ꯃꯌꯥꯝ ꯕꯍꯟꯕꯃꯛꯇꯗ ꯀꯪꯂꯩꯔꯩꯕꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯂꯞ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯨꯚꯤꯁꯤꯒꯤ ꯃꯃꯤꯡꯅ ꯕꯦꯕꯤ ꯃꯨꯚꯤꯁꯤ 2023ꯒꯤ ꯃꯨꯚꯤꯅꯤ ꯑꯗꯨꯒ ꯃꯨꯚꯤꯁꯤꯒꯤ IMDb ꯔꯦꯇꯤꯡ ꯈꯔ ꯄꯜꯂꯕꯗ 7.1 ꯐꯪꯉꯤ ꯃꯨꯚꯤꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯇꯝ ꯂꯥꯡꯂꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯋꯩꯁꯅꯕꯤ ꯆꯩꯇꯟꯌ ꯑꯅꯟꯗ ꯗꯦꯕꯔꯀꯣꯟꯗ ꯕꯤꯔꯥꯖ ꯑꯁ꯭ꯋꯦꯟ ꯑꯁꯤꯅꯆꯤꯡꯕꯅꯤ ꯃꯨꯚꯤꯁꯤꯗ ꯀꯧꯔꯤꯕ ꯀꯦꯔꯦꯛꯇꯔꯁꯤꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯃꯤꯡꯁꯤꯡ ꯑꯗꯨ ꯉꯥꯛꯇꯅꯤ ꯐꯔꯦ ꯃꯌꯥꯝꯗ ꯃꯨꯚꯤꯁꯤꯒꯤ ꯋꯥꯔꯤꯁꯤ ꯂꯤꯕ ꯍꯧꯖꯔꯛꯂꯒꯦ ꯑꯗꯨꯒ ꯃꯨꯚꯤꯁꯤꯒꯤ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ ꯃꯨꯚꯤꯁꯤꯒꯤ ꯍꯧꯔꯛꯄꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯑꯅꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯨ ꯐꯨꯟꯗ ꯉꯥꯎꯗꯨꯅ ꯇꯥꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯐꯪꯉꯤ ꯃꯍꯥꯛꯁꯨ ꯅꯨꯄꯤ ꯀꯥꯏꯅ ꯃꯩꯆꯥ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯌꯨ ꯑꯁꯤ ꯊꯛꯈꯤꯕꯅꯤ ꯃꯥꯅ ꯌꯨ ꯐꯅ ꯌꯥꯝꯅ ꯉꯥꯎꯗꯨꯅ ꯇꯥꯗꯨꯅ ꯂꯩꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯋꯩꯁꯅꯕꯤꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯉꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯑꯗꯨꯃꯛ ꯎꯗꯨꯅ ꯂꯩꯈꯤ ꯃꯇꯧ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯍꯦꯟꯅ ꯋꯥꯍꯟꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯌꯨ ꯑꯗꯨ ꯑꯣꯚꯔꯗꯣꯁ ꯆꯠꯄꯗꯒꯤ ꯃꯥ ꯑꯣꯕ ꯍꯧꯔꯛꯈꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯎꯠꯊꯣꯔꯛꯄꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯍꯥꯛꯄꯨ ꯎꯈꯤ ꯃꯍꯥꯛꯄꯨ ꯎꯕꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯔꯗꯨꯅ ꯃꯃꯥꯟꯅꯕꯗꯨ ꯃꯐꯝ ꯑꯗꯨꯗ ꯀꯧꯔꯛꯈꯤ ꯃꯃꯥꯟꯅꯕꯗꯨꯅ ꯑꯅꯟꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯌꯨꯝ ꯇꯝꯅ ꯊꯤꯟꯗꯨꯅ ꯂꯥꯛꯈꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯃꯃꯥꯟꯅꯕꯗꯨꯗ ꯋꯩꯁꯅꯕꯤꯒꯤ ꯊꯣꯡꯒꯥꯜꯗ ꯑꯣꯏꯅ ꯊꯝꯃꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯃꯥꯟꯅꯕꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯋꯩꯁꯅꯕꯤꯒꯤ ꯊꯣꯡꯒꯥꯜꯗ ꯃꯃꯥꯟꯅꯕ ꯑꯅꯟꯕꯨ ꯊꯥꯔꯝꯗꯨꯅ ꯃꯍꯥꯛꯁꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈꯤ ꯑꯅꯟꯁꯨ ꯋꯩꯁꯅꯕꯤꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯐꯝꯂꯗꯨꯅ ꯋꯩꯁꯅꯕꯤꯒꯤ ꯃꯌꯨꯝꯗ ꯌꯦꯡꯂꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯑꯣꯛ ꯈꯣꯡꯒꯩ ꯀꯞꯄꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨ ꯅꯣꯡꯁꯨ ꯌꯥꯝꯅ ꯆꯨꯏ ꯃꯍꯥꯛ ꯅꯣꯡ ꯆꯨꯏ ꯍꯥꯏꯕꯒ ꯑꯝꯇ ꯈꯪꯗꯈꯩ ꯆꯥꯛꯄꯅ ꯍꯦꯃꯟꯈꯤꯗꯨꯅ ꯅꯣꯡꯒꯤ ꯏꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯩꯁꯥ ꯑꯁꯤꯕꯨ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯣꯛꯄ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯅꯣꯡ ꯑꯗꯨꯅ ꯐꯨꯜꯗ ꯆꯣꯠꯍꯟꯗꯨꯅ ꯂꯩꯍꯜꯂꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯩꯅ ꯃꯩꯁꯥ ꯂꯥꯡꯂꯕ ꯑꯅꯟ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯂꯣꯟꯅ ꯊꯝꯂꯤꯕ ꯌꯨ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯑꯃꯨꯛ ꯌꯨ ꯊꯛꯄ ꯍꯧꯔꯛꯈꯤ ꯀꯩꯅ ꯃꯩꯁꯥ ꯈꯥꯡꯕ ꯍꯥꯏꯕꯁꯦ ꯌꯨ ꯊꯛꯄ ꯅꯠꯇ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯃꯍꯥꯛ ꯌꯨ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯊꯛꯇꯨꯅ ꯂꯩꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯨ ꯊꯛꯂꯗꯨꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯁꯪꯁꯪꯅ ꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯨꯚꯤ ꯑꯁꯤ ꯐ꯭ꯂꯥꯁꯕꯦꯛꯇ ꯑꯃꯨꯛ ꯆꯠꯈꯤ ꯐ꯭ꯂꯥꯁꯕꯦꯛꯀꯤ ꯃꯇꯝ ꯑꯗꯨꯗ ꯒꯟꯄꯇꯤ ꯕꯤꯁꯔꯖꯟ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯋꯩꯁꯅꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯉꯥꯎꯕ ꯑꯃꯒꯤ ꯃꯇꯥꯒꯨꯝ ꯂꯥꯏ ꯅꯤꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯒꯟꯄꯇꯤ ꯕꯤꯁꯔꯖꯟ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯖꯒꯣꯏ ꯁꯥꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯑꯅꯟꯁꯨ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯃꯍꯥꯛꯀꯤ ꯖꯒꯣꯏ ꯁꯥꯕꯗꯨꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯌꯥꯝꯅ ꯃꯐꯝ ꯑꯁꯤꯗ ꯈꯪꯕꯤꯒꯗꯕꯗꯤ ꯃꯨꯚꯤꯁꯤꯗ ꯌꯥꯎꯔꯤꯕ ꯍꯦꯔꯣꯏꯟꯁꯤ ꯃꯨꯚꯤꯁꯤꯒꯤꯗꯃꯛꯇ ꯃꯁꯛ ꯑꯁꯤ ꯊꯤꯍꯟꯕꯅꯤ ꯑꯗꯨꯕꯨ ꯃꯨꯚꯤꯁꯤꯗꯁꯨ ꯃꯍꯥꯛ ꯃꯁꯛ ꯑꯃꯨꯛ ꯐꯖꯔꯛꯈꯤꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯃꯌꯥꯝꯗ ꯍꯥꯟꯅ ꯍꯥꯏꯖꯔꯝꯂꯒꯦ ꯃꯍꯥꯛꯁꯨ ꯖꯒꯣꯏ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯇꯥꯔꯣꯏ ꯑꯣꯏꯔꯤꯕ ꯀꯨꯁꯨꯝꯒ ꯃꯍꯥꯛꯀ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯗꯨ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡꯗ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯊꯤꯅ ꯆꯩꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯍꯥꯏꯕꯗꯤ ꯋꯩꯁꯅꯕꯤꯒꯤ ꯃꯄꯥꯗꯨꯁꯨ ꯂꯩꯔꯝꯃꯤ ꯋꯩꯁꯅꯕꯤꯒꯤ ꯃꯄꯥ ꯑꯁꯤ ꯀꯦꯔꯦꯛꯇꯔ ꯈꯔ ꯄꯟꯕ ꯃꯇꯝꯗ ꯌꯨꯝ ꯑꯁꯤꯗ ꯋꯩꯁꯅꯕꯤꯒꯤ ꯃꯃꯥ ꯑꯁꯤꯅ ꯄꯥꯟꯕꯗꯧꯅ ꯃꯍꯥꯛ ꯂꯩꯕꯅꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯃꯍꯥꯛ ꯌꯨꯅ ꯑꯅꯝꯕ ꯊꯛꯇꯨꯅ ꯂꯩꯈꯤ ꯃꯗꯨꯒꯤꯗꯤ ꯋꯩꯁꯅꯕꯤꯅ ꯍꯦꯛ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯅ ꯃꯉꯣꯟꯗ ꯆꯩꯔꯛꯏ ꯍꯩ ꯅꯪꯕꯨ ꯀꯃꯥꯏꯅ ꯇꯧꯔꯒ ꯉꯥꯡꯅꯁꯤꯒꯦꯕ ꯑꯩꯕꯣ ꯉꯥꯏꯍꯥꯛ ꯂꯩꯇ ꯖꯒꯣꯏ ꯁꯥꯂꯤꯅꯤꯅ ꯇꯧꯔꯤꯁꯤꯕꯨ ꯕꯥꯔ ꯗꯥꯟꯁꯔꯒ ꯑꯣꯏꯒꯦ ꯍꯥꯏꯔꯤꯕ꯭ꯔꯕ ꯃꯗꯨꯗ ꯃꯄꯥꯗꯨꯅ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯏꯕꯦꯝꯃ ꯃꯍꯥꯛꯁꯨ ꯁꯨꯝ ꯁꯥꯖꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯃꯥꯅ ꯇꯧꯖꯅꯤꯡꯉꯤꯕꯗꯣ ꯈꯔꯁꯨ ꯇꯧꯍꯟꯕ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯄꯉꯥꯡꯗ ꯉꯥꯡꯕꯤꯔꯤꯗꯨ ꯀꯩꯒꯤꯅꯣ ꯑꯉꯥꯡꯗ ꯃꯗꯨꯗ ꯃꯃꯥꯗꯨꯅ ꯑꯃꯨꯛ ꯆꯩꯔꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦꯍꯦ ꯅꯪꯁꯨ ꯇꯣꯛꯑꯣ ꯑꯉꯥꯡꯅꯤꯅ ꯌꯨꯝ ꯑꯁꯦ ꯑꯩꯅ ꯀꯃꯥꯏꯅ ꯆꯂꯥꯏꯅꯤꯁꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯥꯛꯀꯗꯕ ꯅꯠꯇꯦ ꯌꯥꯔꯦ ꯅꯈꯣꯏꯅꯤꯁꯨ ꯍꯦꯟꯃꯟꯈ꯭ꯔꯦ ꯆꯪꯉꯨ ꯌꯥꯔꯦ ꯀꯥꯗ ꯃꯇꯧ ꯑꯁꯨꯝꯅ ꯋꯩꯁꯅꯕꯤꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯅ ꯑꯗꯨꯃꯛ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯀꯨꯁꯨꯝꯁꯨ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯑꯗꯨꯃꯛ ꯆꯠꯈꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯃꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯃꯥꯅ ꯌꯥꯔꯦ ꯀꯩꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯌꯦꯡꯉꯩꯗꯅ ꯏꯔꯨꯖꯊꯣꯛꯑꯁꯨ ꯅꯐꯤ ꯅꯔꯣꯜꯒꯗꯣ ꯍꯣꯡꯗꯣꯛꯂꯨꯔꯣ ꯃꯃꯥꯅ ꯃꯇꯧ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯖꯒꯣꯏ ꯁꯥꯕ ꯃꯇꯝꯗ ꯑꯕꯤꯔ ꯀꯌꯥꯃꯔꯨꯝ ꯆꯥꯏꯔꯛꯄꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯁꯤ ꯄꯨꯡꯃꯨ ꯃꯨꯕꯗꯨꯗ ꯑꯃꯨꯛ ꯍꯦꯟꯅ ꯃꯨꯔ ꯂꯪꯉ ꯋꯥꯎꯔ ꯀꯥꯞꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯃꯍꯥꯛꯄꯨ ꯏꯔꯨꯖꯅꯕ ꯊꯥꯖꯤꯟꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯋꯩꯁꯅꯕꯤꯁꯨ ꯏꯔꯨꯖ ꯃꯥꯏꯊꯖꯔꯗꯨꯅ ꯃꯍꯥꯛ ꯃꯈꯣꯏꯒꯤ ꯕꯦꯜꯀꯣꯅꯤꯗꯨꯗ ꯊꯣꯛꯂꯛꯏ ꯕꯦꯜꯀꯣꯅꯤꯗꯨꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯣꯛꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯣꯛꯇꯣ ꯗ꯭ꯔꯥꯏꯚꯔꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ ꯑꯅꯟꯅꯤ ꯑꯅꯟ ꯑꯃꯁꯨꯡ ꯋꯩꯁꯅꯕꯤ ꯑꯁꯤ ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ
Makoi ni se ingita mafam madura leriba mising aduna makoi ni nupsinaba se khangdana baidamta makoi ni ingita pau sum pauna bani matau sumna ananda mangwanda koi chalusi haidana ingita tawrami adubo mahakti yakide nang chathoro haidana ingita pakhum pirami matau sumna anansu mahaki oktora du thauduna asum lakpa matamatuda school gi satri khala urami school gi satri du he uruba matamda Mamang thaki makoina school larik tamingai flashback ado akoida amu hana uba fangale Vaishnavi amasung anana se school amata class amata taminna bani madura anana phamdana larik tamingai tanjatuda malinglomdagi Vaishnavina tatna mangwanda tumak yangjarami mahana ananbo nungsijaba habido weki pungang ngaujarami mamanaba singadunadi Vaishnavina tawriba mawng adu loina oi tawbadabu ananadi Vaishnavina tawriba mawng singase amata ukide Anandadi mahapu chamna khali Nomadi Vaishnavina mahaki maninga asum lakpa matamaduda ikang khangaudana nong chutharake madudagi anansu mamai leiduna handuna chelapa matanjaduda Vaishnavi amasung anan makoini thomjannakhe somna kandadi Vaishnavidi mahaki thamoi edu tanik tuna leijaribani maduda mahakna ngaujariba mahaki crush aduna mangona thomjilakpai matawudadi mahaki wakhalona se kali oiduribano Iru luzaning baga thonga tiba chapmani haba wafam adu tarai anana mangoda karsu tawdabra hairamdana mahaki lengbana du paramdana chatkhabagi mawng aduda Vaishnavidi maina chingbaga chapmanakhe anana masung Vaishnavi se yumthangna duna leibani makoi yumase wang malai anangi mayumda leiribasi mahaki marul thoktabi mama maga mahakalemine makoi imungase yamna lairabai mung habdo oi Vaishnavigi imungsu mama mapane Mahane lay aduga makoi yum masina kitangdi mayamdagi safaba yum habido oike namit khudingi Vaishnavina ananbo tattana adumak yangjai mayumgi balcony dagi so adumuk yangjai school fangi anandabu yengduna leijai maduragidi anangi mamanabana wai akhoi su yengwa yaba yengakpani masidagi nupi sina nangbo lumduna adumak yengduna laklibase sahi ama mukti phale mamang jaidaina khoni yengaise Aduga mana nangwanda karimta suhaide madura anana kananuni nangna harise to adale ba Vaishnavi se asije madigidi anana mu Vaishnavi de yeluba matamadadi Vaishnavi su mama yadu le thoktuna ikaisna chenke nomade anana makoi school adugi te badudagi ising thaktuna leiringai tanjatuda mafam madura Vaishnavi su ising thakpa changai mahaksu ising hek thakpa matamadura mahaki nakanda anan leptuna leremai mawng adra mahak khangprek khangi Mata usuna mahasu mafam maduragi chen kraki tawba matamaduda anana mahabu khamladuna kaiko karigino nangna ibu adumak tumin yenglibati madura Vaishnavina yengdida haiduna pakat hare madigida anana makatare kaiko ne nakogi mase akhoi mamangdale natro madura Vaishnavi so pakana hoi haiduna hare madigidi anana makatare parene adu tragadi nangna mindo kari kawe adudi amta haramudana Madigidi Vaishnavi suyana pakana ay ming Vaishnavi gawe hatuna hare wahai lutawa matana somna kandali anani momo nokcharaduna yare sakro yare hatuna mafam madurigi Vaishnavi bu chalanke madigidi nomadi rakhi bandhan gi numida matai haibati raksha bandhan gi numida matake raksha bandhan haibataragadi mabung amada machan pinatrana machi emana makoi bu ngapi shen binabida makta siba thauri macha adubuni Masi asom lamdadi yamla maming chanai somlasu Manipuri su yamla tawnai maramaduna raksha bandhingi numit aduda class adula leiriba nupa amsung nupi sing adu machin manawni loina khangadabni haiduna oja aduna makoibo hayengi raksha bandhan numit asri nakoi suti amta phangaroi maramaduna ngasimak mafam masida nakoina rakhi bandhan numit asege khudung sabasi lawduna nakoina khoigi namanaba sing aduda rakhi sibigadabni haiduna harakhi Wahai lutal pamatamda somna kandadi Vaishnavidi ananda ngaujariba haibidu oiribanina mana matau karamna ananda rakhi sigani haiba wafam asini mana khanjana duna leiribasi madagidi mafam madura leiriba satri singaduna mafam madura leiriba satra singadu asum rakhi sirai madagidi Vaishnavi su mafam madura leiriba napa singadu rakhi loina siraba matungda makoi oja aduna ananda rakhi siyo haiduna harakhi tabudabu Vaishnavi rakhi siyo haiba yakhile Matau oduda makoi oja aduna haibe indi haiduna Vaishnavigi khubak adubo chaina kantatke yamna nana kankhiba chaini matau oduda somna kanda ananso mahakki damakta mahak chai chare habisi khangbadagi makoi sudi tharakpa matamaduna mahana Vaishnavi bu kawe
Vaishnavisu Mahaki Mihun Thagunadu Chackpa Haibidawaki. Ananda Kopugi Mong to the Mamanabi Kusumatusu Aichalamagi Haduna, Mapamadri Tole. Madigi Anansu Vaishnavi Manata Chanceladuna, Nangina Kuradu Yangi Piro Haduna, Mahaki Makuradu Tap Part Yangi, Sonakandadi, Vaishnavi, Making Bakacha Manaki, Maramdi, Mahagna Quali Nushi Jaribana Vaduna, Mahaki Makuradu Parakpamata Mudradi, Karamba Tamoinabu, Maichimoy. Madira Anana, Yamana Brahadun Hangi, Madra Hoi Haduna Maha Kapketawi, Anana Vaisnavida, Vaisnavi. Aina Nambunushi Vagi, Ayavasi Pibigatra. Tanjadra Mamanabi Kusum Susangai, Amasung, Maduragidi, Somnakanda, Kusumsu no Petawi, Mamana Single Suyam Harauki, Madidi, Vaisnavisum Muhammad Ragi, Karimta Haram Davida, Adamak Tole, Maki Makuna, Atia Lam Pamgacha Manaki, Asumasum Tolopamata Madura, Ananam Hapu Kamaduna, Vaisnavi Mali Turaki, Madidi, Ananamakatare, Pahum Pobu de Piramutana, Madura Vaisnavina, Hoi. Ayaba Pirabani Haiduna Mark, Mafamaduri Chatke. Alansu Harao Yipan Kalik the Bahabitu Wake. Vaisnavisu Haram and Kitana, Mamintaki Mapita Atana, Mayum the Halake. Mayum the Halapamata Maduda, Mapamaduda, Vaisnavi Buana Nangaidra Lerame. Vaisnavi Mamitaki Mapis and Terapamata Uruba Matamda, Kaidore Haiduna, Alana Vaisnavidangi. Madura Mahasu, Kalimta Tog the Haramdana, Adumak, Yum the Chunky Bahabitu Wake. Matawasumna Makoini say Noshina Bahavitu Werabalina, Lambi Lamhang Chapamatam the so, Alan Mahabu question Narame, Makoini Tata Tatana Narame, Makoini Unapam Jagama, Makoyi, Slum Maria to the Sulerame, Makoy Yumasi, Slum Doeba Habidi Yamasakota Mapam with the Wabanina, Makoisu Mapamaduda, Tata Tatana the Maktina Bahavitu Werame. No with the Anana Vaisnavi Manata Latuna, give them a pudalai. Vaisnavisu Gibado, Yamna Haram Hantuce, I mean a gip Pirapase, Yamna Pamze, Maramadana ID, Yam Harause, Kalibuyawi the Puhadina Mark Asamusum Hangi, Madurigi Asamusum Hangu Matamadura, Pon you box of Mayami, Pon you box to the Urubumatam the Margam Harauchake, Madurigi box to Hantu Lubumatam the day, Sapon gave a more waiting later me, Mataudura Mark, happy thief, no I ever forget or me have the marky expectation ado, tung the Bidam with the Noaram Dabani. Tobudu Mount Haraklivasi, Ayubusida Masina Ai Han Bagini, Maramadana Itiam Harawi, Wapamalutabam the Anana, Angobisidi, Sapon came in a door, Madura Vaisnavina, Sapon Kebal Sukaino, ID, Masi Ubada, Nagi Han Bagimne Kaladuna, Yam Harojari Bahabidu Oribani. ID gives him the Pamze, Aduga, Car Supami, Amasung, you must also see the Pamze. Madura Anana, Aslori, Adudi Aye, Taktagi young Wangida. Aina lam pangado polam tanati. Madi the Anansu, Mamma single winner to the Ringatan Jadura, Makoini, Unapamadura, Vaisnavilai, Mapamadra Vaisnavila, Mapamadra Chackpa Maduradi, Mamma single to Masama Sanakian Tanaduna, Luina Chanaki, Madi Vaisnavila and Hare, Mapamase, Yamafadra, Madura Anana, Mapamasa Sidakitine, Aquinigi, secret place or Davni, Luna Lona Unapamudribani. Aquinigi Nusinapa, say Mapamasida Horkivani. Counted the Quinigi Nusinabase, Kaributogaba. Matosum Nama Quinigi Nusi Conchada say Asomasum, Satara Pahorake, no Mudiana Vaisnabi Unasiaduna Skola, Mafama Madaputolai. Mount of Vaisnabi the Makta, Teddy Biara Malay to Napole, Teddy Biara to Ruba Matamda, Vaisnabidi Harawi Pankali the Bahabito. Madidana, Vaisnabina Haran came on to Ubamatamda, Vaisnavidare, Vaisnabi, Kadore. I know one to kiss some the Tobiagado. Why do Tao Matamda, Vaisnavi Sakoma to 1K Amsung, Pirakliba Gibado, Mauna Ananda Muhantui, Madidi Ananda, Kadorina Musibitoridi, Madura Vaisnavina, I did Masung Matavasayam Hainadida, Madura Vaisnavi Mongaduda, Ananda Noxeraduna, Angobisidi, Lori Arigatroge, Madudo the Sukasukaidi, Madidi no Mati, Anangi, Cochingo Chaduna, Ananda Chaitino Lerami, Tanjadra Mama Sulai. Mama si Manasu Pangi, Maron Sutokti, Maramadra, Mapam Madra Mahak, Mayana Nona Pamachaga Moirami, Madagidi, Tushangi was out on Heraglivasi, Tushangi Pasha Pidre, Maramadra, Picasso Tadonga, Duna Lerabani, Aduga Pasha Pi the Targati Tushansi, Yon the Nasupare, Aduga, Maki Picasso Sukomaito Triva, Son as Holiba. Why do Tao Matamda Mama the so? Sign language the Equine of Never Pirakiatuna. Was out of the Hiba Matawudra, Mapamadra Lady was hard to sing Adunadi, Mama Yumata would an ocean be wiped away.
ꯃꯇꯧ ꯑꯁꯨꯝꯅ ꯑꯅꯟꯗꯤ ꯌꯥꯝꯅ ꯏꯀꯥꯏꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯩꯅ ꯄꯤꯔꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯗ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯆꯥꯗꯨꯁꯨ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ ꯅꯨꯃꯤꯠ ꯑꯗꯨ ꯀ꯭ꯂꯥꯁ 10ꯒꯤ ꯄꯩꯈꯥ ꯊꯥꯕ ꯅꯨꯃꯤꯠꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯏꯔꯤꯕꯁꯤꯡ ꯑꯗꯨ ꯈꯤꯇ ꯁꯤꯟꯖꯒꯦ ꯍꯥꯏꯗꯨꯅ ꯑꯅꯟꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯍꯥꯏꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯀꯔꯤꯝꯇ ꯏꯔꯝꯗꯕꯤꯗ ꯂꯩꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯕꯩꯁꯅꯕꯤꯗꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯕ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯇꯤ ꯄꯔꯤꯈꯥ ꯑꯗꯨ ꯅꯤꯡꯊꯤꯅ ꯊꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯄꯩꯈꯥꯒꯤ ꯔꯤꯖꯜ ꯍꯥꯏꯗꯣꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯕꯩꯁꯅꯕꯤ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕ ꯈꯔꯗꯤ ꯄꯥꯁ ꯇꯧꯏ ꯀꯨꯁꯨꯝꯁꯨ ꯄꯥꯁ ꯇꯧꯏ ꯇꯧꯕꯇꯕꯨ ꯑꯅꯟꯗꯤ ꯐꯦꯜ ꯑꯣꯏꯈꯤ ꯃꯇꯧ ꯑꯗꯨꯗ ꯕꯩꯁꯅꯕꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯄꯥꯁ ꯇꯧꯔꯒ ꯃꯈꯣꯏꯅ ꯄꯥꯁ ꯇꯧꯗꯕꯒꯤꯗꯃꯛꯇ ꯑꯅꯟꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤ ꯑꯅꯟꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯕꯩꯁꯅꯕꯤꯁꯨ ꯑꯅꯟꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ ꯃꯗꯨꯒꯤ ꯑꯅꯟꯅ ꯕꯩꯁꯅꯕꯤꯗ ꯍꯥꯏꯔꯛꯏ ꯕꯩꯁꯅꯕꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯇꯥꯔꯦꯅꯦ ꯃꯗꯨꯗ ꯕꯩꯁꯅꯕꯤꯅ ꯀꯩꯅꯣ ꯑꯅꯟ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ ꯌꯦꯡꯉꯨ ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯏꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯏꯃꯥ ꯐꯪꯉꯤ ꯃꯔꯣꯜ ꯊꯣꯛꯇꯦ ꯐꯤ ꯊꯤꯅꯕ ꯄꯩꯁꯥ ꯐꯥꯎꯕ ꯂꯩꯇꯦ ꯅꯪꯅ ꯑꯩꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯑꯅꯟ ꯑꯩꯅ ꯅꯪꯕꯨ ꯀꯌꯥ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯅꯪꯅꯗꯤ ꯈꯪꯗꯕ ꯃꯥꯜꯂꯤꯅꯦ ꯃꯗꯨꯗꯒꯤꯗꯤ ꯕꯩꯁꯅꯕꯤꯅ ꯑꯅꯟꯒꯤ ꯈꯨꯖꯦꯡ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯅꯟ ꯅꯪꯅ ꯑꯩꯕꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯎ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯀꯦ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯅꯪꯅ ꯂꯣꯏꯅ ꯊꯥꯗꯣꯛꯑꯝꯗꯨꯅ ꯑꯩꯕꯨ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯃꯗ ꯄꯨꯕ ꯃꯇꯝꯗ ꯑꯩ ꯑꯗꯨꯝ ꯏꯟꯅꯔꯛꯀꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯖꯗꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯦ ꯅꯤꯔꯒ ꯌꯦꯡꯉꯨ ꯈꯨꯗꯛꯇ ꯄꯤꯊꯣꯛꯀꯦ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯈꯜꯂꯤꯕꯅꯣ ꯑꯩꯅꯅꯦ ꯊꯋꯥꯏꯁꯦ ꯊꯥꯗ꯭ꯔꯤ ꯐꯥꯎꯕ ꯅꯪꯕꯨ ꯁꯨꯡꯊꯥ ꯊꯥꯗꯣꯛꯂꯣꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯒꯤ ꯃꯍꯨꯠꯇ ꯑꯩ ꯁꯤꯌꯨ ꯍꯥꯏꯕ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯖꯒꯦ ꯅꯪꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯦ ꯍꯣꯡꯒꯗꯕ ꯂꯩꯇꯦꯅꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤ ꯃꯈꯥ ꯇꯥꯅ ꯅꯨꯡꯁꯤꯅꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯅꯟꯁꯨ ꯄꯔꯤꯈꯥ ꯐꯦꯜ ꯑꯣꯏꯔꯕꯅꯤꯅ ꯃꯍꯥꯛ ꯅꯨꯄꯤ ꯑꯃꯁꯨ ꯊꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤꯗꯤ ꯃꯍꯥꯛ ꯑꯣꯛꯇꯣ ꯊꯧꯔꯒꯦ ꯍꯥꯏꯗꯨꯅ ꯑꯣꯛꯇꯣ ꯊꯧꯈꯤ ꯅꯣꯡꯃꯗꯤ ꯃꯍꯥꯛ ꯑꯣꯛꯇꯣ ꯑꯗꯨ ꯄꯨꯗꯨꯅ ꯕꯩꯁꯅꯕꯤꯒꯤ ꯊꯣꯡꯒꯥꯜꯗ ꯈꯥꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯕꯩꯁꯅꯕꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯏ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯕꯦꯜꯀꯣꯅꯤꯗꯨꯗ ꯊꯣꯛꯂꯛꯏ ꯕꯩꯁꯅꯕꯤꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯣꯛꯇꯣ ꯑꯗꯨ ꯎꯠꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯕꯩꯁꯅꯕꯤꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯑꯩ ꯃꯁꯤꯒꯤ ꯑꯣꯛꯇꯣꯁꯤ ꯂꯩꯗꯨꯅ ꯆꯦꯟꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯕꯩꯁꯅꯕꯤꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯅꯪ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯍꯔꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯩꯒꯤ ꯍꯔꯥꯎꯕ ꯍꯔꯥꯎꯗꯕꯗꯤ ꯊꯣꯏꯗꯣꯛꯇꯦ ꯅꯪ ꯍꯔꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯩꯁꯅꯕꯤꯗ ꯍꯪꯉꯤ ꯕꯩꯁꯅꯕꯤꯁꯨ ꯍꯔꯥꯎꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯅꯪꯒꯤ ꯑꯣꯛꯇꯣ ꯑꯗꯨꯗ ꯑꯩꯕꯨ ꯍꯥꯞꯇꯨꯅ ꯀꯣꯏꯕ ꯄꯨꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯏꯪꯒꯤꯠꯇ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯩꯁꯅꯕꯤꯕꯨ ꯀꯧꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯤꯟ ꯑꯁꯤ ꯄ꯭ꯔꯖꯦꯟꯗ ꯑꯃꯨꯛ ꯂꯥꯛꯈꯤ ꯄ꯭ꯔꯖꯦꯟꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯣꯛꯇꯣ ꯑꯗꯨꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯀ꯭ꯂꯥꯁ 10ꯒꯤ ꯕꯩꯁꯅꯕꯤꯒꯤ ꯄꯥꯁꯄꯣꯔꯠ ꯐꯣꯇꯣ ꯑꯃ ꯊꯦꯠꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯕꯩꯁꯅꯕꯤꯁꯨ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯀꯣꯂꯦꯖ ꯑꯃꯗ ꯁꯤꯠ ꯐꯪꯗꯨꯅ ꯑꯦꯗꯃꯤꯁꯟ ꯇꯧꯈꯤ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯃꯇꯝꯗ ꯃꯃꯥꯒꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯕꯟꯗꯣꯞ ꯊꯝꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯃꯥꯅ ꯃꯍꯥꯛꯀꯤ ꯑꯥꯔꯇꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯒꯤ ꯀꯣꯂꯦꯖꯀꯤ ꯃꯤꯡ ꯆꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯕꯟꯗꯣꯞ ꯊꯝꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯄꯥꯗꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯊꯥꯂꯤ ꯑꯁꯤꯅ ꯑꯣꯏꯅ ꯅꯪꯒꯤ ꯅꯀꯣꯛ ꯑꯗꯨ ꯊꯨꯒꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯀꯦ ꯇꯧꯕ ꯇꯥꯟꯖꯥꯗꯨꯗ ꯑꯅꯟꯒꯤ ꯃꯃꯥꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯦꯡ ꯈꯩꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯍꯩ ꯉꯥꯏꯈꯣ ꯑꯥꯗꯒꯤꯅꯦ ꯎ ꯃꯪꯒꯣꯜꯒꯤ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯁꯦ ꯑꯁꯤ ꯆꯠꯈ꯭ꯔꯀꯥꯟꯗ ꯑꯣꯏꯅ ꯆꯠꯂꯨ ꯃꯪꯒꯣꯜꯒ ꯑꯣꯏꯔꯣꯏ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯔꯗꯨꯅ ꯃꯃꯥꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯪꯈꯤ ꯃꯆꯥꯅꯨꯄꯤꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯇꯥꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯑꯅꯟꯒꯤ ꯃꯃꯥ ꯑꯗꯨꯅ ꯀꯣꯂꯦꯖ ꯆꯠꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯕꯩꯁꯅꯕꯤꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯪꯉꯤ ꯃꯗꯨꯗꯒꯤꯗꯤ ꯕꯩꯁꯅꯕꯤꯁꯨ ꯃꯃꯥꯅ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯍꯥꯛꯁꯨ ꯀꯤꯖꯔꯗꯨꯅ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯑꯣꯟꯁꯤꯟꯅꯔꯝꯗꯕꯤꯗ ꯃꯍꯥꯛꯁꯨ ꯀꯣꯂꯦꯖ ꯆꯠꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯈꯤ ꯃꯗꯨꯒꯤꯗꯤ ꯕꯩꯁꯅꯕꯤꯁꯨ ꯃꯈꯣꯡꯅ ꯀꯣꯂꯦꯖꯇ ꯑꯁꯨꯝ ꯆꯠꯄ ꯇꯥꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯑꯅꯟ ꯂꯥꯛꯈꯤ ꯑꯅꯟꯅ ꯑꯣꯇꯣ ꯊꯧꯗꯨꯅ ꯃꯍꯥꯛꯄꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯏ ꯀꯗꯥꯏꯗ ꯊꯤꯟꯖꯔꯝꯃꯨꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯩꯁꯅꯕꯤꯗ ꯐꯥꯒꯤ ꯇꯧꯔꯗꯨꯅ ꯀꯧꯏ ꯑꯟꯇꯤ ꯍꯥꯏꯗꯨꯅꯁꯨ ꯀꯧꯏ ꯃꯇꯧ ꯑꯗꯨꯗ ꯌꯥꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯑꯅꯟꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯆꯠꯄ ꯇꯥꯟꯖꯥꯗꯨꯗ ꯕꯩꯁꯅꯕꯤꯅ ꯒꯥꯔꯤꯗꯨ ꯍꯥꯏꯕꯗꯤ ꯑꯣꯛꯇꯣ ꯑꯗꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯗꯨꯅ ꯐꯝꯖꯤꯜꯂꯤ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯅꯪꯒꯤꯗꯣ ꯑꯩꯉꯣꯟꯗ ꯑꯟꯇꯤꯑꯕ ꯃꯗꯨꯗꯒꯤꯗꯤ ꯑꯅꯟꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯒꯥꯔꯤ ꯊꯧꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯀꯔꯦꯝꯅꯔꯒꯤ ꯃꯇꯥꯒꯨꯝ ꯕꯩꯁꯅꯕꯤꯅ ꯀꯩꯅꯣꯝ ꯍꯥꯏꯒꯦꯅꯦ ꯀꯩꯅꯣ ꯃꯗꯨ ꯕꯩꯁꯅꯕꯤꯅ ꯍꯥꯏꯔꯛꯏ ꯕꯩꯁꯅꯕꯤ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯗꯣꯔꯦ ꯑꯗꯨꯒ ꯑꯅꯟ ꯑꯣꯛꯇꯣ ꯗ꯭राꯏꯚꯔ ꯑꯣꯏꯗꯨꯅ ꯂꯩꯔꯦ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯐꯣꯇꯣ ꯊꯦꯠꯇꯨꯅ ꯂꯩꯔꯤꯕ ꯑꯦꯛꯇꯔ ꯑꯗꯨꯒꯤ ꯗꯥꯏꯂꯣग ꯑꯃ ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯗꯥꯏꯂꯣꯒꯅꯣ ꯍꯥꯏꯗꯨꯅ ꯑꯅꯟ ꯍꯪꯉꯤ
Karigumba Ikuna Lariga say Nintijana Tam the Pataragade, a show me way of Pongway, me or Karigumba like Tam the Pataragade, auto driver or any habit, Nishinu. Madridi, a summer song Gary told him like Patanjada, Mohana building a show okay. Voice Navisi, Yuma Joba, Amjaba Misagamo Yunina, building the Urubumatam the Mahara Kalam Kankivani. One a conjuripati, Anan Makoni Luhonapamatung the Yuma Joba with the leg of Funjagani Hydra Kanke. Matawasuna Wafam Singado Mana Anandare. Madigi, Makoini, the Homi Wari to hire Haraduna, Vesnavina Wamakatare. I know Majatapa Matile, Carino, Mother of Vesnavinare. Aquinigi, Maria se, Sum, Lapton Kata Havaki Wakalon Sini. I video, Aqui Coleska, Aqui Basti Sigayam Lamne. Maramudra Aquini, Tatana Unaba Simdi, Pundum Wandre. Maramudra Aquinigi Lamnaba Mohomasina, Aquini say. Asuma some lapom that got a happy, any kitcheribisi. Madia and Octo to come ledna, Unsiladina Mongon Harry. Carigano Nasuyam Hajana Kalidabo, Adum the Kasutorida. Vaisnavina, Candida, Kizaida, Madrana Makatare, an obesity. Kadawina Quini Lamnari Hadanan Kirividi. Aquini, Kainagani Havanate. Pare Haduna, Vaisnaviso, Wakaledo Janinka Zaki, Amazon. Ananamu Mamunda, I love you, Haduna Harry, Mother of Vaisnavina so, I love you too, Hadana Comjerami. Matawasuna Makoini, Momono Winaduna, Makoini, Nuxi Manglan the Town of Deremi, Madigan and Heracli Vasi, Saloriare, Kariguman Mafamazada, some Quitana Levitaragati, I didn't know was in a kiss torani, Wafama to Tower Matam de Vestavina, Sendal Sagara. Madi de Makoini, as almost some luck, Patagiti, Coles or K. Coles do your Pomatamda, Marki Mamanabi Kusuma de Sunga, Deremi, Vesnavina Garidi, Comtara Pomatamda, Anana. Hey, I'm Tangako, Kaidore. Nanga kisto have the other vanina. I wonder how come to be Biramudana. I will be happy to come Biramu Havani. Madura Vestavidi. I madu Hiner with the Haydun Harry. Wafam Madura, Ananda Noaito Mo with Upumatamda. Pari say Haduna, Marso, Marki Makodaduna, Matabakta Tamladuna, Alan Gimanata Tangshilatuna, Yam Hainadana Makoini Konarami, Madura Nana, Kanon to say, Kadorogi. Kadorogina Tine, Konabu to Manakana Konage. Vestavina. I had the top when you got okay. Why the tower Matam and Wakanongitana Octota Fami? Matawoda Anangi Wakalan do, Tim no Bugitamata, Islander hadn't had a key. Matawoda Mamanabi Kusuma today, Makoinigi, when is the Momo to the Momo Noxaduna Ying Jeremy. Asum Todana, Ananso, Wakanongina, Octotodana at the Moxat key. Vaisnavigiso, Colisaduda Yan Hana Lapumatamadaway. Colisadura Lady Vasata Singaduna, said Chadron let him live a pure singaduri modern dress county. Aduga Makoinina Lagli Pasidi, Kungungi Lapa missing a chamanake. Aduga, Colisadu Makoina Lapumata Maduda, Yamna Hinaza the Bagimong Sui. Mapama to the lady missing a Namakoida Yamna Munamuni Yangi Amazon. Makoini Bumatamda, Yamna Hinaza the Bagimong Amoke. Mapama to the lady Vasatra Singaduna, Vaisnabi Amazon Mana Badubo, Ikai Pirami, Madini Mapama de la Santi Harivan Piece Lake Aduga, Karuna Quintispo. Matoman Kandana, Suyamna Mingo the Karim Narisagino. Nakoidi Namana Pagi in the neutral lido. Nakoina Sana Lijabro. No you Manu the war, Yam in Akunba, Tata Bila Hikanguraba. Madi Sitana Makuting Toladana, I give me Sitako Hadana. Mono Visnavida, friendship to no with them to Harry. Visnaviso Haro Harona Makoini, Kutsona Dunatinarami. Sitana Mahaki Mamana Circle Singado, Visnavida Loina, introduced Torame. Told you more with the Kosoma Dudi, I know the body Pawi, Adobo. Monsumaya Mamanda President Patrino Whitavanina, Mayam Kahoya Yab Hibitoi K. Madidi Sitada, Mahakimamana in Haripasi, Makoi sing a singing Masakasaka Yuni, Karigurang Makoi Sapolo and Wangangibidi. Madura Sitanere, as Nang Sidiva, Young Kentin the Koipamatam, the Kofila was a canal dribano, Mongo de la Hondribani, Aduga, Ayi Kataga sin Basijo Mongon Silendribani, Maka get in the Ribase, Mongo the Tau season and a bit of the Tinaribani. Mother Mamana Vida, Ivimaxima, Patkitri Haduna, Masu Paritan to Millerame. Madigi, Sinama the Nequino, Bufangivase, Kusuma Musung, Vaisnavi, Paminaduna, Mayum the Porapati to Chadro Lermi, Colista Tambasatra sing the Makoi Kentin the Chatuna, Makoi Mapamatuda, Junk Putsing Chanavani, Adabo, Makoi Nidi, Mayum the Porkiva, Saga to Southern Lermi. Madigi, Vaisnavi or Kaliam no Maitra Lebagi Mongadu, Humatamda, Mamma Bicusumaduna Mangon Kadore Bai, Nangasam no Maitra Levisina. Mother Vaisnavi or Kalno Maitra Hare. Bai. I say was Sagam TV Zalane. Kusum Hare. Kainuni Bainan and Nangitabo. Nanga name Matu Hanga to Hangi Habitaragadi.
ꯅꯪꯒ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯅ ꯇꯤꯟꯅꯕ ꯃꯤꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤ ꯕꯕꯥ ꯑꯃꯁꯨꯡ ꯑꯅꯟꯗ ꯍꯪꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯈꯟꯒꯗꯒꯦ ꯍꯥꯏꯕꯗꯨꯅꯤ ꯃꯔꯨꯑꯣꯏꯅ ꯈꯟꯒꯗꯧꯔꯤꯕꯗꯤ꯫ ꯃꯈꯣꯏꯅ ꯉꯥꯡꯖ ꯁꯛꯆꯔꯤꯕ ꯃꯈꯣꯏꯅ ꯈꯜꯂꯤꯕꯁꯤꯡ ꯑꯗꯨꯗꯤ ꯊꯣꯏꯗꯣꯛꯄ ꯑꯣꯏꯗꯦꯗ꯫ ꯕꯩꯁꯅꯕꯤꯅ ꯀꯣꯂꯦꯖ ꯆꯠꯄ ꯑꯃꯁꯨꯡ ꯀꯣꯂꯦꯖ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯅꯟꯅ ꯑꯗꯨꯃꯛ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯏ꯫ ꯃꯔꯝ ꯑꯗꯨꯅ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯅꯟꯅ ꯄꯨꯡꯁꯤꯡ ꯑꯗꯨ ꯉꯥꯏꯔꯗꯨꯅ ꯕꯩꯁꯅꯕꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤꯗꯤ ꯕꯩꯁꯅꯕꯤꯁꯨ ꯃꯍꯥꯛꯀꯤ ꯑꯣꯛꯇꯣ ꯑꯗꯨꯗ ꯁꯠ ꯇꯣꯡꯉꯤ ꯑꯗꯨꯒ ꯁꯠ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯅꯟꯅ ꯕꯩꯁꯅꯕꯤꯕꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯁꯨꯝ ꯄꯣꯔꯛꯏ꯫ ꯀꯅꯥ ꯇꯥꯗꯕ ꯃꯐꯝ ꯑꯃꯗ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯐꯝꯁꯤꯗ ꯈꯥꯝꯂꯤꯕꯗꯤ ꯍꯥꯏꯗꯨꯅ ꯕꯩꯁꯅꯕꯤꯁꯨ ꯌꯥꯝꯅ ꯉꯛꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯀꯔꯦꯝꯅꯔꯗꯨꯅ ꯃꯐꯝ ꯑꯁꯦ ꯃꯤ ꯀꯅꯥꯝꯇ ꯆꯠꯅꯗꯦ ꯑꯗꯨꯒꯤ ꯈꯥꯝꯃꯤꯕꯅꯤ꯫ ꯅꯪꯒꯤꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯕꯩꯁꯅꯕꯤꯅ ꯌꯥꯝꯅ ꯉꯛꯅ ꯑꯅꯟꯗ ꯍꯪꯖꯩ꯫ ꯃꯗꯨꯗ ꯕꯩꯁꯅꯕꯤꯅ ꯅꯪꯅꯦ ꯁꯨꯃꯥꯏꯅ ꯌꯥꯝ ꯇꯧꯁꯤꯜꯂꯛꯀꯅꯨꯀꯣ, ꯑꯩ ꯀꯣꯏꯂꯥꯎ ꯂꯥꯎꯖꯔꯛꯆꯅꯤ꯫ ꯃꯗꯨꯗ ꯑꯅꯟꯅ ꯂꯥꯎ ꯀꯩꯅꯣ? ꯑꯅꯟꯅ ꯌꯥꯔꯁꯦ ꯒꯥꯔꯤꯗꯨ ꯀꯨꯝꯊꯔꯣ, ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯒꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯒꯤꯐ ꯑꯃ ꯂꯧꯊꯣꯛꯑꯗꯨꯅ ꯃꯍꯥꯛꯁꯨ ꯕꯩꯁꯅꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯃꯗꯨꯒꯤꯗꯤ ꯑꯅꯟꯅ ꯌꯥꯝꯅ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯅ ꯍꯥꯏꯔꯛꯏ꯫ ꯌꯦꯡꯉꯨ ꯕꯩꯁꯅꯕꯤ, ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤꯗ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗ ꯃꯌꯦꯛ 4 ꯌꯥꯎꯏ, ꯂꯨꯍꯣꯡꯕꯗꯅ ꯃꯌꯦꯛ 9 ꯌꯥꯎꯏ, ꯑꯗꯨꯒ ꯑꯅꯟ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯗꯅ ꯂꯦꯇꯔ 6 ꯌꯥꯎꯏ꯫ ꯃꯗꯨꯗ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯅꯪꯅ ꯃꯁꯤꯡ ꯊꯤꯔꯤꯗ ꯂꯣꯏꯅ ꯑꯣꯟꯅꯔꯦ ꯍꯥꯏꯗꯨꯅ ꯕꯩꯁꯅꯕꯤꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯅꯟꯅ ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ, ꯃꯤꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯁꯤ ꯌꯥꯝꯅ ꯁꯤꯔꯤꯌꯁꯂꯤ ꯍꯥꯏꯔꯛꯏꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯐꯥꯒꯤ ꯇꯥꯊꯣꯛꯇꯅ ꯃꯤꯅ ꯉꯥꯡꯉꯤꯁꯦ ꯃꯨꯟꯅ ꯇꯥꯈꯣ꯫ ꯐꯔꯦ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯣꯏꯗꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ꯫ ꯌꯦꯡꯉꯨ ꯅꯣꯡꯃꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯃꯌꯦꯛ 4 ꯑꯁꯦ ꯂꯨꯍꯣꯡꯕꯒꯤ ꯃꯌꯦꯛ 9 ꯑꯗꯨꯗ ꯑꯣꯟꯗꯣꯔꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯅꯨꯡꯉꯥꯏꯕ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯁꯔꯨꯛ ꯑꯣꯏꯍꯟꯗꯣꯔꯤꯕꯅꯤ, ꯑꯗꯨꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯒ ꯑꯩꯒ ꯂꯩꯃꯤꯟꯅꯕꯁꯤꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ꯫ ꯃꯗꯨꯗ ꯕꯩꯁꯅꯕꯤꯅ ꯀꯩꯅꯣ ꯅꯪꯕꯨ ꯉꯥꯎꯕꯣ? ꯉꯁꯤ ꯀꯩꯀꯩ ꯆꯥꯁꯜꯂꯨꯔꯒꯦ? ꯃꯗꯨꯗ ꯑꯅꯟꯅ ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ, ꯃꯤꯅ ꯉꯥꯡꯉꯤ ꯋꯥꯁꯤꯅ ꯃꯥꯅ ꯃꯔꯣꯟ ꯑꯃ, ꯅꯪ ꯉꯁꯥꯏ ꯑꯌꯨꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯈꯤꯕꯗꯣ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩ ꯅꯨꯡꯉꯥꯏꯇꯗꯅ꯫ ꯃꯗꯨꯗ ꯋꯥ ꯑꯗꯨ ꯀꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯑꯌꯨꯛꯇ ꯑꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯗꯦꯅ ꯅꯪ ꯅꯨꯡꯊꯤꯜꯁꯤꯗꯁꯨ ꯑꯩꯕꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯍꯜꯂꯣꯏꯗꯣꯔꯤꯕ꯭ꯔꯥꯕ? ꯃꯗꯨꯗ ꯑꯅꯟꯅ ꯁꯥꯎꯗꯨꯅ ꯀꯩꯅꯣ ꯃꯤꯅ ꯋꯥ ꯉꯥꯡꯂꯤꯕꯁꯤꯡ ꯑꯁꯤ ꯅꯪꯅ ꯈꯨꯗꯛꯇ ꯀꯛꯂꯗꯨꯅ ꯍꯦꯛꯇ ꯋꯥ ꯆꯕꯤꯠ ꯉꯥꯡꯉꯤꯁꯤꯕꯣ? ꯌꯦꯡꯉꯨ ꯑꯩꯅ ꯅꯪꯕꯨ ꯍꯔꯥꯎꯍꯟꯅꯕꯒꯤꯗꯃꯛꯇꯅꯦ ꯑꯩ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯕ ꯉꯝꯃꯤ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯒꯤꯐ ꯑꯗꯨ ꯄꯨꯊꯣꯔꯛꯏ꯫ ꯒꯤꯐ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯁꯣꯝ ꯅꯥꯀꯟꯗꯗꯤ ꯕꯩꯁꯅꯕꯤꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯒꯤꯐ ꯑꯗꯨ ꯂꯧꯔꯗꯨꯅ ꯀꯩꯅꯣ ꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤꯗꯤ ꯕꯩꯁꯅꯕꯤꯁꯨ ꯒꯤꯐ ꯑꯗꯨ ꯄꯥꯏꯗꯨꯅ ꯐꯝꯊꯈꯤ ꯑꯃꯁꯨꯡ ꯒꯤꯐꯀꯤ ꯔꯦꯄꯔ ꯑꯗꯨ ꯐꯛꯄ ꯍꯧꯈꯤ꯫ ꯒꯤꯐꯀꯤ ꯔꯦꯄꯔ ꯑꯗꯨ ꯐꯛꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯁꯤꯗ ꯌꯥꯎꯔꯤꯁꯦ ꯁꯥꯄꯣꯟ ꯀꯦꯞꯂꯥ? ꯅꯠꯇꯦꯗ, ꯌꯦꯡꯉꯨꯗ ꯍꯥꯏꯗꯨꯅ ꯑꯅꯟꯅ ꯈꯨꯝꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯑꯁꯨꯝ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯒꯤꯐ ꯑꯗꯨ ꯑꯇꯩ ꯀꯔꯤꯝꯇ ꯑꯣꯏꯔꯝꯗ꯭ꯔꯦ, ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯣꯏꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯍꯥꯛꯇꯤ ꯃꯄꯨꯟꯁꯤꯒꯤ ꯐꯣꯟ ꯄꯥꯏꯖꯗ꯭ꯔꯤꯕꯅꯤꯅ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗꯨ ꯅꯣꯟꯊꯈꯤ꯫ ꯅꯣꯟꯊꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯅꯟꯅ ꯃꯍꯥꯛ ꯑꯁꯤ ꯀꯞꯂꯕ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯄꯨ ꯊꯦꯝꯕ ꯂꯥꯛꯈꯤ꯫ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯧꯕꯇꯕꯨ ꯃꯍꯥꯛꯇꯤ ꯃꯃꯤꯠ ꯑꯗꯨ ꯐꯥꯛꯇꯣꯛꯑꯗꯨꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯅꯟꯁꯨ ꯅꯣꯛꯀꯗꯣꯔꯤꯕ꯭ꯔꯥ ꯁꯥꯎꯒꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯈꯤꯗꯦ꯫ ꯃꯗꯨꯒꯤꯗꯤ ꯑꯅꯟꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪ ꯍꯔꯥꯎꯕ꯭ꯔꯥ? ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯩꯁꯅꯕꯤꯅ ꯍꯥꯏꯔꯛꯏ, ꯌꯥꯝ ꯍꯔꯥꯎꯏ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯐꯔꯦ ꯕꯩꯁꯅꯕꯤ, ꯑꯩꯈꯣꯏꯅꯤ ꯂꯥꯞꯅꯕꯁꯦ ꯐꯣꯟ ꯑꯁꯤ ꯂꯩꯔꯕꯅꯤꯅ ꯅꯛꯅꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯥꯞꯅꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯍꯔꯥꯎꯅ ꯃꯍꯥꯛꯁꯨ ꯅꯛꯅꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯕꯩꯁꯅꯕꯤꯅ ꯑꯩꯗꯤ ꯐꯣꯟ パイレ ꯑꯗꯨ ꯅꯪꯒꯤ ꯐꯣꯟꯗꯤ ꯀꯗꯥꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯂꯩ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯁꯦꯀꯦꯟ ꯍꯦꯟꯒꯤ ꯐꯣꯟ ꯑꯃ ꯄꯨꯊꯣꯔꯛꯏ꯫ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯕꯩꯁꯅꯕꯤ ꯋꯥꯈꯜ ꯍꯥꯏꯔꯞ ꯅꯨꯡꯉꯥꯏꯇꯦ꯫ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯐꯣꯟ ꯑꯁꯤ ꯃꯍꯥꯛꯅ ꯄꯥꯏꯕ ꯏꯍꯥꯟ ꯍꯥꯟꯅ ꯑꯣꯏꯒꯦ ꯈꯟꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯅꯟꯅ ꯍꯥꯟꯅ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛ ꯅꯨꯡꯉꯥꯏꯖꯗꯕꯅꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯃꯁꯤꯒꯤ ꯃꯣꯃꯦꯟ ꯑꯁꯤ ꯌꯥꯝꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏ ꯍꯥꯏꯗꯨꯅ ꯈꯟꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯒ ꯅꯪꯁꯨ ꯐꯣꯟ ꯑꯃ ꯄꯥꯏꯔꯕ? ꯃꯗꯨꯒꯤꯗꯤ ꯕꯩꯁꯅꯕꯤꯅ ꯍꯥꯏꯔꯛꯏ, ꯐꯔꯦ ꯌꯥꯔꯦꯁꯦ, ꯍꯣꯔꯦꯟꯗꯒꯤꯗꯤꯅꯦ ꯅꯨꯃꯤꯗꯥꯡꯗ ꯏꯕꯥꯅꯤ ꯋꯥꯔꯤ ꯃꯌꯥꯝ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯔꯥꯎ ꯀꯩꯅꯈꯤ꯫ ꯁꯣꯝ ꯅꯥꯀꯟꯗꯅ ꯐꯣꯟ ꯑꯗꯨ ꯃꯃꯥꯅ ꯊꯦꯡꯅꯈꯤ꯫ ꯃꯃꯥꯅ ꯐꯣꯟ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯆꯈꯤ꯫ ꯅꯪꯉꯣꯟꯗꯗꯤ ꯑꯁꯨꯛ ꯇꯥꯡꯕ ꯐꯣꯟ ꯑꯁꯤꯗꯤ ꯀꯥꯏꯗꯒꯤ? ꯐꯣꯟ ꯑꯁꯤꯕꯨ ꯒꯤꯐ ꯑꯣꯏꯅ ꯄꯤꯔꯛꯑꯦꯕ? ꯀꯅꯥꯅꯕꯨ ꯄꯤꯔꯛꯏꯅꯣ? ꯃꯗꯨꯗ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯛꯏ, ꯑꯅꯟꯅ ꯄꯤꯒꯦ ꯇꯧ꯫ ꯑꯅꯟ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯃꯍꯥꯛꯅ ꯁꯦꯝꯗꯣꯛꯂꯗꯨꯅ ꯑꯅꯟꯗꯅ ꯄꯤꯔꯛꯄꯅꯤ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯃꯗꯨꯗ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯛꯏ, ꯏꯃꯥ ꯃꯍꯥꯛ ꯑꯁꯦ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯜꯂꯤ, ꯑꯩꯒꯤ ꯐꯣꯟ ꯄꯥꯏꯗꯦ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯇꯗꯅ ꯄꯤꯔꯛꯄꯅꯤ꯫ ꯀꯣꯂꯦꯖꯇꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯐꯣꯟ ꯂꯣꯏꯅ ꯄꯥꯏꯅꯩ, ꯑꯗꯨꯒꯅꯦ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯜꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯃꯥꯅ ꯍꯥꯏꯔꯛꯏ, ꯍꯣꯏ, ꯅꯪꯕꯨ ꯃꯣꯏꯅ ꯅꯪꯁꯦ ꯕꯁꯇꯤꯗ ꯂꯩ ꯍꯥꯏꯕꯁꯦ ꯈꯪꯕ꯭ꯔꯣ? ꯈꯪꯗꯦꯗ, ꯍꯥꯏꯗꯣꯛꯇꯦꯗ꯫ ꯍꯥꯏꯗꯣꯛꯀꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯁꯦ ꯕꯁꯇꯤꯗ ꯂꯩ ꯍꯥꯏꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯅꯪꯕꯨ ꯏꯀꯥꯏ ꯄꯤꯔꯛꯀꯅꯤ, ꯑꯗꯨꯒ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯒꯁꯨ ꯇꯤꯟꯅꯒꯗꯕꯅꯤ꯫ ꯃꯈꯣꯏꯅꯁꯨ ꯅꯪꯁꯦ ꯏꯅꯥꯛ ꯈꯨꯜꯂꯤ ꯀꯥꯏꯅ ꯈꯜꯂꯝꯕ ꯌꯥꯏ, ꯃꯔꯝ ꯑꯗꯨꯅꯅꯦ ꯃꯈꯣꯏꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ꯫
ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯄꯥ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯌꯦꯡꯉꯨꯁꯦ ꯀꯣꯂꯦꯖꯇꯅꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯃꯃꯥꯟꯅꯕꯤꯅ ꯐꯣꯟ ꯒꯤꯐ ꯄꯤꯔꯛꯑꯦꯌꯦ ꯃꯗꯨꯗꯒꯤꯗꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯄꯥꯅ ꯍꯥꯏꯔꯛꯑꯦ ꯏꯕꯦꯝꯃ ꯁꯨꯒꯨꯝꯕ ꯑꯇꯥꯡ ꯒꯤꯐ ꯑꯁꯤꯗꯤ ꯂꯧꯔꯣꯏꯗꯕꯅꯤ ꯒꯤꯐ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯈꯣꯏꯅ ꯀꯔꯤ ꯋꯥꯈꯜꯂꯣꯟ ꯈꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯗꯦ ꯑꯗꯨꯒ ꯌꯦꯡꯉꯨ ꯉꯁꯤ ꯈꯛꯇꯪ ꯀꯣꯂꯦꯖ ꯀꯥꯔꯒ ꯀꯣꯂꯦꯖꯇꯨꯗ ꯉꯁꯤ ꯈꯛ ꯊꯦꯡꯅꯕ ꯃꯤꯁꯛ ꯑꯗꯨꯅ ꯀꯩꯗꯧꯕꯒꯤ ꯅꯉꯣꯟꯗ ꯃꯣꯕꯥꯏꯜ ꯄꯤꯔꯛꯇꯣꯔꯤꯕꯅꯣ ꯃꯗꯨꯒꯤꯗꯤ ꯃꯃꯥ ꯑꯗꯨꯅ ꯐꯣꯟ ꯑꯗꯨ ꯃꯨꯜꯂꯗꯨꯅ ꯌꯥꯔꯦ ꯑꯦꯗꯚꯥꯏꯁ ꯀꯌꯥꯝ ꯄꯤꯕꯤꯔꯅꯨ ꯌꯥꯔꯦ ꯅꯪ ꯊꯛꯀꯗꯕ ꯌꯨꯗꯣ ꯊꯛꯑꯣ ꯃꯐꯝ ꯑꯗꯨ ꯍꯥꯏꯔꯝꯗꯨꯅ ꯃꯃꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯃꯁꯤꯗ ꯇꯥꯛꯂꯤꯕ ꯑꯁꯤ ꯃꯃꯥ ꯑꯁꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯉꯝꯃꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯃꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯍꯔꯥꯎꯅ ꯃꯍꯥꯛꯀꯤ ꯀꯥꯗꯨ ꯆꯪꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯄꯥꯗꯨꯅ ꯃꯍꯥꯛꯄꯨ ꯈꯥꯝꯂꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯌꯦꯡꯉꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯅꯪꯉꯣꯟꯗ ꯂꯨꯄꯥ 100ꯒꯤ ꯈꯔꯆ ꯇꯧꯕ ꯇꯥꯔꯒꯗꯤ ꯅꯪꯁꯨ ꯃꯉꯣꯟꯗ ꯂꯨꯄꯥ 10ꯒꯤ ꯈꯔꯆ ꯇꯧꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯂꯩꯒꯗꯕꯅꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯅꯪꯕꯨ 4ꯔꯛ ꯀꯣꯏꯕ ꯄꯨꯕꯤꯔꯦ ꯈꯟ ꯇꯥꯔꯒꯗꯤ ꯅꯪꯁꯨ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯃꯍꯥꯛꯄꯨꯁꯨ ꯀꯣꯏꯕ ꯄꯨꯕꯤꯕꯒꯤ ꯁꯛꯇꯤꯗꯨ ꯂꯩꯒꯗꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯃꯁꯤ ꯇꯧꯕ ꯉꯝꯗꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯑꯁꯤ ꯑꯁꯨꯝ ꯂꯧꯗꯨꯅ ꯂꯩꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯃꯇꯦꯡꯁꯤꯡ ꯑꯗꯨꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯅꯟꯁꯤꯜꯂꯛꯀꯅꯤ ꯑꯗꯨꯒ ꯅꯪ ꯅꯤꯡꯉꯝꯗꯕ ꯃꯇꯝ ꯍꯥꯏꯕꯗꯣ ꯌꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤꯗꯤ ꯑꯩ ꯇꯧꯍꯟꯅꯤꯡꯗꯦ ꯃꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨꯅ ꯕꯕꯥ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯄꯥ ꯑꯗꯨꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕꯅꯤꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯑꯣꯡ ꯑꯁꯤ ꯈꯪꯂꯗꯨꯅ ꯌꯥꯔꯦ ꯆꯪꯖꯔꯣ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯆꯪꯍꯟꯈꯤ ꯃꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯍꯥꯛꯁꯨ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯂꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯅꯟꯗ ꯐꯣꯟ ꯇꯧꯈꯤ ꯃꯥꯅ ꯑꯅꯟꯗ ꯐꯣꯟ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯁꯤ ꯋꯩꯁꯅꯕꯤꯅꯤ ꯑꯗꯨꯒ ꯇꯧꯔꯛꯂꯤꯕ ꯐꯣꯟ ꯑꯁꯤ ꯑꯩꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯐꯣꯟꯗꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯏꯪꯂꯤꯁꯇ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯅꯟꯗ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯑꯣꯔꯤꯖꯤꯅꯦꯜ ꯐꯣꯟ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯑꯣꯟ ꯐꯣꯟ ꯍꯥꯏꯒꯗꯕꯅꯤꯅꯦ ꯃꯗꯨꯗ ꯋꯩꯁꯅꯕꯤꯅ ꯌꯥꯔꯦ ꯅꯪꯗꯤ 10 ꯐꯦꯜ ꯑꯣꯏꯕꯅꯤ ꯑꯩꯈꯣꯏꯗꯤ ꯄꯥꯁ ꯇꯧꯔꯤꯕ ꯃꯤꯅꯤ ꯑꯗꯨꯒꯅꯦ ꯌꯥꯝ ꯎꯁꯤꯠꯇꯕ ꯇꯧꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯑꯅꯟ ꯍꯥꯏꯔꯛꯏ ꯑꯗꯨ ꯐꯔꯦꯅꯦ ꯅꯪ ꯍꯔꯥꯎꯕ꯭ꯔꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯋꯩꯁꯅꯕꯤꯅ ꯑꯍꯣꯏ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯃꯗꯨꯗꯒꯤꯗꯤ ꯋꯩꯁꯅꯕꯤꯅ ꯃꯉꯣꯟꯗ ꯍꯪꯂꯛꯂꯤꯕ ꯑꯁꯤ ꯐꯔꯦꯅꯦ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯡꯕ ꯐꯣꯟ ꯑꯁꯤ ꯂꯩꯔꯤꯁꯤꯕꯨ ꯅꯪꯗꯤ ꯀꯥꯏꯗꯒꯤ ꯁꯦꯜꯅ ꯂꯩꯔꯤꯕ ꯑꯅꯟ ꯍꯥꯏꯔꯛꯏ ꯑꯁ ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯌꯥꯔꯤꯁꯦ ꯑꯩ ꯑꯣꯛꯇꯣꯗꯣ ꯕꯗꯥꯟ ꯊꯝꯕꯅꯤ ꯑꯗꯨꯒ ꯂꯩꯕꯅꯤ ꯃꯗꯨꯗ ꯋꯩꯁꯅꯕꯤꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯗꯤ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥꯗꯤ ꯀꯗꯥꯏꯗꯒꯤ ꯇꯥꯟꯗꯣꯏꯕ ꯃꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯀꯩꯝꯇ ꯈꯜꯂꯨꯅꯣꯃꯤ ꯏꯟꯁꯇꯣꯜꯃꯦꯟ ꯑꯣꯏꯅ ꯄꯩꯁꯥꯗꯣ ꯄꯤꯒꯗꯣꯏꯅꯦꯃꯤ ꯄꯩꯁꯥꯒꯤ ꯋꯥꯁꯤ ꯇꯣꯛꯑꯣ ꯌꯥꯔꯦ ꯑꯇꯩ ꯂꯥꯏꯔꯤ ꯅꯪ ꯍꯔꯥꯎꯗꯤ ꯍꯔꯥꯎꯕ ꯅꯠꯇ꯭ꯔꯣ ꯃꯗꯨꯗ ꯋꯩꯁꯅꯕꯤꯅ ꯑꯁ ꯈꯨꯍꯔꯥꯎ ꯑꯃꯅꯤ ꯌꯥꯝ ꯊꯤ ꯍꯔꯥꯎꯏ ꯃꯗꯨꯗ ꯑꯅꯟ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯍꯔꯥꯎ ꯃꯤꯅꯣꯛ ꯑꯗꯣ ꯎꯖꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯍꯣꯠꯅꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅꯕꯨ ꯍꯔꯥꯎꯒꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯗꯤ RCDꯒꯤ ꯕꯁ ꯁ꯭ꯇꯦꯟꯒꯗꯣ ꯂꯣꯏꯅ ꯌꯣꯟꯊꯣꯛꯑꯁꯨ ꯌꯣꯟꯊꯣꯛꯇꯣꯔꯤꯕꯅꯤ ꯑꯣꯛꯇꯣ ꯂꯣꯏ ꯌꯣꯟꯊꯣꯛꯑꯁꯨ ꯌꯣꯟꯊꯣꯛꯀꯅꯤ ꯑꯗꯣ ꯐꯔꯦꯅꯦ ꯑꯝꯇ ꯍꯥꯏꯔꯧꯗꯅ ꯃꯗꯨꯗ ꯋꯩꯁꯅꯕꯤꯅꯁꯨ I love you ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯨꯛꯀ ꯍꯥꯏꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ I love you ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯁꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯗꯤ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯑꯅꯟ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯀꯤꯁ ꯑꯃꯗꯤ ꯇꯧꯔꯣꯗꯅ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨꯗ ꯍꯛꯈꯤ ꯃꯗꯨꯗ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯇꯨꯝꯃꯣ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯅꯟꯗꯤ ꯄ꯭ꯔꯣꯛ ꯆꯥꯍꯧꯏ ꯁꯣꯝ ꯅꯥꯀꯟꯗ ꯋꯩꯁꯅꯕꯤ ꯍꯥꯏꯕꯗꯤ ꯋꯥꯁꯨꯅ ꯃꯍꯥꯛꯄꯨꯁꯨ ꯂꯛꯅꯖꯔꯤꯕꯅꯤ ꯋꯩꯁꯅꯕꯤꯁꯤ ꯃꯃꯤꯡ ꯑꯁꯤ ꯌꯥꯝ ꯁꯥꯡꯏ ꯋꯥꯁꯨ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯃꯗꯨꯒꯤꯗꯤ ꯐꯣꯟ ꯑꯗꯨꯅ ꯃꯍꯥꯛ ꯁꯦꯜꯐꯤ ꯑꯃ ꯀꯥꯞꯂꯗꯨꯅ ꯃꯍꯥꯛꯀꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯊꯥꯒꯠꯈꯤ ꯑꯗꯨꯒ ꯃꯁꯤ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯃꯗ ꯒꯤꯐ ꯄꯤꯕ ꯃꯇꯝꯗ ꯒꯤꯐ ꯈꯛꯇ ꯅꯠꯇꯦ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯁꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯕ ꯑꯁꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯣꯁ ꯑꯗꯨ ꯊꯥꯒꯠꯈꯤ ꯋꯥꯏꯁꯨꯅ ꯊꯥꯒꯠꯂꯤꯕ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯣꯁ ꯑꯗꯨ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯋꯥꯏꯁꯨꯅ ꯏꯔꯛꯂꯤꯕ ꯏꯪꯂꯤꯁꯀꯤ ꯋꯥꯔꯗꯁꯤꯡ ꯑꯗꯨꯒꯤ ꯑꯔꯊ ꯑꯗꯨ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕꯗ ꯐꯣꯟ ꯇꯧꯗꯨꯅ ꯋꯥꯏꯁꯨꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯐꯣꯇꯣ ꯑꯃ ꯊꯥꯒꯠꯄꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯦꯞꯁꯟꯗ ꯏꯔꯤꯕꯗꯨ ꯑꯩ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯚꯥꯏ ꯅꯪ ꯑꯝꯇ ꯄꯥꯔꯒ ꯌꯦꯡꯉꯨꯅ ꯃꯗꯨꯅ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯍꯤꯡ ꯑꯁꯤꯗ ꯑꯩꯕꯨ ꯍꯧꯗꯣꯛꯄꯤꯔꯒ ꯃꯤꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯄꯣꯁꯁꯤꯡ ꯄꯥꯗꯨꯅ ꯂꯩꯇꯥꯕꯅꯤꯅꯦ ꯃꯗꯨꯅ ꯃꯃꯥꯟꯅꯕꯗꯨꯗ ꯃꯥꯅ ꯅꯝꯐꯨꯗ ꯄꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥꯟꯅꯕꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯍꯥꯡꯗꯣꯛꯇꯨꯅ ꯄꯥꯏ ꯃꯗꯨꯗ ꯏꯔꯛꯂꯤꯕ ꯑꯁꯤ ꯂꯚ ꯑꯦꯟ ꯑꯦꯇꯦꯟꯁꯟꯅꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯂꯚ ꯑꯗꯨꯒꯤꯗꯤ ꯈꯪꯉꯦ ꯑꯦꯇꯦꯟꯁꯟ ꯍꯥꯏꯁꯤ ꯀꯔꯝꯕꯅꯣ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜꯗ ꯔꯣꯜ ꯄꯥꯟꯕꯗꯨꯔ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯣꯜ ꯄꯥꯟꯕꯗꯨ ꯅꯠꯇꯦ ꯃꯗꯨꯅ ꯑꯦꯇꯦꯟꯗꯦꯟꯁ ꯀꯧꯏ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯦꯞꯄ ꯃꯇꯝꯗ ꯑꯦꯇꯦꯟꯁꯟꯒ ꯂꯥꯎꯕꯒꯤ ꯁꯥꯕꯙꯥꯟꯗꯨꯔ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯗꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯁꯤ ꯃꯥꯒꯤꯗꯃꯛꯇ ꯆꯞ ꯌꯨꯡꯅ ꯂꯦꯞ ꯇꯥꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯃꯁꯥꯅ ꯋꯥꯈꯜ ꯁꯥꯒꯠꯇꯨꯅ ꯂꯩꯖꯈꯤ ꯃꯗꯨꯒꯤꯗꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯋꯥꯁꯨꯁꯨ ꯀꯣꯂꯦꯖꯇ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤ ꯑꯅꯧꯕꯁꯤꯡ ꯑꯗꯨꯒ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯅꯪꯒꯤ ꯃꯣꯕꯥꯏꯜ ꯑꯁꯤꯗꯤ ꯑꯅꯧꯕꯔꯣ ꯌꯥꯝꯅ ꯐꯖꯔꯤꯅꯤ ꯍꯥꯏꯗꯨꯅ ꯊꯥꯒꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯗꯤ ꯑꯥꯏꯐꯣꯟ ꯂꯣꯏꯅ ꯄꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯒ ꯐꯣꯟ ꯑꯍꯣꯡꯕ ꯑꯃ ꯎꯕ ꯃꯇꯝꯗꯨꯗ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯔꯦꯝꯅꯕ ꯍꯥꯏꯕꯗꯨ ꯇꯧꯔꯤꯕꯅꯤ
Nang phone se yamna fazari ne second hand lori bra duna hare wahi ruta matamna sitana hey yam karan tarakanu ko ai mana bin hawsiti madi di vai su ye mo ngada uruba matamda kusunna bye katore madura vai suna hare bye yango aina ne mangonda khwini gi mari se kaluba matamda yamna pakale hadun haibani kasu to wita katoro ke nana dumna khalipto baiduna mamana bidun harake vai suna makatare adu wana te yango mit ye chongse phai haini aduga mit oi chongmasina phate haduna hainabani aduga karigumba phataba thodo ma thokada boy taragadi akoi nipi singdi thabagase haibidi thamoise dangdang chongmani maramaduna hojikse ai thamoise mihun dangdang chongdura leiri phatadum daga thoturi bazalani haduna mamana biduna mana pakatna tamjai tanjaduri khangkhangawdra gari ma thojalaktuna lakhe gari se imported gari ni gari se dagi nupa ma kumthare ma ki maming se viras kawai college se leiribas nupi singasina viras haribu nupa sibu ngaujabani vaisona su viras bu rubu matamda adumang munna yangjaba habido warame madigi virasu sita manakta latuna phami sita amasung viras asi hanadagi tinarakpani madudagi sitana mana vaisnabini aduga mana kusum kaupani ai maru ngaktani khangna waidana introduce tawrame madawsunu viras amasung vaisnabi kutsungna duna amuktinaki virasna vaisnabi de harakli vase nang asi hubu matamda yamna interesting waine aduga nangi nokpa minoga dasu yamna cute wai tasina haba taragadi vaisnabi yaribanu pise masak yamna thibanu pimani maramaduna somna kanda ananna maki photo du yengluba matamda mamanabda mahana harakli base yengune photo dasu magase yamna cute waidrane mamanabduna hari nang mungawa bro nangna magase phajai haiduna khoida themna honaribido kaigino wafamadu taba matamda somna kanda anansu happy sorp tormi tanjaduda phone amlakhe phone du vaisnabi na torpani madudagi mahana harakli base aina nangona gasadi phone tawbani aduga nangna phone su wipe ka trevisa karigino madru vaisnabi na as ai chune farak ta toribani somna kanda senior singasina junior singki ranking lawdur leire ai su mathayam sari phone thamagi hadra ma phone thamke madrugi di mafam aduda makhoi senior singadu laktuna vaisnabi da ranking tawbe tawi matawudu da mafam aduda ikhang khangawdana viras lakpada uba matamda senior singadu mafam aduda gi loina chanake viras asi yamna inakara khunba yamna powerful oiba imung manunggi macha masu oibanina makhoi su mafam aduda gi karimta hayamda bili chatkhibani madigi virasna mafam madigi chatkeda matamda vaisnabina Thagatchari haduna rakhe madigi virasna hoine maruba magi mating pangba tabani marumadura akoini si marub sanasi friends orisi haduna mana handshake tawbi tawi vaisnabisu harap khaladuna mafam madigi chatketawi adubo mama yamula shilaktuna best friend orisi haduna mana virasna haike asum tawduna makoini si amutina baibdo haike masidagi love triangle habido laktore mama takta viewer amana ingona comment tawkiba habidi nuksinaba matamda kanagumba nupi amana nupa adubu lairi haiduna atopa nupa ama nuksibei wari habido masigi wari siga manaduribani viewer adu ai maming kaujakre warubu viade comment maming adu habiramu madigi college life aduda samasum lapu matamda college ki machu mayan tuyanba kya singaduda vaisnabisu yamna hainadaba habido haike mamangda churup thakchalakpa huka thakchalakpa yu thakchalakpa ganja thakchalakpa mayam singadu ma yamna hainakide matawudu virasnadi ma ke hainada mongadu ujarami class tawtona mahati tifil loktuna chak chabagi mongadu virasna ubu matamda yamna cute oirami yamna nusiba habidu oiraki matawsuna mahasu sitagi mayamda lakhe vaisnabina sitagi mayamda lapu matamda mamanabu singaduna nisha pusa satuna lermagi mongadu ubu matamda yamna ngakhe sitana manguda huka thaw haiduna harake aduda aidi thapanga mu haiduna mahana harake maduda masidi apple flavor ni tobeko yawbusu natana thaw ka tarok haiduna ma punnamdana huka pithakhe madigi somna kandana anansu mathayamna saba hauke mamana buduna haragre base nanga vaisnabiga lamna bi marido kibai damakta nangna mangonda auto se nangna bando thamduladuna nangna mai damakta phone laikhiba natra aduga yengo patel haribana padar nangna bando thamdoe aduga patel haribana padar yamna jathibani nang kamdawduri singbangam dradi haiduna mahana ananda yamna pakana haijaki madigi kusuma masung vaisnabi sita manakta latuna phamduna lengi tanjaduda sitana ganja hanabi damakta churubadu konchenduna lengi tanjaduda churubadu mahagoina konbirak haiduna vaisuna churubtu mahana oina konduna lebi mongadu uruba matamda kusumdi yamna hainadraduna mafam madre thoke madura kadawre haiduna mahana hangba matamda
ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯜꯂꯝꯃꯒꯦ ꯍꯥꯏꯗꯨꯅ ꯀꯨꯁꯨꯝ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯆꯠꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯨꯁꯨꯝ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯁꯨꯝ ꯂꯥꯞꯊꯣꯛꯅꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯇꯧꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯤꯇꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯋꯥꯏꯁꯨ ꯅꯪꯁꯨ ꯃꯁꯤꯒꯨꯝꯕ ꯅꯨꯄꯤꯁꯤ ꯇꯤꯟꯅꯔꯨꯅꯨ ꯃꯈꯣꯏꯁꯤꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤꯅꯤꯅꯦ ꯀꯂꯛꯇꯅ ꯅꯈꯣꯏꯒꯤ ꯃꯔꯝꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯃꯌꯥꯝ ꯁꯟꯗꯣꯛꯇꯣꯔꯤꯕꯅꯤꯅꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯋꯥꯏꯁꯨꯅ ꯃꯥꯗꯤ ꯑꯗꯨꯝꯅ ꯇꯧꯗꯕꯅꯤꯗ ꯁꯤꯇꯥꯅꯕꯨ ꯃꯈꯥ ꯇꯥꯔꯛꯏ ꯇꯧꯕ ꯇꯧꯗꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝꯅ ꯐꯕ ꯁꯥꯔꯒ ꯀꯣꯟꯅꯅꯤ ꯐꯔꯣꯏꯗ꯭ꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯃꯁꯥꯒꯤ ꯀꯦꯔꯦꯛꯇꯔ ꯑꯗꯨ ꯃꯁꯥꯃꯛꯅ ꯋꯥꯏꯁꯨꯗ ꯍꯥꯏꯖꯤꯟꯕ ꯃꯇꯝ ꯑꯗꯨꯗ ꯋꯥꯏꯁꯨꯅꯗꯤ ꯃꯍꯥꯛꯄꯨ ꯑꯐꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯑꯩꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯃꯥꯟꯅꯗꯦꯗ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯤꯇꯥꯗ ꯍꯥꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯤꯇꯥꯒꯤ ꯃꯃꯥꯟꯅꯕꯤꯅ ꯍꯥꯏꯔꯛꯏ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯄꯕꯇ ꯄꯥꯔꯇꯤ ꯑꯃ ꯂꯩ ꯆꯠꯂꯨꯁꯤꯔꯥ ꯃꯗꯨꯅ ꯋꯥꯏꯁꯨꯅ ꯍꯥꯏꯔꯛꯏ ꯆꯠꯄꯗꯤ ꯆꯠꯅꯤꯡꯉꯤ ꯑꯗꯨꯕꯨ ꯑꯩ ꯆꯠꯂꯔꯣꯏꯗ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯣꯏꯅ ꯑꯍꯥꯟꯕ ꯀꯣꯂꯦꯖꯇ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯑꯩꯕꯨ ꯆꯥꯈꯩ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨ ꯑꯩꯅ ꯄꯕ ꯑꯗꯨꯗ ꯆꯠꯄ ꯃꯇꯝꯗ ꯃꯤꯁꯤꯡꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯃꯨ ꯌꯦꯡꯉꯛꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯑꯩ ꯍꯩꯅꯗꯕ ꯌꯥꯝ ꯐꯥꯎꯅꯤꯗ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦꯅꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯅꯪ ꯉꯁꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯇꯥꯔꯦ ꯀꯩ ꯊꯕꯛꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯉꯁꯤ ꯄꯨꯔꯥ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯗꯕ ꯌꯥꯔꯣꯏ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟꯒꯤ ꯊꯕꯛ ꯑꯃ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯃꯍꯥꯛꯄꯨ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯊꯣꯛꯄ ꯄꯥꯝꯃꯤ ꯍꯥꯏꯕꯗꯤ ꯃꯁꯛ ꯑꯁꯤ ꯐꯖꯊꯣꯟꯕ ꯄꯥꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯣꯜ ꯑꯃꯗ ꯄꯣꯔꯛꯈꯤ ꯃꯣꯜ ꯑꯃꯗ ꯄꯣꯔꯛꯇꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯀꯣꯁꯃꯦꯇꯤꯛ ꯇ꯭ꯔꯤꯠꯃꯦꯟ ꯀꯌꯥꯃꯔꯨꯝ ꯇꯧꯏ ꯐꯖꯅ ꯀꯦꯕꯤꯈꯤ ꯃꯍꯥꯛꯀꯤ ꯁꯛꯐꯝ ꯑꯗꯨ ꯂꯣꯏꯅ ꯑꯣꯟꯊꯣꯛꯈꯤ ꯑꯃꯁꯨꯡ ꯗ꯭ꯔꯦꯁꯤꯡ ꯁꯦꯟꯁ ꯀꯥꯁꯨ ꯂꯣꯏꯅ ꯑꯣꯟꯊꯣꯛꯂꯗꯨꯅ ꯃꯣꯗꯔꯟ ꯅꯨꯄꯤ ꯑꯃ ꯑꯣꯟꯊꯣꯛꯈꯤ ꯃꯍꯥꯛꯀꯤꯗꯃꯛꯇ ꯄꯣꯠꯆꯩ ꯀꯌꯥꯃꯔꯨꯝꯁꯨ ꯂꯩꯕꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯇꯤꯡꯒꯦ ꯂꯩꯔꯤꯕꯅꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯋꯩꯁꯅꯕꯤꯅ ꯁꯤꯇꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯖꯔꯗꯨꯅ ꯅꯪ ꯑꯁꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯣꯠꯆꯩ ꯀꯌꯥꯃꯔꯨꯝ ꯂꯩꯔꯗꯨꯅ ꯃꯍꯥꯛꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯂꯗꯨꯅ ꯑꯣꯛꯇꯣ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯍꯥꯏꯕꯗꯤ ꯑꯥꯅꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯣꯛꯇꯣ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯟꯗꯨꯅ ꯑꯅꯣꯞ ꯎꯞꯁꯟꯗꯨꯅ ꯈꯕꯔ ꯄꯥꯕ ꯁꯥꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯥꯅꯟꯅ ꯌꯥꯝꯅ ꯉꯛꯈꯤ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯋꯩꯁꯅꯕꯤꯁꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯃꯍꯥꯛꯁꯨ ꯑꯣꯛꯇꯣ ꯑꯗꯨꯗꯃꯛ ꯐꯝꯖꯤꯟꯅꯕ ꯁꯥꯗꯨꯅ ꯂꯩꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯥꯅꯟꯅ ꯃꯍꯥꯛꯀꯤ ꯐꯤꯔꯣꯜ ꯑꯗꯨ ꯆꯤꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯣꯛꯇꯣꯗꯒꯤ ꯀꯨꯝꯊꯔꯛꯄ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯑꯅꯣꯞ ꯂꯧꯊꯣꯛꯑꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠꯇ ꯀꯨꯞꯂꯤꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯥꯅꯟꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯥꯅꯟꯅ ꯋꯩꯁꯨꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ ꯀꯔꯤꯅꯣ ꯁꯤ ꯐꯤꯕꯝꯁꯤꯗꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯋꯩꯁꯨꯅ ꯀꯣꯂꯦꯖꯇꯅꯦ ꯃꯤꯁꯤꯡꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯈꯟꯅ ꯍꯧꯔꯛꯄꯗꯣ ꯑꯗꯨꯗ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯅ ꯃꯁꯤꯒꯤ ꯑꯅꯧꯕ ꯂꯨꯛ ꯑꯁꯦ ꯄꯤꯕꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯥꯅꯟ ꯋꯥ ꯑꯃꯇ ꯍꯥꯏꯔꯝꯗꯕꯤꯗ ꯃꯍꯥꯛꯀꯤ ꯑꯣꯛꯇꯣ ꯑꯗꯨ ꯇꯣꯡꯈꯤ ꯑꯃꯁꯨꯡ ꯊꯧꯒꯦ ꯇꯧꯔꯝꯃꯤ ꯋꯩꯁꯨꯁꯨ ꯃꯍꯥꯛꯀꯤ ꯑꯣꯛꯇꯣ ꯑꯗꯨꯗ ꯇꯣꯡꯁꯤꯜꯂꯗꯨꯅ ꯃꯍꯥꯛꯅ ꯒꯥꯔꯤ ꯊꯧꯕꯗ ꯌꯥꯎꯔꯝꯃꯤ ꯋꯩꯁꯨꯅ ꯑꯥꯅꯟꯕꯨ ꯐꯅ ꯌꯥꯝꯅ ꯊꯦꯝꯅꯕ ꯍꯣꯠꯅꯖꯩ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤꯗꯤ ꯑꯥꯅꯟꯁꯨ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯅꯪꯒꯤ ꯃꯑꯣꯡ ꯑꯗꯣ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯗꯦ ꯅꯪꯅ ꯀꯣꯂꯦꯖ ꯑꯗꯨꯗ ꯇꯝꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯅꯪꯅꯁꯨ ꯌꯥꯝꯅ ꯍꯣꯡꯅꯕ ꯍꯣꯠꯅꯖꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯋꯩꯁꯨꯅ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯑꯁꯤ ꯑꯩꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕꯁꯤ ꯅꯪ ꯌꯥꯝꯅ ꯄꯥꯝꯖꯗꯕ꯭ꯔꯥ ꯋꯥꯍꯩꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯑꯥꯅꯟꯅ ꯀꯩꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯥꯏꯍꯥꯛ ꯑꯩꯅ ꯍꯔꯥꯎꯕ ꯍꯥꯏꯗꯨꯅ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯒ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯔꯥꯟꯕ ꯊꯕꯛ ꯑꯗꯨ ꯆꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ꯭ꯔꯥ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯤꯁꯦ ꯀꯩꯗꯧꯕꯒꯤ ꯇꯧꯔꯤꯅꯣꯕ ꯃꯤ ꯑꯃꯅ ꯃꯔꯝ ꯂꯩꯇꯅ ꯅꯪꯉꯣꯟꯗ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯊꯥꯗꯒꯗ꯭ꯔꯣ ꯋꯩꯁꯨꯁꯨ ꯑꯥꯅꯟꯅ ꯁꯥꯎꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛ ꯀꯔꯤꯝꯇ ꯍꯥꯏꯕ ꯉꯝꯈꯤꯗꯦ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯉꯪꯗꯨꯅ ꯂꯩꯔꯤꯕꯁꯤ ꯃꯃꯥꯟꯅꯕꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡꯗꯤ ꯄꯕꯇ ꯆꯠꯂꯗꯨꯅ ꯄꯥꯔꯇꯤ ꯇꯧꯔꯁꯤ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯋꯩꯁꯨꯅ ꯑꯥꯅꯟꯗ ꯋꯥꯐꯝ ꯑꯃꯇꯪ ꯊꯦꯝꯃꯒ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯁꯥꯎꯕ ꯐꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯁꯠ ꯍꯥꯏꯔꯣ ꯃꯗꯨꯒꯤꯗꯤ ꯋꯩꯁꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯅ ꯉꯁꯤꯗꯤ ꯄꯕꯇ ꯆꯠꯁꯦꯅ ꯑꯩꯉꯣꯟꯗ ꯍꯧꯔꯛꯄꯅꯤ ꯑꯗꯣ ꯑꯩꯅꯗꯤ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯋꯥꯐꯝ ꯑꯃ ꯊꯕꯛ ꯑꯃ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇ ꯑꯩ ꯅꯉꯣꯟꯗꯒꯤ ꯍꯪꯉꯒ ꯇꯧꯕ ꯉꯥꯛꯇꯅꯤꯅ ꯑꯩ ꯃꯈꯣꯏꯗ ꯑꯌꯥꯕꯗꯤ ꯄꯤꯔꯝꯗꯦ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯄꯕꯀꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯥꯅꯟꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯋꯩꯁꯨꯅ ꯃꯥ ꯁꯥꯔꯒ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯆꯠꯄ ꯌꯥꯒꯗ꯭ꯔꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯥꯅꯟ ꯒꯥꯔꯤꯗꯨ ꯈꯥꯝꯃꯗꯨꯅ ꯀꯔꯤꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯅꯪ ꯀꯗꯥꯏ ꯆꯠꯄ ꯄꯥꯝꯃꯤꯕꯅꯣ ꯋꯩꯁꯨꯅ ꯄꯕꯇ ꯆꯠꯀꯦ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯥꯅꯟꯅ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯒꯥꯔꯤꯗꯨ ꯀꯥꯎꯏ ꯀꯔꯤꯅꯣꯕ ꯅꯪꯅ ꯈꯜꯂꯤꯁꯦ ꯅꯪ ꯀꯣꯂꯦꯖꯀ ꯆꯠꯄꯤꯔꯅꯨ ꯌꯥꯔꯦ ꯀꯣꯂꯦꯖꯀ ꯇꯝꯕꯤꯔꯅꯨ ꯌꯥꯔꯦ ꯋꯥꯐꯝ ꯑꯁꯤ ꯃꯃꯥꯡꯗꯛꯀꯤ ꯃꯇꯝꯗ ꯋꯩꯁꯨꯅ ꯂꯥꯏꯔꯤꯛ ꯇꯝꯃꯅꯨ ꯍꯥꯏ ꯇꯥꯔꯒꯁꯨ ꯇꯝꯃꯔꯣꯏ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯗꯒꯤ ꯅꯤꯡꯁꯤꯡꯉꯛꯇꯨꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ ꯍꯥꯏꯗꯨꯅ ꯋꯩꯁꯨꯅ ꯍꯪꯕ ꯃꯇꯝꯗ ꯍꯣꯏ ꯆꯨꯝꯃꯤ ꯅꯪ ꯀꯣꯂꯦꯖ ꯆꯠꯄ ꯇꯣꯛꯑꯣ ꯍꯥꯏꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯋꯩꯁꯨꯁꯨ ꯁꯥꯎꯗꯨꯅ ꯊꯣꯛꯂꯛꯏ ꯑꯃꯁꯨꯡ ꯅꯪꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣ ꯄꯕꯇ ꯆꯠꯄ ꯃꯤꯁꯤꯡ ꯑꯁꯤ ꯀꯣꯂꯦꯖ ꯇꯝꯅꯗꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯅꯪꯅ ꯑꯩꯒꯤ ꯀꯣꯂꯦꯖ ꯆꯠꯄꯒ ꯊꯤꯟꯕꯤꯔꯤꯁꯤꯕꯨ ꯑꯩꯒꯤ ꯀꯣꯂꯦꯖꯀꯤ ꯐꯤꯁꯤꯕꯨ ꯅꯪꯅ ꯊꯤꯕꯤꯕ꯭ꯔꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯥꯅꯟꯅ ꯌꯥꯔꯦ ꯂꯦꯞꯍꯧꯔꯣ ꯌꯥꯔꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯥꯎꯒꯠꯂꯛ ꯇꯥꯔꯒꯗꯤꯅꯦ ꯅꯪ ꯅꯥꯇꯩ ꯆꯥꯔꯣꯏ ꯃꯗꯨꯅ ꯋꯩꯁꯨꯅ ꯅꯪ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ
Voice Harry, I give one house of I want a thing on the Thundra, none of Kari Hugly the thing to river. Mother one and none in a father, you took with the Shangagadi, none would think a cadavani. Marumadu, you are only thing to do, Wafum to Tao, but on the Voicuna, Karikumanana, I Pai Maram the Amuhana Pataragadi, Sendana Namai Kangani. I chat the Bayaro, I chakani Hadra, was you such a Kankandra. Alan Sus at Piero, I don't know Kankandra me. Madurigi, Voice Harry, Kayuna Karisivo, Makoina Gidamuta, Suyano Topiraga, Makoi the Mutaina, Pop the Sapata de Yaro Debra. I did Chakani, Anan Sapasuya Hadra Makuili, Mato the Voicuna Sahoduna, none Kalisagano, none I want the Kabir Sing Haga Ilisacamaterino. Alexalu Batakaso, Matang the Risalo Catoroke. None in the Pop the Sapumatam, the Suyam thing with the Karino Haduna, Anandangi, Madura Anana, Nabop the Salura Promo Montacta. Set the Bagis at Caribbean Haduna, Washuna Muhari, none of Pop the Swam sending is a Kagano. Pop the Nupassing and the piecing as a Nisagi long the two Ladana Makwedi Carnival Obani. Upon the Sapumatam, I Utoi Hadana, Vaisnavin Harake. Madigan and Harry, Namu Makwin and none of the Pitok to Rubini. Mother, I should have toy. Scado with Hoyton, no, Ahamadia the Maya in Top Maltani. Mother Visnavina, I did open the bigger mansion Mandana. Madigan and the door corn wall of Totanari. Mina Swam is again was in Gantatina. Ahan with the Dini piecing as a admirer in Nana Maltani. Madu Matunga Tala Matunga, Carito Kunoka talk him now have second to Conway. Nansumi on the Kinavanatini. Nang Sapir, Hedonary, Mother Mahati Chakani Haduna, Makoini Marisum Tonga Patigi, Anansus Hotuna, Sendalo Tutuna can get away at the bow. Ma can Batikan Kitty, Matodu Rubamatanda, Vaisnaviam Sokem, some Mahak Mafumaturigi, Matandana, Sumasum Laki, Ananam Habu with Antanadana, I brought the Napio Karakan and Nakri. I Matunga had a hundred hijaki at the bow. Baisu, ta the Pilatum 2 minutes at K. Maga topo to Monday Latana Mahoma the rest K, Tobutavo, Anna Mahalas at Kivato Quitandi Tanazaki. Madozuna Vaisnabi, Maim the Hale, Maim the Halapamatam the Mamana, Kayuto the Bo, Kayon the Gang Contro Hadanare, Anthropomatamda, Mahtiponga Cre, Madura Kayunum Torisina Haduna, Mama Machada Hamatamda, Machanapinare. Colisagi Manaba Singaduna Ibo, Tatana Lanabi, Amusum, was it Tawin at a way more with Urubamatamba. I get dinner even more of Singaduna Ibo Kabi Riveni Aduga, Posesu Cameron Levi Riveni Hadunare, although Macoin and what Hadri Basi, the polishing contra Mune. Macoi get in a bomatam the Colista IAC, Inakumbaman with the Muta Asumto Riveni Hadunarake. Inakumbaman of the Hibaway do Tarabumatamda, Mama to so Harana Hoya Yake. I did the Zatavani at the war. A koi manigaro Hadun Hakivani, Madura Maquina, none of the son of Pazaba Amusum Inakumbaman Matamadura. Nakoi Maduna Kadabuino Ritino Hydra Iman Bissing at Harapani. Why Lutarabumatan the Momala? Namana Bissing at the height of Mikatroge. Namana Bissing at Inakumukata Kalatin Gadabni Hadana, Masana Peter Adam Haki. Maliri Sona Canadi Anan so Mahaki Mamana Bissing at Duga. You Taduna Mata Satuna Lemi, Mana Ribasi. Vaisnaviga Mahaka Canary Hadun Harry, Mother Mamana Bissing Aduna. Come on, Canaroidino. School that never school the Kanara when the people came Queen at Kanige. Mother Anan Harry. Nang to Kino, Vaisnaviti Adumata at Oban Pika Manade. Canary Bagiwa Pumbasi, Mamma with the Runetame, Maduri Mamma Harry. Nana Kanjariba say Nangi in the Pieto, Nana Haiba to Yarduna, Yum the Pandra, and when you have it in Monine. So Canadi, Vaisnavida, Mamma Bissing Adana, Fonto, Tuna, Poptala, Hadana, Janjana, Koke. Madi Upari of the Vaisnaviso, Sari Seraduna, Mahak, Numidang at the Tolake, Numidang at the Tolapomatanda, Mapomatur, they were missing Aduna. Asuk Tilakan the Kadai Libino Haiduna, Momona Hamumata Mana, Mamana Bigi, Mehendi function Yaw Salibini Haiduna Hajin K. Karigino Mahana, some not out with the Haitaragade, like Ipan Vanina, Slam Moy Vanina, of whom with the missing Aduna Makway, you can never give Machaga Moy. So Tolapumatam the Mamma Bissing at the Mahapong, I don't know. Mamma Bissing at the Mahana, Sari Setuna Lapagimo with the Uruba Matamda. Pashami am Tata Raquina Matam Samsange, Mapuning Tijana Kebiraga, Mahana Tori Momasi. Pumang Mangli Hadra Makwedi Matayam Sarame. Madi the Vice Vinagari Manum Chilakuna, Bob Hayo Bomatam Dai, Lunacy Scenes of Wikador Haduna, Makway Paptalaki. Bob with the Yopomatamada, Mamma Vissing at the Changamoduga, I fear on Hodotuna Lagi Haduna, Ma Gari Manum the Firo Hodoke. Gari Manum the Imana set child and totally a pichol singasi, Pura modern dress Maltani. Assumed to the Mahak Bob with the Changaki. Bob with the Chapomatam the Mahaki Mamma Vissing and Masung, Bob with the labor missing at the Me young Pamasi Mahano Wake, Mark Yana Fazaba, Yana Modern Urban Pima waiting a lock giving Mong to Urban Matamda, Mafama the Viras so Mahapo, Mipam Home than a Yanger Lake. Mali Mafama Rachana, Virasna,
ꯅꯪꯗꯤ ꯁꯥꯊꯤꯅ ꯅꯩꯔ ꯂꯩꯔꯝꯃꯦꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯊꯥꯒꯠꯄ ꯋꯥꯍꯩ ꯀꯌꯥꯃꯔꯨꯝ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨ ꯀꯥꯎꯟꯇꯔꯗ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯨ ꯊꯛꯄ ꯍꯧꯔꯛꯏ꯫ ꯕꯤꯌꯔ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯋꯩꯁꯅꯕꯤꯗ ꯄꯤꯈꯤ꯫ ꯃꯗꯨꯗ ꯕꯤꯌꯔ ꯑꯗꯨ ꯑꯩ ꯊꯛꯑꯣꯏ ꯍꯥꯏꯗꯨꯅ ꯋꯩꯁꯅꯕꯤꯅ ꯍꯥꯏꯔꯛꯈꯤ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯗ ꯋꯥꯁꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯅꯥꯅꯣ? ꯅꯪꯒꯤ ꯕꯣꯏꯐ꯭ꯔꯦꯟꯂꯣ? ꯅꯠꯇꯦꯗ, ꯌꯨꯝꯗ ꯏꯃꯥꯗ ꯍꯥꯏꯕꯅꯤꯗ ꯍꯥꯏꯗꯨꯅ ꯋꯩꯁꯅꯕꯤꯅ ꯈꯨꯝꯖꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯃꯥꯟꯅꯕꯤꯅ ꯀꯩꯗꯧꯔꯒꯦ ꯊꯛꯆꯜꯂꯨ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ? ꯁꯨꯝꯅꯗꯒꯤ ꯐ꯭ꯔꯨꯠ ꯖꯨꯁꯅꯤ ꯃꯁꯤꯗꯤ꯫ ꯃꯗꯨꯒꯤꯗꯤ ꯑꯩꯗꯤ ꯀꯤꯖꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯃꯥꯟꯅꯕꯤꯅ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ ꯀꯩꯗꯧꯕꯩ ꯀꯤꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯗꯨꯅ ꯊꯦꯝꯖꯈꯤ꯫ ꯕꯤꯌꯔ ꯑꯗꯨ ꯂꯥꯝꯃꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯑꯅꯟꯅ ꯃꯃꯥꯡ ꯊꯛꯈꯤ ꯃꯇꯝꯗ ꯄꯕ ꯆꯠꯄ ꯃꯇꯝꯗ ꯊꯣꯛꯀꯗꯕꯁꯤꯡ ꯑꯗꯨ ꯍꯥꯏꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯅꯤꯡꯁꯤꯡꯉꯛꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯅ ꯃꯍꯥꯛ ꯄꯕ ꯑꯗꯨꯗ ꯕꯤꯌꯔ ꯑꯗꯨ ꯍꯥꯡꯀꯠꯇꯨꯅ ꯊꯛꯄ ꯍꯧꯈꯤ꯫ ꯕꯤꯌꯔ ꯊꯛꯆꯜꯂꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯗꯥꯟꯁ ꯇꯧꯕ ꯍꯧꯔꯛꯏ꯫ ꯕꯤꯌꯔ ꯊꯛꯑꯝꯕꯗꯒꯤ ꯁꯨꯝ ꯃꯍꯥꯛ ꯌꯨꯁꯨ ꯊꯛꯄ ꯍꯧꯔꯛꯏ, ꯁꯣꯠꯀ ꯆꯤꯡꯕ ꯍꯧꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛ ꯌꯨ ꯐꯨꯟꯗ ꯉꯥꯎꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯗꯥꯟꯁ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯍꯦꯡ ꯑꯣꯚꯔ ꯆꯠꯂꯗꯨꯅ ꯊꯦꯡꯅ ꯍꯧꯒꯠꯂꯤ꯫ ꯑꯌꯨꯛ ꯉꯟꯇꯥꯗ ꯑꯅꯟꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯃꯥ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯗꯨꯅ ꯍꯥꯏꯔꯨꯝ ꯍꯧꯒꯠꯂꯛꯏ꯫ ꯐꯣꯟ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤ ꯑꯅꯟꯒ ꯁꯥꯟꯅꯔꯤꯕꯅꯤ꯫ ꯑꯅꯟꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯁꯣꯔꯤ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯒꯤꯅꯣ ꯍꯪꯕ ꯃꯇꯝꯗ ꯍꯥꯏꯌꯨ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯐꯔꯦ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ꯫ ꯃꯗꯨꯗ ꯋꯩꯁꯨꯅꯁꯨ ꯑꯩꯁꯨ ꯁꯣꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯣꯛꯇꯣ ꯑꯃꯨꯛ ꯇꯣꯡꯃꯤꯟꯅꯗꯨꯅ ꯑꯁꯨꯝ ꯈꯟꯅꯈꯤꯕ ꯑꯗꯨ ꯌꯥꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯁꯣꯝ ꯅꯥꯀꯟꯗ ꯋꯩꯁꯨꯗꯤ ꯃꯀꯣꯛ ꯆꯤꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅꯤ ꯍꯥꯏꯗꯨꯅ ꯋꯩꯁꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯅꯟꯅ ꯑꯩ ꯍꯥꯟꯅ ꯍꯥꯏꯒꯦ ꯑꯝꯇ ꯇꯥꯈꯣ꯫ ꯃꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯉꯔꯥꯡ ꯇꯧꯈꯤꯕ ꯃꯑꯣꯡ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ, ꯑꯃꯨꯛ ꯍꯟꯅꯁꯨ ꯇꯧꯔꯔꯣꯏ꯫ ꯑꯗꯨꯒ ꯅꯪꯅ ꯑꯩꯅ ꯍꯥꯏꯕꯗꯒꯤ ꯄꯕꯇ ꯆꯠꯇꯕꯤꯗ ꯌꯨꯝꯗ ꯂꯩꯔꯤꯕꯗꯣ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯊꯥꯒꯠꯂꯤ꯫ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯑꯅꯟꯅ ꯃꯍꯥꯛ ꯑꯁꯤ ꯄꯕꯇ ꯆꯠꯇꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯕ ꯌꯥꯕꯤꯗꯨꯅ ꯅꯪꯅ ꯄꯕꯇ ꯆꯠꯄꯤꯗꯕꯁꯦ ꯃꯁꯤꯃꯨꯛ ꯍꯔꯥꯎꯕ ꯑꯅꯤ ꯁꯨꯗ꯭ꯔꯦ꯫ ꯅꯪ ꯑꯁꯤ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯃꯥꯟꯅꯗꯦ ꯍꯥꯏꯕꯗꯣ ꯇꯁꯦꯡꯂꯦ꯫ ꯃꯗꯨꯒꯤ ꯒꯥꯔꯤꯗꯨ ꯈꯥꯝꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨ ꯊꯣꯛꯂꯛꯏ꯫ ꯃꯐꯝ ꯑꯗꯨ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯋꯩꯁꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ꯫ ꯀꯩꯗꯧꯔꯦ? ꯉꯔꯥꯡ ꯑꯩ ꯄꯕꯇ ꯆꯠꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯑꯅꯟꯗꯤ ꯃꯉꯣꯟ ꯅꯣꯛꯆꯔꯤ꯫ ꯃꯔꯝꯗꯤ ꯋꯩꯁꯨꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯉꯣꯟꯗ ꯂꯛꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯅꯟꯅ ꯈꯟꯖꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯋꯩꯁꯨꯅ ꯑꯩ ꯑꯁꯦꯡꯕꯩ ꯆꯠꯂꯨꯏ ꯍꯥꯏꯕꯅꯤꯃꯤ꯫ ꯃꯗꯨꯗ ꯑꯅꯟꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯁꯥꯎꯅꯕꯅ ꯍꯥꯏꯔꯤꯕ ꯑꯣꯏꯔꯝꯒꯅꯤꯅꯦ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯋꯩꯁꯨꯁꯨ ꯃꯥꯒ ꯑꯣꯟꯁꯤꯟꯅꯔꯨꯕ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯣꯂꯦꯖꯇ ꯂꯥꯛꯈꯤ꯫ ꯀꯣꯂꯦꯖꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛ ꯃꯃꯥꯟꯅꯕꯤ ꯀꯨꯁꯨꯝꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ꯫ ꯀꯨꯁꯨꯝꯒꯤ ꯃꯅꯥꯛꯇ ꯐꯝꯃꯗꯨꯅ ꯃꯃꯥꯟꯅꯕꯤꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯁꯛ ꯐꯖꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯐꯖꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯣꯝ ꯅꯥꯀꯟꯗꯅ ꯕꯤꯔꯥꯖꯅ ꯋꯩꯁꯥꯂꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯃꯗꯨꯒꯤ ꯃꯃꯥꯟꯅꯕꯤꯗ ꯃꯍꯥꯛꯅ ꯕꯤꯔꯥꯖꯅ ꯌꯦꯡꯉꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯃꯥꯟꯅꯕꯤꯗꯨꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯕꯤꯔꯥꯖꯅ ꯃꯉꯣꯟꯗ ꯉꯥꯎꯖꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯅꯟꯅ ꯃꯍꯥꯛꯀꯤ ꯑꯣꯛꯇꯣ ꯕꯟꯗꯣꯞ ꯊꯝꯃꯨꯕ ꯅꯨꯄꯥꯗꯨꯅ ꯐꯣꯟ ꯇꯧꯗꯨꯅ ꯍꯟꯗꯛꯀꯤ ꯏꯟꯁꯇꯣꯜꯃꯦꯟ ꯂꯥꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯊꯤꯅ ꯆꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯂꯥꯛꯇꯕ ꯇꯥꯔꯒꯗꯤ ꯅꯌꯨꯝꯗ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯅꯟꯅꯗꯤ ꯌꯥꯝ ꯊꯨꯅ ꯁꯤꯡꯖꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯨꯄꯥꯗꯨꯗ ꯍꯥꯏꯈꯤ꯫ ꯁꯣꯝ ꯅꯥꯀꯟꯗꯅ ꯀꯣꯂꯦꯖ ꯔꯣꯃꯥꯟꯁ ꯍꯧꯔꯛꯏ꯫ ꯍꯥꯏꯕꯗꯤ ꯕꯤꯔꯥꯖꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯕ ꯑꯃꯁꯨꯡ ꯃꯍꯥꯛꯅꯁꯨ ꯕꯤꯔꯥꯖꯇ ꯌꯦꯡꯂꯗꯨꯅ ꯍꯔꯥꯎꯖꯕꯒꯤ ꯃꯑꯣꯡ, ꯕꯤꯔꯥꯖꯀꯤ ꯃꯌꯨꯝꯗꯒ ꯃꯍꯥꯛ ꯑꯁꯤ ꯇꯠꯇꯅ ꯆꯠꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯂꯥꯛꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯆꯥꯅꯨꯄꯤꯅ ꯃꯌꯨꯝꯗ ꯊꯦꯡꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯄꯥꯗ ꯃꯍꯥꯛꯅ ꯑꯣꯟꯁꯤꯜꯂꯗꯨꯅ ꯁꯛ ꯐꯖꯔꯕ꯭ꯔꯥ, ꯄꯣꯁ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯄꯥꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯃꯁꯨꯡ ꯃꯄꯥꯗꯨꯅꯗꯤ ꯃꯆꯥꯒꯤ ꯀꯦꯔꯦꯛꯇꯔ ꯑꯃ ꯆꯦꯟꯖ ꯇꯧꯔꯛꯂꯦ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯕ ꯉꯝꯈꯤ꯫ ꯅꯣꯡꯃꯗꯤ ꯀꯨꯁꯨꯝ ꯃꯕꯥꯅꯤ ꯀꯣꯂꯦꯖꯇꯒꯤ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯤꯔꯥꯖꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯇꯥꯡꯕꯗꯨ ꯄꯨꯔꯗꯨꯅ ꯑꯩ ꯅꯪꯕꯨ ꯊꯤꯜꯂꯝꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯀꯨꯁꯨꯝꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯐꯥꯎꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯋꯩꯁꯅꯕꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯡ ꯑꯁꯤ ꯀꯨꯁꯨꯝꯁꯨ ꯒ꯭ꯌꯥꯟ ꯇꯥꯕꯅꯤꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕꯤꯗꯨ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯧꯕꯇꯕꯨ ꯀꯨꯁꯨꯝ ꯌꯥꯈꯤꯗꯦ꯫ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯆꯠꯈꯤ꯫ ꯃꯍꯥꯛꯅ ꯀꯨꯁꯨꯝꯗ ꯍꯥꯏꯔꯤꯕꯁꯤ ꯑꯅꯟꯗ ꯉꯁꯤꯗꯤ ꯑꯩ ꯌꯨꯝꯗ ꯏꯊꯟꯗ ꯂꯥꯛꯑꯅꯤ, ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯂꯥꯛꯑꯅꯤ ꯍꯥꯏꯅ ꯑꯝꯇ ꯊꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯒꯥꯔꯤꯗꯨꯗ ꯌꯥꯝꯅ ꯑꯆꯥꯎ ꯑꯔꯝ ꯀꯥꯗꯨꯅ ꯇꯣꯡꯉꯤ꯫ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯅ ꯀꯥꯔ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯑꯅꯟꯗ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯉꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯍꯥꯛ ꯑꯅꯟꯒ ꯄꯨꯡꯀꯥꯎꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯅꯟꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯇꯦ꯫ ꯕꯣꯏꯐ꯭ꯔꯦꯟꯂ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯅꯠꯇꯦ, ꯃꯔꯨꯞꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯖꯈꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯕꯤꯔꯥꯖꯇ ꯐꯥꯎꯕ ꯍꯥꯏꯗꯣꯛꯇꯦ꯫ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯃꯍꯥꯛ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯀꯣꯏꯅꯤꯡꯂꯤ ꯍꯥꯏꯕꯁꯤꯃꯗꯤ ꯇꯥꯛꯂꯤ꯫ ꯁꯤꯅꯤ, ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝꯅ ꯈꯪꯍꯟꯅꯤꯡꯗꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯍꯦꯟꯕ ꯄꯥꯝꯂꯤ, ꯑꯇꯣꯞꯄ ꯅꯨꯄꯥ ꯄꯥꯝꯂꯤ ꯍꯥꯏꯕꯁꯤꯃꯁꯨ
ꯃꯌꯥꯝꯅ ꯈꯪꯖꯤꯟꯕꯤꯕ ꯗꯔꯀꯥꯔ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯐꯦꯁꯕꯨꯛꯇ ꯐꯣꯇꯣ ꯊꯥꯒꯠꯄ ꯑꯃꯁꯨꯡ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯐꯣꯇꯣ ꯊꯥꯒꯠꯄ ꯃꯇꯝꯗ ꯄꯨꯟꯅ ꯀꯥꯞꯄꯒ ꯊꯥꯒꯠꯃꯤꯟꯅꯁꯤ ꯌꯥꯗ꯭ꯔꯕ ꯑꯗꯣꯝꯒꯤ ꯅꯨꯄꯤ ꯑꯗꯣ ꯀꯥꯏꯅ ꯊꯣꯛꯄꯤꯔꯣ ꯃꯁꯤ ꯅꯨꯄꯥ ꯈꯛꯇꯒꯤꯁꯨ ꯅꯠꯇꯦ ꯅꯨꯄꯤꯁꯨ ꯃꯉꯥꯏ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯑꯗꯨꯒ ꯀꯥꯃꯤꯟꯅꯗꯨꯅ ꯐꯣꯇꯣꯁꯤ ꯊꯥꯒꯠꯃꯤꯟꯅꯁꯤ ꯌꯥꯗ ꯇꯥꯔꯒꯗꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯑꯗꯨꯝ ꯀꯥꯏꯅ ꯊꯣꯛꯈꯤꯕ ꯌꯥꯔꯦ ꯑꯅꯟꯁꯨ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯑꯅꯟꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛ ꯂꯥꯛꯈꯤꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯐꯣꯟ ꯑꯗꯨ ꯇꯧꯕ ꯃꯇꯝꯗ ꯄꯥꯏꯈꯠꯂꯛꯇꯕꯗꯒꯤ ꯀꯨꯁꯨꯝꯗ ꯐꯣꯟ ꯇꯧꯏ ꯀꯨꯁꯨꯝꯗ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯩꯒꯤ ꯐꯣꯟ ꯄꯥꯏꯈꯠꯇ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯀꯨꯁꯨꯝꯒ ꯑꯩꯒꯗꯤ ꯆꯠꯃꯤꯟꯅꯗ꯭ꯔꯦ ꯃꯍꯥꯛ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯂꯥꯛꯑꯅꯤ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯅꯟꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯍꯥꯛꯅ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯗꯥꯏꯔꯦꯛ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯔꯛꯄꯁꯨ ꯌꯥꯏꯅ ꯅꯪꯉꯣꯟꯗ ꯄꯥꯎꯊꯥꯡ ꯄꯤꯔꯤꯕꯅ ꯀꯩꯒꯤ ꯀꯨꯁꯨꯝꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯑꯩꯁꯨ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ ꯃꯗꯨꯒꯤ ꯚꯤꯔꯥꯖ ꯑꯃꯁꯨꯡ ꯕꯩꯁꯅꯕꯤ ꯒꯥꯔꯤ ꯊꯧꯃꯤꯟꯅꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯩꯁꯅꯕꯤꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯩꯅꯣ ꯅꯪ ꯑꯥꯏꯐꯣꯟ ꯁꯤꯖꯤꯟꯅꯗ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯑꯥꯏꯐꯣꯟ ꯁꯤꯖꯤꯟꯅꯗ꯭ꯔꯒꯗꯤ ꯑꯩꯅ ꯄꯥꯏꯕ ꯐꯣꯟꯁꯤꯗꯤ ꯐꯣꯟ ꯅꯠꯇꯕ꯭ꯔꯣ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯅ ꯐꯣꯟ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯁꯛ ꯑꯗꯨꯒ ꯐꯣꯟ ꯑꯗꯨꯒꯁꯨ ꯁ꯭ꯇꯦꯟꯗꯔꯠ ꯆꯥꯟꯅꯕ ꯗꯔꯀꯥꯔ ꯑꯣꯏꯗꯅ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯕꯩꯁꯅꯕꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯑꯃꯁꯨꯡ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯂꯧꯅꯈꯤ ꯃꯌꯨꯝꯗ ꯚꯤꯔꯥꯖꯅ ꯊꯤꯟꯕ ꯂꯥꯛꯄꯗꯨꯗ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯎꯍꯧꯏ ꯃꯗꯨꯗꯒꯤꯗꯤ ꯃꯄꯥꯅ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯅ ꯈꯨꯝꯖꯈꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯡ ꯑꯁꯤ ꯃꯄꯥꯗꯤ ꯒ꯭ꯌꯥꯟ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯄꯥꯇꯤꯜ ꯍꯥꯏꯔꯤꯕ ꯕꯟꯗꯣꯞ ꯂꯧꯕ ꯅꯨꯄꯥꯗꯨꯅ ꯑꯅꯟꯗ ꯐꯣꯟ ꯇꯧꯗꯨꯅ ꯄꯩꯁꯥ ꯊꯧꯕꯅ ꯈꯥꯝ ꯉꯝꯈꯤꯗꯦ ꯃꯍꯥꯛꯁꯨ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯒ꯭ꯌꯥꯟ ꯇꯥꯈꯤꯗꯦ ꯁꯣꯝ ꯅꯥꯀꯟꯗꯅ ꯀꯣꯂꯦꯖꯇꯨꯅ ꯚꯤꯔꯥꯖ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯁꯨꯝ ꯍꯧꯔꯛꯈꯤ ꯃꯇꯧ ꯑꯗꯨꯗ ꯀꯨꯁꯨꯝꯗꯤ ꯌꯥꯝꯅ ꯍꯩꯅꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤ ꯀ꯭ꯂꯥꯁꯔꯨꯝꯗ ꯀꯨꯁꯨꯝ ꯃꯈꯣꯏꯅꯤ ꯐꯝꯃꯤꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅꯤꯅ ꯌꯦꯡꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯀꯨꯁꯨꯝꯅ ꯐꯤꯕꯝ ꯑꯁꯤ ꯌꯥꯝꯅ ꯁꯣꯛꯆꯤꯟꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯗꯨꯒꯤ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯃꯉꯣꯟꯗ ꯑꯅꯟꯒꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯄ ꯌꯥꯗꯕ꯭ꯔꯥ ꯀꯩꯗꯧꯕꯩ ꯐꯣꯡꯗꯣꯛꯇꯣꯏꯅꯣ ꯀꯩꯅꯣ ꯅꯈꯣꯏꯅ ꯇꯧꯅꯔꯤꯁꯤꯕꯣ ꯃꯥꯅ ꯅꯪꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯕꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯃꯗꯨꯗ ꯕꯩꯁꯅꯕꯤꯅ ꯑꯩꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯅꯦ ꯕꯩꯁꯅꯕꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯃꯥꯅ ꯐꯦꯃꯤꯂꯤ ꯑꯃꯁꯨꯡ ꯕꯁꯇꯤꯒꯤ ꯃꯇꯥꯡꯗ ꯀꯣꯂꯦꯖꯇ ꯐꯣꯡꯗꯣꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯨꯁꯨꯝꯅ ꯍꯥꯏꯔꯛꯏ ꯋꯩꯁꯨ ꯅꯪꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯦ ꯑꯣꯟꯅꯗꯣꯔꯦ ꯃꯗꯨꯒꯤꯗꯤ ꯋꯩꯁꯨꯁꯨ ꯃꯃꯥꯟꯅꯕꯤ ꯁꯤꯇꯥꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯅꯤꯡꯁꯤꯡꯉꯗꯨꯅ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯛꯏ ꯑꯩꯅ ꯈꯟꯕꯗꯗꯤ ꯑꯩꯒꯤ ꯑꯅꯧ ꯑꯅꯧꯕ ꯃꯔꯨꯞ ꯁꯦꯝꯃꯛꯄ ꯑꯩꯅ ꯍꯔꯥꯎꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯔꯨꯕ ꯃꯇꯝꯗ ꯑꯃꯁꯨꯡ ꯑꯩꯒꯤ ꯃꯔꯨꯞ ꯀꯌꯥꯃꯔꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯪ ꯆꯥꯛꯄ ꯃꯥꯜꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯀꯨꯁꯨꯝ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯐꯝꯈꯤ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯍꯥꯏꯗꯨꯅ ꯕꯩꯁꯅꯕꯤꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯁꯤꯇꯥꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯈꯪꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯐꯝꯃꯨꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯁꯤꯟꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯨꯁꯨꯝ ꯑꯃꯁꯨꯡ ꯕꯩꯁꯅꯕꯤ ꯀꯥꯏꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯅꯟꯅ ꯄꯩꯁꯥ ꯁꯤꯡꯕ ꯉꯝꯗꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯄꯇꯦꯜꯅ ꯐꯣꯟ ꯇꯧꯔꯛꯏ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯄ ꯉꯝꯈꯤꯗꯦ ꯀꯩ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯗꯨꯅ ꯈꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯇꯦꯜꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯤꯒꯤꯅ ꯐꯣꯟ ꯇꯧꯕꯒꯁꯦ ꯐꯣꯟ ꯑꯝꯇ ꯄꯥꯏꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯐꯖ ꯉꯥꯡꯅꯁꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯇꯦꯜꯒꯤ ꯃꯤꯅ ꯃꯍꯥꯛꯄꯨ ꯐꯨꯕ ꯍꯧꯔꯛꯏ ꯄꯇꯦꯜꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯄꯩꯁꯥ ꯄꯤꯔꯛꯇꯕ ꯇꯥꯔꯒꯗꯤ ꯅꯪ ꯅꯥꯇꯩ ꯆꯥꯔꯣꯏ ꯇꯥꯟꯖꯥꯗꯨꯗ ꯂꯣꯟ ꯊꯣꯛꯇꯕꯤ ꯃꯃꯥꯗꯨ ꯊꯣꯛꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯟꯅꯕ ꯍꯣꯠꯅꯈꯤ ꯇꯧꯕꯇꯕꯨ ꯃꯆꯥꯅꯨꯄꯥꯅ ꯃꯃꯥꯗꯨꯕꯨ ꯏꯃꯨꯡꯗ ꯆꯪꯈꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯏꯀꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯃꯃꯥꯗꯨꯕꯨ ꯇꯥꯟꯁꯤꯜꯂꯛꯏ ꯃꯗꯨꯒꯤꯗꯤ ꯃꯃꯥꯟꯅꯕꯗꯨꯒ ꯃꯍꯥꯛꯀ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯅꯃꯥꯅ ꯇꯥꯏꯅꯩꯗꯨ ꯀꯩꯒꯤꯅꯣ ꯃꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯄꯇꯦꯜ ꯍꯥꯏꯔꯤꯕ ꯃꯤꯗꯨꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯌꯥꯗ꯭ꯔꯕꯗꯨꯅꯗꯤ ꯑꯩꯈꯣꯏ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯀꯔꯤꯕꯨ ꯌꯥꯗꯣꯔꯤꯒꯦ ꯑꯩꯈꯣꯏ ꯃꯥꯁꯨꯅꯦ ꯃꯤꯒꯤꯅꯦ ꯈꯟꯅꯔꯤꯉꯩ ꯃꯔꯛ ꯑꯗꯨꯗ ꯍꯦꯛꯇ ꯌꯥꯎꯁꯤꯜꯂꯛꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯃꯍꯥꯛꯅ ꯁꯨꯃꯥꯏꯅ ꯆꯩ ꯈꯨꯍꯟꯅꯕꯒꯤ ꯃꯑꯣꯡ ꯑꯁꯦ ꯑꯩꯗꯤ ꯈꯣꯏꯗꯧ ꯌꯥꯝꯅ ꯁꯥꯎꯒꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯏꯍꯦ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯑꯉꯛꯄ ꯃꯈꯜꯒꯤ ꯃꯤ ꯑꯗꯨꯅꯤ ꯅꯪꯒꯤ ꯅꯔꯥꯜꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯈꯪꯉꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯛꯏ ꯄꯩꯁꯥ ꯑꯗꯨ ꯌꯥꯝ ꯄꯤꯕ ꯐꯣꯟ ꯑꯗꯨꯗꯤ ꯃꯉꯣꯟꯗ ꯀꯩꯗꯧꯕꯩ ꯄꯤꯔꯨꯔꯤꯕꯅꯣ ꯃꯗꯨꯗ ꯃꯃꯥꯟꯅꯕꯗꯨꯅ ꯃꯍꯥꯛꯅ ꯆꯩ ꯍꯠꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯁꯥꯎꯕ ꯅꯠꯇꯦ ꯑꯩꯕꯨ ꯃꯍꯥꯛꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯐꯨꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯁꯥꯎꯔꯤꯁꯤ ꯑꯩꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯐꯣꯟ ꯂꯩꯕꯤꯗꯨꯅ ꯄꯤꯗꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤꯗꯃꯛꯇꯕꯨ ꯀꯅꯥ ꯂꯩꯕꯤꯗꯣꯔꯤꯒꯦ ꯃꯗꯨꯒꯤ ꯁꯤꯟ ꯑꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯚꯤꯔꯥꯖꯅ ꯋꯩꯁꯥꯂꯤꯗ ꯑꯥꯏꯐꯣꯟ ꯑꯃ ꯂꯩꯔꯒ ꯒꯤꯐ ꯄꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯐꯪꯉꯤ ꯃꯁꯤꯗ ꯇꯥꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛꯅꯗꯤ ꯋꯩꯁꯥꯂꯤꯒꯤꯗꯃꯛꯇ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯚꯤꯔꯥꯖꯅ ꯋꯩꯁꯥꯂꯤꯒꯤꯗꯃꯛꯇ ꯑꯥꯏꯐꯣꯟ ꯑꯃ ꯂꯩꯗꯨꯅ ꯄꯨꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯋꯩꯁꯅꯕꯤꯅꯗꯤ ꯑꯍꯥꯟꯕꯗꯗꯤ ꯂꯧ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯑꯩ ꯉꯁꯥꯏꯅ ꯈꯪꯂꯕꯅꯤ ꯅꯪꯅ ꯑꯩ ꯂꯧꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯁꯤ ꯄꯤꯔꯤꯕꯁꯦ ꯅꯪ ꯑꯁꯤ ꯑꯩꯅ ꯁꯨꯃꯥꯏꯅꯕꯒꯤꯗꯃꯛꯇ ꯄꯤꯕ ꯅꯠꯇꯦ ꯅꯪ ꯑꯁꯤ ꯌꯥꯝꯅ ꯏꯁꯄꯤꯁꯤꯌꯦꯜ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯃꯁꯤ ꯅꯪꯉꯣꯟꯗ ꯄꯤꯕꯅꯤ
ꯀꯣꯂꯦꯖꯇ ꯅꯪꯕꯨ ꯃꯌꯥꯝꯅ ꯏꯀꯥꯏ ꯐꯤꯔꯛ ꯈꯨꯝꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯃꯁꯤ ꯄꯨꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤ ꯑꯩꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯄꯤꯕꯁꯨ ꯌꯥꯏꯅ ꯑꯗꯨꯕꯨ ꯑꯩꯅ ꯅꯉꯣꯟꯗ ꯇꯨꯃꯤꯟꯅ ꯄꯤꯔꯤꯕꯁꯦ ꯅꯪ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯗꯅꯕꯅꯤ ꯃꯁꯤ ꯅꯪꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯁꯦ ꯑꯩꯅ ꯅꯉꯣꯟꯗ ꯄ꯭ꯔꯥꯏꯚꯦꯠꯇ ꯄꯤꯕꯅꯤ ꯃꯁꯤ ꯑꯃꯇꯗꯤ ꯂꯧꯁꯤꯟꯕꯤꯌꯨ ꯃꯍꯥꯛꯅ ꯒꯤꯐ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯥꯏꯐꯣꯟ ꯑꯇꯥꯡꯕ ꯑꯃ ꯑꯣꯏꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯍꯥꯟꯕꯗꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯑꯗꯨꯕꯨ ꯃꯄꯥꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩ ꯑꯗꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯃꯍꯥꯛ ꯍꯟꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯏ ꯇꯧꯕꯇꯕꯨ ꯚꯤꯔꯥꯖꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪ ꯃꯁꯤ ꯂꯧꯁꯤꯟꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯁꯤ ꯂꯧꯁꯤꯟꯗꯕ ꯇꯥꯔꯒꯗꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯔꯣꯏ ꯃꯇꯧ ꯑꯁꯨꯝꯅ ꯚꯩꯁꯅꯕꯤꯅ ꯚꯤꯔꯥꯖꯇ ꯅꯪ ꯑꯁꯦ ꯑꯩꯒꯤꯗꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯔꯥꯎꯅ ꯆꯠꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯅꯟꯁꯨ ꯃꯣꯕꯥꯏꯜ ꯑꯗꯨꯒꯤ ꯍꯥꯛꯇꯛꯇ ꯗꯁꯥ ꯇꯥꯔꯕꯅꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯅ ꯚꯩꯁꯨꯅ ꯃꯣꯕꯥꯏꯜ ꯑꯍꯟꯕ ꯑꯃ ꯄꯥꯏꯔꯗꯨꯅ ꯑꯥꯏꯐꯣꯟ ꯄꯥꯏꯔꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯥꯛꯈꯤ ꯃꯥꯅꯗꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯄꯤꯕ ꯃꯇꯝꯗ ꯌꯥꯝꯅ ꯋꯥꯅ ꯄꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯄꯤꯈꯤꯕ ꯃꯣꯕꯥꯏꯜ ꯑꯗꯨꯒꯤ ꯃꯃꯜ ꯑꯗꯨꯗꯤ ꯚꯩꯁꯅꯕꯤꯅ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯅꯟꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯤꯅ ꯄꯩꯁꯥ ꯊꯧꯕꯒꯤ ꯃꯊꯥ ꯁꯥꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯚꯩꯁꯅꯕꯤꯁꯨ ꯍꯔꯥꯎꯅ ꯐꯣꯟ ꯑꯃ ꯐꯪꯂꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯃꯍꯥꯛꯁꯨ ꯑꯅꯟꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯅ ꯃꯗꯨꯗ ꯑꯅꯟꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯚꯩꯁꯅꯕꯤꯅ ꯑꯩꯗꯤ ꯉꯁꯤ ꯌꯥꯝꯅ ꯍꯔꯥꯎꯏ ꯑꯅꯟꯁꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯉꯛꯆꯥꯟꯅꯗꯨꯅ ꯂꯩ ꯇꯟꯖꯥ ꯑꯗꯨꯗ ꯚꯩꯁꯅꯕꯤꯅ ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯗꯨꯗꯒꯤ ꯑꯥꯏꯐꯣꯟ ꯄꯨꯊꯣꯔꯛꯇꯨꯅ ꯌꯦꯡꯉꯨꯇꯨ ꯑꯥꯏꯐꯣꯟ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯅꯟꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯋꯥꯔꯧꯖꯕ ꯐꯥꯎꯏ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯅꯨꯡꯁꯤꯅ ꯃꯍꯥꯛꯀꯤ ꯑꯣꯇꯣ ꯑꯗꯨꯕꯨ ꯕꯟꯙꯥꯟ ꯊꯝꯗꯨꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯇꯥꯡꯕ ꯑꯃ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯥꯏꯐꯣꯟ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯏ ꯑꯗꯨꯒ ꯑꯥꯏꯐꯣꯟ ꯑꯁꯤ ꯀꯅꯥꯅ ꯄꯤꯔꯛꯂꯤꯕꯅꯣ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯅꯤ ꯃꯥꯅ ꯈꯟꯗꯨꯅ ꯂꯩꯔꯤꯕꯁꯤ ꯃꯁꯤ ꯑꯩꯒꯤ ꯃꯔꯨꯞꯅ ꯄꯤꯔꯛꯄꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯦꯃꯦꯔꯥ ꯀ꯭ꯋꯥꯂꯤꯇꯤ ꯑꯁꯤꯗꯤ ꯑꯔꯣꯏꯕꯤ ꯇꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯅꯪꯒꯤ ꯐꯣꯟ ꯑꯗꯨꯒ ꯌꯦꯡꯅꯔꯨꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯐꯣꯟ ꯑꯗꯨꯗꯤ ꯁꯤꯒꯤ ꯐꯣꯟ ꯑꯁꯤꯒ ꯌꯦꯡꯅꯕꯗ ꯄꯨꯔꯥ ꯎꯇꯨꯞꯄ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯑꯅꯟꯒꯤ ꯊꯃꯣꯏꯗꯗꯤ ꯌꯥꯝꯅ ꯄꯦꯟꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯚꯩꯁꯅꯕꯤꯕꯨ ꯃꯍꯥꯛꯀꯤ ꯑꯣꯇꯣ ꯑꯗꯨꯗ ꯍꯥꯞꯂꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯊꯤꯟꯗꯨꯅ ꯂꯥꯛꯏ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯅꯟ ꯋꯥ ꯑꯃꯇ ꯉꯥꯡꯈꯤꯗꯦ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯚꯩꯁꯅꯕꯤꯅ ꯍꯪꯉꯤ ꯃꯗꯨꯅ ꯑꯅꯟꯅ ꯑꯁ ꯑꯩ ꯉꯁꯤꯁꯦ ꯃꯤ ꯑꯃꯗꯒꯤ ꯄꯩꯁꯥ ꯂꯧꯁꯤꯜꯂꯨꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯈꯔ ꯈꯟꯅ ꯆꯩꯅꯔꯨꯔꯦ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯚꯩꯁꯅꯕꯤꯅ ꯅꯪ ꯑꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅ ꯉꯥꯡꯅꯒꯅꯤ ꯃꯤꯒ ꯄꯥꯈꯠꯇ ꯈꯟꯅꯗꯨꯅ ꯂꯩꯔꯤꯁꯦ ꯀꯩꯒꯤꯅꯣ ꯈꯔꯁꯨ ꯂꯦꯝꯅ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ ꯚꯩꯁꯅꯕꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯅꯟꯗꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝꯗꯤ ꯈꯟꯅꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯔꯝꯗꯒꯤ ꯈꯟꯅꯔꯤꯕꯅꯤ ꯁꯣꯝꯗꯅ ꯃꯆꯥꯅꯨꯄꯥꯅ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯃꯥ ꯑꯗꯨꯁꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯥ ꯑꯗꯨꯒꯤ ꯑꯔꯩꯕ ꯁꯦꯜ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯗ ꯄꯤ ꯇꯧꯕꯇꯕꯨ ꯁꯦꯜ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯥꯟꯅꯔꯣꯏꯗꯕ ꯁꯦꯜꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯂꯪꯊꯣꯛꯏ ꯃꯃꯥ ꯑꯗꯨꯅꯗꯤ ꯃꯆꯥ ꯑꯗꯨꯒꯤ ꯑꯋꯥꯕꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯉꯣꯟꯗ ꯂꯩꯖꯕ ꯁꯦꯜ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯄꯤꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯅꯟꯅ ꯚꯩꯁꯅꯕꯤꯗ ꯐꯣꯟ ꯇꯧꯔꯗꯨꯅ ꯏꯕꯥꯅꯤ ꯑꯃꯨꯛꯇ ꯎꯅꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏ ꯕꯕꯥ ꯇꯨꯝꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯑꯅꯟꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛꯁꯨ ꯃꯈꯣꯏꯅꯤ ꯎꯅꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯇꯥꯈꯤ ꯑꯅꯟꯁꯨ ꯃꯐꯝ ꯑꯗꯨꯗ ꯚꯩꯁꯅꯕꯤꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯚꯩꯁꯅꯕꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯥꯛꯈꯤ ꯃꯗꯨꯒꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯕꯨ ꯃꯤꯁ ꯇꯧꯕ꯭ꯔꯥ ꯑꯗꯨꯒ ꯑꯩꯒꯤ ꯏꯟꯁꯇꯥꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯑꯗꯨ ꯌꯦꯡꯉꯕ ꯑꯁ ꯀꯦꯃꯦꯔꯥ ꯀ꯭ꯋꯥꯂꯤꯇꯤꯁꯤꯗꯤ ꯑꯔꯣꯏꯕꯤꯅꯤ ꯑꯥꯏꯐꯣꯟ ꯑꯁꯤꯗꯤ ꯄꯨꯔꯥ ꯑꯥꯏꯐꯣꯟ ꯑꯗꯨ ꯇꯥꯔꯦ ꯅꯪꯒꯤ ꯐꯣꯟ ꯑꯗꯨꯗꯤ ꯀꯔꯤꯝꯇ ꯀꯥꯟꯅꯗꯕ ꯐꯣꯟ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯚꯩꯁꯅꯕꯤꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯍꯧꯖꯤꯛ ꯑꯥꯏꯐꯣꯟ ꯄꯥꯏꯔꯕꯅꯤꯅ ꯅꯪꯅ ꯄꯤꯔꯛꯄ ꯀꯥꯟꯅꯗꯕ ꯐꯣꯟ ꯑꯗꯨ ꯑꯩꯈꯣꯏ ꯃꯥꯗ ꯑꯣꯏꯅ ꯄꯥꯏꯍꯟꯈ꯭ꯔꯣꯔꯥ ꯑꯅꯟ ꯀꯔꯤꯝꯇ ꯈꯨꯝꯈꯤꯗꯦ ꯃꯗꯨꯗꯒꯤꯗꯤ ꯍꯣꯏ ꯐꯔꯁꯦ ꯄꯤꯔꯣꯏꯒꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯨꯃꯤꯟ ꯂꯩꯕ ꯁꯥꯎꯗꯨꯅ ꯂꯩꯕꯗꯨꯗꯤ ꯇꯧꯒꯅꯨ ꯁꯦ ꯅꯪꯒꯤ ꯀꯥꯟꯅꯗꯕ ꯐꯣꯟ ꯑꯁꯦ ꯂꯧꯖꯈ꯭ꯔꯣ ꯑꯗꯨꯒ ꯏꯃꯥꯒꯤꯗꯤ ꯑꯩ ꯐꯣꯟ ꯑꯅꯧꯕ ꯑꯃ ꯂꯩꯖꯔꯒꯦ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯅꯟꯒꯤ ꯐꯣꯟ ꯑꯗꯨ ꯑꯅꯟꯗ ꯑꯃꯨꯛ ꯄꯤꯊꯣꯛꯈꯤ ꯊꯣꯛꯂꯤꯕ ꯃꯍꯥꯛꯅ ꯃꯊꯥ ꯁꯥꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯐꯣꯟ ꯑꯁꯤꯒꯤ ꯍꯥꯛꯇꯛꯇꯒꯤ ꯊꯣꯛꯂꯤꯕꯅꯤ ꯑꯗꯨꯒ ꯐꯣꯟ ꯑꯁꯤꯒꯤ ꯚꯦꯂꯨ ꯑꯁꯤ ꯀꯔꯤꯝꯇ ꯂꯩꯇꯕꯤꯗ ꯌꯥꯝꯅ ꯂꯥꯏꯅ ꯄꯤꯊꯣꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯅꯟ ꯁꯥꯎꯃꯟꯈꯤꯗꯨꯅ ꯃꯣꯕꯥꯏꯜ ꯑꯗꯨꯕꯨ ꯊꯨꯒꯥꯏꯈꯤ ꯃꯇꯧ ꯑꯗꯨꯗ ꯚꯩꯁꯅꯕꯤꯅ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯐꯣꯟ ꯑꯗꯨꯗ ꯑꯩꯒꯤ ꯐꯣꯇꯣ ꯀꯌꯥꯃꯔꯨꯝ ꯌꯥꯎꯔꯤꯕꯅꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕꯗꯤ ꯐꯣꯟ ꯑꯗꯨꯒꯤ ꯚꯦꯂꯨ ꯑꯁꯤ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯑꯗꯨ ꯈꯛꯇ ꯑꯣꯏꯕꯅ ꯑꯅꯟꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯚꯩꯁꯅꯕꯤꯅ ꯉꯥꯏꯍꯥꯛꯇꯪ ꯈꯟꯊꯔꯛꯄ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ ꯑꯣ ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤ ꯃꯁꯤꯒꯤ ꯐꯣꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯦ ꯅꯪꯁꯨ ꯀꯨꯁꯨꯝꯒ ꯆꯞ ꯃꯥꯟꯅꯩꯅꯦ ꯑꯩꯅ ꯁꯛꯀ ꯐꯖ ꯊꯣꯛꯂꯛꯄ ꯑꯃꯁꯨꯡ ꯃꯌꯥꯝꯅ ꯑꯦꯇꯦꯟꯁꯟꯒ ꯄꯤꯔꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯅꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯈꯥꯡꯕ ꯉꯝꯗꯕꯒꯤ ꯃꯑꯣꯡꯂ ꯅꯪꯒꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯤꯕ ꯍꯥꯏꯕꯗꯨꯔꯅꯦ ꯑꯩꯗꯤ ꯅꯪꯒꯤ ꯋꯥꯔꯤ ꯈꯜꯂꯒ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯅꯟꯅ ꯃꯍꯥꯛꯀꯤ ꯈꯧꯔꯤ ꯆꯔꯝ ꯑꯗꯨ ꯃꯦꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯅꯗꯤ ꯅꯪꯒꯤ ꯅꯁꯛ ꯐꯖꯊꯣꯛꯄ ꯑꯃꯁꯨꯡ ꯅꯪꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯇꯝꯗ ꯑꯩꯅ ꯆꯥꯛꯑꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯌꯦꯡꯉꯨ ꯅꯪꯒꯤ ꯐꯣꯟ ꯑꯁꯤ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯑꯣꯛꯇꯣ ꯑꯗꯨ ꯕꯟꯙꯥꯟ ꯊꯝꯂꯤꯕꯅꯤ ꯑꯗꯨꯒ ꯐꯣꯟ ꯑꯁꯤ ꯅꯪꯗꯤ ꯍꯧꯖꯤꯛꯇꯤ ꯀꯥꯟꯅꯗꯕ ꯐꯣꯟꯅꯦꯅ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯗꯨꯒ ꯑꯩꯅ ꯅꯪꯒꯤ ꯐꯣꯟ ꯑꯁꯤ
ꯅꯪꯕꯨ ꯄꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯈꯤꯕꯅꯤ ꯑꯗꯨꯒ ꯌꯦꯡꯉꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯅꯣꯡꯃꯇ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯗꯕꯅꯤ ꯑꯗꯨꯕꯨ ꯐꯣꯟ ꯑꯁꯤꯒꯤ ꯍꯥꯛꯇꯛꯇꯒꯤ ꯑꯩꯕꯨ ꯄꯇꯦꯜꯅ ꯐꯨꯕꯤꯔꯦ ꯃꯥꯅ ꯐꯨꯔꯤꯕꯗꯨꯁꯨ ꯃꯌꯥꯝ ꯑꯃꯅ ꯐꯨꯔꯤꯕꯅꯤ ꯑꯩ ꯆꯩꯅꯥꯗꯤ ꯈꯥꯡꯕ ꯉꯝꯃꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯔꯤꯕ ꯕꯗꯅꯥꯝꯗꯨꯗꯤ ꯑꯩ ꯂꯧꯕ ꯉꯝꯃꯣꯏ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯅꯨꯄꯤ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯅꯪꯅ ꯂꯥꯁ ꯇꯥꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯑꯁꯤ ꯆꯥꯝꯃ ꯇꯝꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯆꯥꯝꯃ ꯁꯨꯕ ꯅꯨꯄꯤꯗꯨ ꯑꯣꯏꯔꯤꯕꯅꯤ ꯅꯪꯅ ꯍꯧꯖꯤꯛ ꯀꯣꯂꯦꯖ ꯆꯠꯂꯗꯨꯅ ꯅꯁꯛ ꯈꯔ ꯐꯖꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯈꯠꯆꯟꯅꯔꯒ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯦ ꯑꯩꯅ ꯅꯪꯕꯨ ꯚꯦꯂꯨ ꯍꯥꯞꯂꯤꯕꯅꯤ ꯑꯩ ꯂꯩꯔꯝꯗ꯭ꯔꯗꯤ ꯅꯪ ꯀꯔꯤꯝꯇ ꯑꯣꯏꯔꯝꯃꯣꯏ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯩ ꯂꯩꯕꯒꯤꯗꯃꯛꯇ ꯅꯪꯒꯤ ꯚꯦꯂꯨ ꯂꯩꯔꯤꯕꯅꯤ ꯑꯩ ꯌꯥꯎꯗꯅ ꯅꯪ ꯀꯔꯤꯝꯇ ꯑꯣꯏꯗꯦ ꯅꯪꯁꯤ ꯅꯁꯥꯅ ꯅꯁꯛ ꯐꯖꯩ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕꯅꯤꯅꯦ ꯅꯁꯝꯗ ꯁꯪꯖꯜꯂꯤꯕ ꯃꯆꯨꯗꯨ ꯂꯧꯊꯣꯛꯎ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯐꯤꯖꯣꯜꯁꯤꯡ ꯑꯗꯨ ꯁꯦꯠꯂꯗꯨꯅ ꯍꯥꯟꯅꯒꯤ ꯋꯩꯁꯅꯕꯤ ꯑꯣꯏꯗꯨꯅ ꯂꯥꯛꯑꯣ ꯖꯤꯕ ꯀꯅꯥꯝꯇꯅ ꯅꯪꯉꯣꯟꯗ ꯌꯦꯡꯕꯤꯔꯣꯏ ꯐꯤꯔꯣꯜ ꯌꯥꯎꯗ ꯇꯥꯔꯒꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯐꯖꯕꯅꯤ ꯑꯗꯨꯒ ꯅꯪꯁꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯑꯣꯏꯔꯦ ꯈꯪꯕ꯭ꯔꯥ ꯀꯩꯊꯦꯜ ꯇꯥꯕ ꯅꯨꯄꯤ ꯍꯥꯏꯕꯗꯤ ꯀꯣꯊꯦꯗ ꯂꯩꯕ ꯅꯨꯄꯤꯒ ꯆꯞ ꯃꯥꯟꯅꯔꯦ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯋꯩꯁꯅꯕꯤꯗꯤ ꯁꯥꯎꯕꯅ ꯂꯣꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯑꯅꯟꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯍꯥꯟꯕꯗ ꯅꯪꯕु ꯎꯔꯨꯕ ꯃꯇꯝꯗꯗꯤ ꯑꯩꯁꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯇꯅꯤꯛ ꯇꯅꯤꯛ ꯂꯥꯎꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯎꯕ ꯃꯇꯝꯗ ꯇꯨꯀꯠꯆꯕ ꯐꯥꯎꯔꯦ ꯌꯥꯔꯦ ꯆꯠꯂꯨ ꯌꯥꯔꯦ ꯅꯪꯅ ꯇꯨꯝꯅꯤꯡꯉꯤꯕ ꯃꯤꯗꯨꯒ ꯇꯨꯃꯤꯟꯅꯔꯨꯔꯣ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯅꯃꯥꯗ ꯐꯣꯟ ꯄꯤꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯀꯥꯔ ꯑꯇꯥꯡꯕ ꯑꯃ ꯍꯦꯛ ꯄꯤꯁꯜꯂꯨꯆꯣ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯁꯛ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯛ ꯇꯥꯔꯒꯗꯤ ꯀꯩꯗꯧꯕ ꯌꯦꯡꯉꯨ ꯑꯅꯟꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯋꯩꯁꯅꯕꯤ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯛꯈꯤ ꯃꯗꯨꯗ ꯋꯩꯁꯅꯕꯤꯁꯤ ꯀꯞꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯆꯦꯖꯤꯠ ꯀꯣꯟꯁꯤꯟꯖꯗꯨꯅ ꯊꯦꯝꯅꯕ ꯍꯣꯠꯅꯈꯤ ꯃꯗꯨꯒꯤꯗꯤ ꯋꯩꯁꯅꯕꯤꯁꯨ ꯁꯥꯎꯔꯗꯨꯅ ꯀꯔꯤꯕꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩꯊꯦꯜ ꯇꯥꯕ ꯅꯨꯄꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯣꯕꯥꯏꯜ ꯑꯗꯨ ꯊꯨꯒꯥꯏꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯤꯅ ꯄꯤꯔꯛꯄ ꯑꯥꯏꯐꯣꯟꯅꯤꯅ ꯊꯨꯒꯥꯏꯕ ꯉꯝꯈꯤꯗꯦ ꯃꯁꯤꯗꯅꯤ ꯅꯨꯄꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯟꯕ ꯍꯥꯏꯇꯥꯔꯒꯗꯤ ꯑꯥꯏꯐꯣꯟ ꯃꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯑꯅꯟꯅ ꯃꯍꯥꯛꯄꯨ ꯊꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯣꯇꯣ ꯉꯥꯏꯕ ꯃꯇꯝꯗꯁꯨ ꯑꯇꯣꯞꯄ ꯑꯣꯇꯣ ꯑꯃ ꯇꯣꯡꯂꯗꯨꯅ ꯋꯩꯁꯅꯕꯤ ꯆꯠꯈꯤ ꯀꯣꯂꯦꯖꯇ ꯋꯩꯁꯅꯕꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝ ꯂꯩ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯕꯤꯔꯥꯖ ꯂꯥꯛꯈꯤ ꯕꯤꯔꯥꯖꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯋꯩꯁꯅꯕꯤ ꯑꯩ ꯅꯪꯒꯤ ꯄꯔꯁꯣꯅꯦꯜ ꯁ꯭ꯄꯦꯁꯇ ꯈꯨꯠ ꯊꯤꯟꯖꯟꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯪ ꯀꯔꯤꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯁꯨ ꯈꯪꯗꯦ ꯇꯧꯕꯇꯕꯨ ꯉꯁꯤ ꯑꯩꯒꯤ ꯕꯥꯔꯗꯦꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯕꯥꯔꯗꯦꯗꯨꯗ ꯅꯪ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯇꯥꯔꯒꯗꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯣꯏ ꯅꯪ ꯂꯥꯛꯑꯣꯏ ꯍꯥꯏꯇꯥꯔꯒꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯏ ꯑꯗꯨꯕꯨ ꯂꯥꯛꯄꯅꯗꯤ ꯍꯦꯟꯅ ꯄꯥꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯋꯩꯁꯅꯕꯤꯁꯨ ꯑꯅꯟꯒ ꯁꯥꯎꯅꯤꯡꯉꯤꯕꯅꯤꯅ ꯃꯍꯥꯛ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯕꯤꯔꯥꯖꯇ ꯊꯥꯖꯕ ꯄꯤꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯋꯩꯁꯅꯕꯤꯗꯤ ꯄꯕ ꯑꯗꯨꯗ ꯕꯥꯔꯗꯦ ꯌꯥꯎꯕ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯌꯨ ꯀꯌꯥꯔꯛ ꯊꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯅꯟꯅ ꯋꯩꯁꯅꯕꯤꯗ ꯐꯣꯟ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯇꯧꯏ ꯋꯩꯁꯅꯕꯤ ꯐꯣꯟ ꯄꯥꯏꯈꯤꯗꯦ ꯈꯔ ꯂꯥꯛꯅꯒꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯇꯧꯕ ꯃꯥꯜꯂꯤ ꯃꯃꯥꯡꯗꯒꯤ ꯑꯅꯟꯅ ꯉꯥꯡꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯒꯤ ꯃꯍꯥꯛ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯄꯤ ꯃꯗꯨꯒꯤꯗꯤ ꯕꯥꯔꯗꯦ ꯑꯗꯨ ꯑꯁꯨꯝ ꯄꯥꯡꯊꯣꯛꯄ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯕꯤꯔꯥꯖꯁꯨ ꯄꯣꯗꯤꯌꯝꯗ ꯊꯣꯛꯂꯛꯇꯨꯅ ꯋꯥ ꯈꯔ ꯉꯥꯡꯉꯤ ꯃꯍꯥꯛꯅ ꯄꯣꯗꯤꯌꯝꯗ ꯊꯣꯛꯂꯛꯇꯨꯅ ꯉꯥꯡꯂꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯍꯥꯟꯅ ꯊꯣꯛꯈ꯭ꯔꯕ ꯃꯥꯟꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯗꯨ ꯗꯦꯖꯥꯕꯨ ꯍꯥꯏꯗꯨꯅ ꯈꯪꯅꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯗꯦꯖꯥꯕꯨꯗꯤ ꯋꯩꯁꯅꯕꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯩꯁꯅꯕꯤꯁꯨ ꯌꯨ ꯍꯩꯔꯨꯝ ꯇꯧꯗꯨꯅ ꯂꯩ ꯑꯗꯨꯒ ꯋꯩꯁꯅꯕꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯕꯣꯏꯐ꯭ꯔꯦꯟ ꯒꯔꯜꯐ꯭ꯔꯦꯟ ꯑꯣꯏꯔꯁꯤ ꯑꯌꯥꯕ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯕꯤꯔꯥꯖꯅ ꯍꯥꯏꯔꯛꯈꯤ ꯀꯣꯂꯦꯖꯇ ꯅꯨꯄꯤ 100 ꯂꯩꯇꯥꯔꯒꯁꯨ ꯃꯁꯛ ꯐꯖꯕꯒꯤ ꯀꯝꯄꯤꯇꯤꯁꯟ ꯇꯧꯕ ꯇꯥꯔꯒꯗꯤ ꯅꯝꯕꯔ 1 ꯑꯁꯦ ꯋꯩꯁꯅꯕꯤꯅ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯅꯟꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯒ ꯑꯣꯟꯅ ꯇꯩꯅꯕꯅꯤ ꯇꯧꯕꯇꯕꯨ ꯋꯩꯁꯅꯕꯤꯅ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯋꯩꯁꯅꯕꯤꯅ ꯍꯥꯏꯔꯛꯏ ꯕꯤꯔꯥꯖ ꯅꯪꯁꯦ ꯌꯥꯝꯅ ꯐꯕ ꯅꯨꯄꯥꯅꯤ ꯑꯗꯨꯒ ꯅꯪꯕꯨ ꯐꯪꯖꯕ ꯃꯤꯗꯨꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯇꯧꯕꯇꯕꯨ ꯅꯪꯅ ꯉꯁꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯆꯍꯤ 5ꯒꯤ ꯃꯃꯥꯡꯗ ꯍꯥꯏꯔꯛꯄ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯑꯩꯅ ꯉꯁꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩ ꯍꯣꯏ ꯍꯥꯏꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯤ ꯃꯗꯨꯒꯤꯗꯤ ꯋꯩꯁꯅꯕꯤꯁꯨ ꯍꯔꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯀꯣꯂꯦꯖꯇ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ 100 ꯂꯩꯕ ꯇꯥꯔꯒꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯐꯖꯕꯁꯤ ꯑꯩꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯣ ꯅꯈꯣꯏ ꯇꯥꯔꯕ꯭ꯔꯥ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯕꯤꯔꯥꯖ ꯑꯣꯟꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ ꯍꯦꯄꯤ ꯕꯥꯔꯊꯗꯦ ꯃꯥꯏ ꯐ꯭ꯔꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯑꯅꯟꯅ ꯐꯣꯟ ꯇꯧꯔꯛꯄꯒꯤ ꯃꯇꯧ ꯑꯗꯨꯗ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯅꯟꯁꯨ ꯇꯥꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯅꯟꯗ ꯐꯣꯟ ꯇꯧꯏ ꯃꯗꯨꯒꯤꯗꯤ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯒꯦ ꯁꯥꯔ ꯃꯗꯨꯗ ꯑꯅꯟꯅ ꯀꯩꯅꯣ ꯋꯩꯁꯨ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯋꯩꯁꯨꯒ ꯍꯥꯏꯕꯤꯔꯛꯀꯅꯨ ꯁꯥꯔ ꯑꯩꯗꯤ ꯀꯩꯊꯦꯜ ꯇꯥꯕ ꯅꯨꯄꯤꯅꯤ ꯀꯩꯅꯣ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯅꯟꯗ ꯌꯩꯔꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯑꯅꯟꯅ ꯍꯥꯏꯔꯛꯏ ꯋꯩꯁꯨ ꯑꯗꯨꯝꯅꯗꯤ ꯍꯥꯏꯒꯅꯨꯗꯅ ꯋꯩꯁꯨꯅ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯃꯗꯨꯒꯤ ꯇꯥꯏꯇꯜ ꯑꯗꯨꯗꯤ ꯅꯪꯅ ꯄꯤꯕꯤꯕ ꯅꯠꯇ꯭ꯔꯣ ꯐꯔꯦꯅꯦ ꯅꯨꯃꯤꯗꯥꯡ ꯈꯛꯇꯒꯤ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯄꯥꯝꯕ꯭ꯔꯥ ꯑꯗꯨꯒ ꯂꯨꯄꯥ ꯀꯌꯥ ꯄꯤꯕꯤꯗꯣꯏꯅꯣ ꯋꯩꯁꯨ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯀꯔꯤꯕ ꯁꯣꯏꯈ꯭ꯔꯦꯕ ꯃꯗꯨꯗ ꯑꯅꯟꯅ ꯍꯥꯏꯔꯛꯏ ꯅꯪꯁꯨ ꯈꯪꯉꯤꯗꯨ ꯃꯉꯥꯏ ꯑꯩꯒ ꯁꯥꯎꯕꯁꯦ ꯌꯥꯝ ꯊꯨꯅ ꯁꯥꯎꯒꯅꯤ ꯑꯗꯨꯒ ꯌꯥꯝ ꯊꯨꯅꯁꯨ ꯐꯩ ꯑꯗꯨꯅꯤ
second amada sawani second amada hanbani maduragidi Vaishunari oh yam paine aduga nangi second amaduna aibo lamchandai de biu helabanatro anansu ningam tabi machana kamangam kidi madagidi Vaishuna makatare yamuna koi nupana kanagum khana chanaba nupi amada karigumba nuwa halwigi haitaragadi makoibo kaithil tabi nipigan haibiyai adubo karigumba koina nakoida nuwa haninda papam taragadi kari wahi haigani akoina ganoma haiba taragasu nakoidadi akaiba kemtali tabanatro micha thibadi nupi khodani thidribasi nakoidi yamna laiba daine nupi da chinti fagase yare phone thamo yare ai lang kremi Vaishu madudi de Vaishuna makatare yare wado lepo yare aduga ai ase hoje kadai leiba mali yumda kadai yumdano ai hoje paptale yusu thai mahom chila aduga ai character da amo thin na tawlaudana ai ngonda kainda tarka vide maramde ai hoje yu yam kana ngawri aduga yu thong ngawduna leidribani nang kadu geba anana hare ai gamna tawrida nangonda chaina kya phawribado ai ngonda su phawri Vaishnavi makatare isona nangi nachin pire haidunabu kanagubamna pi made hekta nachin thiba yabro migi character da hekta wangangba yabro nakoisi akoiga changdamna matamda nakoina khara kalle na koila sumna haribanato waine akoisu nakoisi karamna wangani habse khange nana nisangada puchi chupa se devda saraka yungawga dum legi habro nang na ingoda shawlang cheli aingon khutphawa tha ke tawi aduga aibo mu konsinbi nang khalisi nang ya sawbu khangladuna nang ya awanu ngai matamaduda aibu su saru yaw haribani ne aduga aige wabati khomdauba maduri nang kaimda khandine masibu karamba makhalgi nusibano aduga hoi ainang manuksi aduga aina nangbu hana nusiruboi damakta nang asi napan kariba habdra kariguma nangna aiba hana nusina boi taragati aina nangbu hui madawna koibu budura chanamgadabne madina nan hare Vaishu aina haiba wasan batabiyo kaino sachar hairo madura nan hare hoi aisu aigi asoiba kya manam lekre madugidamukta aina ngwanda ngakpibu haiduna su hairidana aina su masigi thaba asi hanjana tawro haiduna haike adubu adum thwe adubu ngasidagidi matungmana amhana tholaroi nangna tawningba khusi taw nangna chatningba nangna setningba nangna chaningba loi taw aina ngwanda ayaba loina pirabane nangna aibo hana nusiba hoiba taragasu aina nangbu kya nusi haiba taragadi yam thina nusi nangna khangmidabagi wani nangi nungai pabadane ne pawnipse Vaishu I love you wahairu taba matamda nangsu hairudana haiduna mahana Vaishu da haike adubu Vaishu ai wakal yamna nungaite bidjam leite kona haige abdudi haramudana nangsibi kai pasang khangdise kai kino haiduna Vaishnavi na jaike maduragiri maha phone thamba take asum thodana maha makhol ama tai haiduna panung chapa matamaduda virasu khoidau soman khiduna maha bottle thuwaiduna lerame bottle thuwaiba matamda maha ki makolatu soktuna lerame maduragiri maha changchilakuna asokpa kholadu rumal yetun lerame mataw sumna virasna mapam madu leiba mamanaba singadu roina chakro haiduna ingit tawke madugidi karigino na samtori saiduna virasta hangba matamda ai nang yawdana hingba ngamoi karigino nangna sumna haribade nupi asu yamna lerise nangna ingonda nusi harisa karigino nang yana fai viras aduga nang asagi best friend ni madura virasna ai nangi best friend oiduna sumdai bidi ngamoi ai di nanga best friend oiduna nanga nakshandara kadra haiduna nanga thina khibani aduga nang su engona nusiba phawkani haiduna khankibani kariguma nang yawru taragade hingba ngamoi sangsar sida nangbu kwaligi nusiba se aina oiduribani aduga sangsar sida agi oinati nang ambu sak phajaba leite somna khandana anana Vaishnavida I love you haiduna message hanjan thaduna lerame kariguma phone asi sound lekhatuna tabi poi taragadi khara leithabiro makhagi dialogue sing asi taba matamda adom soisfai lawrani aina nangbu hek thenarappa matamda nangi dhamaktani haiduna aina gift kya manam piki tabu maduna ya pen boide ai nangbu hak tongni kiss ama khatang tobiyo aduga ai karimta pandre machina ai birthday ki kwali chop ki badu woidribani aina wala kisan togi haiduna hare maduda Vaishuna mamita to kha duna yengai tobu tanja adura message maya madugi reply adu I love you baby haiduna hali baby haiba wahai sidagi movie sing maming si lakhe Vaishnavi su yu phunda ngawrabani na mahal virasna harkiba dugumna virasta kiss tawkhe mato usuna viraski mathakta kakhalaga kiss tawi somna kandana anana mahaki school ki photo duda kiss tawjaduna lerami habidi phone ki display duda kiss tawduna lejarami nongalapu matamda Vaishnavi kyan tare amsong hogalapu matamaduda numidangna thokhiba singadu mahal nishingaduna yamna haidaba phokke
Maramudra Ma Machina to take to the enemy, Tanja to the Virasna Fontori. Virasna Fontokum Matamda, Man Haribase, Nana took with Hodo, Nanglana Kangano. Nang di Chamchamba Gimarumne. Adu Nana to Ipati, to we own opportunity. You touch it up the Tobani, Adukamasi, Wapamasi, Equaning Mark the Catholic Academy. Curriculum calls the labor mission at the head of Patargati. I call it to the Sakani. Wafam Ruta Matam the Virasna. Nang I would have and the Kala Nuyare. I must see Wapamasi come to the highway. Nang say I get the special evening, Hana the Gisho had no light today. Madi the Vestavina and the Font Odana. I see the college and Indre. Nangarai to Nom the Ipubiba. Koi were say. Madrana so Rona Mahaki to the Todana. Vestavila Balake. Madi the Vestavina film young Chelsea Haydon Harry. Madra film and over Haydon Humumatamda. A review said of Vestavin Harry. Asum Todra Makoi Hole at Relaki. Hole at Rela Pumatamda, Mahana Vestavida Heracli Pasi. Whole Manung de Panikisto we had with Haydon Harry. Why do Tarabumatamda? Vestapiso. Why I Haydon Harry. Asum Todra. Makoi ni say Yam Harona Hole at Relaki. Hole at Rela Pumatamdra, Midika in Ederamdi. Mapumudra Makoi Pamina Pumatamda. Kala Pamu Hydra Vestavina. Anan Mukara Pamali. Madrigi, I know Yari Herkan Sango Hydra, Vestavin Harry. Asum Todra, Nagi Labumatunda, Azapole Duna, Amuk Analai. Makoini, Kachanam the Pamina Siadra, Kachanam the Pamina K. Madrigi, Hosik Toby, Arabra Pumatamda, Yari Hydra Vestavi, Mamilu Shandru Lake. Mato was on the moment Motor Pumatamda, Anan Lem the Bimo the Urpumatamda, Nankaraj Luno Hydra Harry. Madranana, Kangere, Nang is able to story boy Manine. Nang Amta guest of the Vanilla, Nang so I wonder, Ikari Padu Mani. Yari Kanjari Yari, Nang I walk, Kandon of a Changing Torio Mani. Salasilla Hydra, Makoini Tole. So not gonna day. Vaisnavidi, kiss expert with no luck Lavani at the bow. Isam Jamjaban and the day came to Kankite. Vaisnavida call is the Lapumatamda, Birasta, Ka Hena Onsen Bide, Biras put her head to Nachali. Mother Biras and Yano Waro Himo, quite overfangi. Asum Totana Viraso, Wakal no white of the gay. Colis Lapumatamda, you Tatrala E. Colis the Mokoyo Zatuna Power, class ticket on to pay. Mata Wududa, Somaka the day, Vaisnavidi no white Ratuna. Viraspo, Mufumamuna Siadana Kowe. Viras. Nang Kidangian Tarukatroge. Nang who's it later Pivamasi. I know Ton Bagachaman had no Kale, Maramaduna. Kaladi, Gantavia the Franambo. No she never have a way sinataba, a top of Wam Tangaro. Aduga kissed away by the Harano. None Haribo Wado Yage. Wafumu Tabamatam the party, Adu Taragadi. Nanginami Contrani Pami, Numi Contrani say Quini Detum say Hadun Hare. Karino Deto by the Hadun Mumatamda. Numi Contrani said Quini, boyfriend, girlfriend, and later even Aduga. Nangidamta Aina, shopping camera to begin. Koiba camera to Minagani. Madu Haktani Pami say. Madra, Vaisnavin Hare. Farin Taragadi, Numi Contrani Matunda. Aquini say Hanak Fivamda, Mukanatina Bayabra. Aduga Matungi Matunda. Nusinabi was a Muhana Palata Bayabra Hadun Hangi. Madra Virasu Hoi, Maduay Ayaba Pira Hadun Hare. Paredu Targadi Aquini, best friend in Adam Lesi Haduna, Mana Virasta Hike. Madu Sunda Vesnabina, Nopani say high height no Koimine. Amusum, Makoini Nusinabagi Mongazi, poor love triangle go on cray. No Yanangi Mamana Singato Sitada, Makogi Mamana Singadura introduced to me. No mit Aduda, Virasamusung, Vesnavisu Pamina Donatiata Wimong Uke. But also when the Mikontrani day, Vesnavina, Nopani so high height no Koirami. Maduri de Makwagi, Aruivan with Adulaki, with Aduda. Party is here never dress ne had not give him a pyramid. Party say backup party, Maduri Mapomadam Hauso, Party to Yavalaki, Mapomadra me at Opaticalam Triti, Makoi Katan Pamina no derivani. I come though we had no Vesnavin hangi. Yana Fazi had no Virasta Come. Madidi Vesnavida, Virasna Heraclivasi, Nemi Contrani Surabanina, no more give contrafire, Aduga, Aruiva give us a kaino come right in Hare, Madrai Kango Pamdre. I know Pamdre, Nemi Contrani Surabamatunda. Aquini say Hanagumna Amuk, Maruboy Loinabaduni Haduna, Vaisnavina Haro Kome. Tobudabu, Virasna, Market Pocket Kudoba Putoduna, Nangagal Honesi Haduna, Mamona proposed away. Mato Udura Somak on the day, Vaisnavitis Homer Wiki. Namikuntrani say Quini Loinaba Matunda, Aquini say Hanagumna Mutina Siharaduna, Aquini Yanabalegra, Nanga Sunatori Pisakino Hadrangi. Namikuntrani said Aina Nambo, Sumaduna, Nambo Aina, Ayin Pio never Honabani. Masida no young drips the curriculum, no boyfriend lebra, not a good family problem lebra. Madura, Vaisnavin Hare, I problem Hydragani Nangi,
ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ 30ꯒꯤ ꯃꯃꯥꯡꯗ ꯍꯥꯏꯅꯈꯤꯕꯗꯣ ꯑꯃꯨꯛ ꯍꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯇꯥꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯨꯒ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯀ꯭ꯂꯕ ꯑꯗꯨꯗ ꯑꯩꯅ ꯅꯪꯕꯨ ꯐꯨꯔꯝꯕꯅ ꯍꯦꯟꯅ ꯐꯕꯅꯤ ꯃꯤ ꯌꯥꯝ ꯌꯦꯡꯉꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯍꯥꯏꯗꯅ ꯕꯩꯁꯅꯕꯤꯅ ꯍꯥꯏ ꯃꯗꯨꯗ ꯕꯤꯔꯥꯖꯅ ꯌꯦꯡꯖꯁꯅꯨ ꯀꯩꯅꯣ ꯅꯪ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯕ ꯅꯨꯄꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯖꯁꯅꯨ ꯅꯪꯅ ꯅꯪꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯕꯨ ꯁꯤꯖꯤꯟꯅꯕ ꯅꯠꯇ꯭ꯔꯣ ꯃꯗꯨꯗ ꯕꯩꯁꯅꯕꯤꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤꯁꯤꯗꯤ ꯌꯥꯝꯅ ꯐꯠꯇꯕꯒꯤ ꯃꯑꯣꯡꯅꯤꯅ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕ ꯇꯥꯛꯄꯤꯕ꯭ꯔꯥ ꯃꯗꯨꯗ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯗꯤ ꯃꯤꯉꯣꯟꯗꯒꯤ ꯍꯥꯏꯕꯗꯤ ꯅꯨꯄꯥꯗꯒꯤ ꯆꯥꯊꯣꯛ ꯊꯛꯇꯣꯛ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯕ꯭ꯔꯥ ꯃꯇꯧꯗꯨꯗ ꯕꯩꯁꯅꯕꯤꯅ ꯍꯥꯏꯔꯛꯏ ꯁꯤꯅꯤꯅꯦ ꯅꯪꯒꯤ ꯑꯁꯦꯡꯕ ꯀꯦꯔꯦꯛꯇꯔ ꯍꯥꯏꯕꯗꯣ ꯅꯪꯅ ꯑꯩꯕꯨ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯣꯏꯅꯔꯒ ꯁꯨꯝꯅꯕ ꯍꯣꯠꯅꯔꯤꯅꯤꯅꯦ ꯃꯗꯨꯗ ꯑꯃꯨꯛ ꯕꯤꯔꯥꯖꯅ ꯅꯪꯒꯤ ꯀꯦꯔꯦꯛꯇꯔꯗꯤ ꯀꯃꯥꯏꯅ ꯇꯧ ꯇꯥꯔꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯄꯞ ꯑꯗꯨꯗ ꯅꯪꯅ ꯑꯩꯒꯤ ꯃꯊꯛ ꯀꯥꯈꯠꯂꯛꯏꯗꯨꯅ ꯀꯃꯥꯏꯅ ꯇꯧꯏꯕ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯧꯕ ꯌꯥꯕ ꯂꯧꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯐꯥꯎ ꯁꯥꯔꯤꯕꯅꯤꯅꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯩꯁꯅꯕꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤꯔꯥ ꯆꯦꯟꯊꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯏ ꯃꯗꯨꯗ ꯕꯤꯔꯥꯖꯅ ꯂꯥꯍꯧꯔꯤꯕꯁꯤ ꯅꯪꯅ ꯀꯣꯂꯦꯖꯇ ꯑꯩꯉꯣꯟꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯉꯝꯒꯗ꯭ꯔꯣ ꯅꯪꯉꯣꯟꯗ ꯊꯥꯗꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯑꯩꯅ ꯂꯣꯏꯅ ꯈꯣꯝꯒꯠꯇꯣꯔꯤꯕꯅꯤ ꯃꯇꯥꯡ ꯑꯗꯨꯗ ꯕꯤꯔꯥꯖꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯠꯇꯨꯅ ꯇꯧꯔꯛꯏ ꯑꯣꯛꯇꯣꯗ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯄ ꯃꯇꯝꯗ ꯑꯥꯅꯟ ꯑꯣꯏꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯅꯪꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯑꯩꯅ ꯂꯣꯏꯅ ꯁꯤꯡꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯥꯅꯟꯅ ꯀꯅꯥꯒꯤ ꯄꯩꯁꯥ ꯀꯔꯤꯒꯤ ꯄꯩꯁꯥ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯃꯈꯣꯏ ꯀꯣꯏꯕ ꯂꯥꯛꯄꯅꯤ ꯃꯗꯨꯗ ꯑꯥꯅꯟꯒꯤ ꯃꯃꯥꯟꯅꯕꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯕꯩꯁꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ꯭ꯔꯥ ꯑꯥꯅꯟꯅ ꯍꯣꯏ ꯃꯍꯥꯛ ꯑꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯦꯡꯅꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏ ꯃꯗꯨꯗ ꯃꯃꯥꯟꯅꯕꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯪꯅ ꯃꯥꯒꯤ ꯃꯔꯝꯗ ꯑꯁꯨꯝꯅ ꯉꯥꯡꯉꯤꯁꯤꯕꯣ ꯃꯍꯥꯛꯀ ꯀꯥꯏꯅꯕꯅ ꯐꯔꯕꯅꯤ ꯃꯗꯨ ꯑꯐꯕ ꯅꯨꯄꯤ ꯅꯠꯇꯦꯅꯦ ꯃꯍꯥꯛꯀꯤ ꯀꯦꯔꯦꯛꯇꯔ ꯑꯁꯤ ꯐꯠꯇꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯗꯨꯗ ꯑꯥꯅꯟꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯝ ꯈꯔ ꯑꯥꯅꯟ ꯑꯃꯁꯨꯡ ꯕꯩꯁꯅꯕꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯗꯦ ꯅꯣꯡꯃ ꯁꯟꯗꯦ ꯅꯨꯃꯤꯠ ꯑꯃꯗ ꯀꯣꯂꯦꯖꯇ ꯕꯩꯁꯅꯕꯤ ꯄꯣꯠꯆꯩ ꯀꯌꯥ ꯑꯃꯔꯣꯝ ꯄꯨꯔꯛꯇꯨꯅ ꯂꯥꯛꯈꯤ ꯃꯈꯣꯏꯒꯤ ꯆꯧꯀꯤꯗ ꯑꯗꯨꯅꯗꯤ ꯀꯅꯥꯝꯇ ꯂꯩꯇꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯀꯣꯂꯦꯖꯇꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯏ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯕꯤꯔꯥꯖ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯁꯦ ꯅꯪꯅ ꯄꯤꯔꯛꯈꯤꯕ ꯒꯤꯐꯁꯤꯡ ꯑꯗꯣ ꯁꯤꯗ ꯂꯣꯏ ꯂꯩꯔꯦ ꯑꯗꯨꯒ ꯅꯪꯒꯤ ꯐꯣꯟ ꯑꯗꯨꯁꯨ ꯁꯤꯗ ꯂꯩꯔꯦ ꯑꯩ ꯄꯥꯝꯖꯗ꯭ꯔꯦ ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯏꯃꯥꯡꯗ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯅꯨ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯕꯩꯁꯨ ꯑꯗꯨꯝꯅꯗꯤ ꯇꯧꯒꯅꯨ ꯕꯩꯁꯅꯕꯤ ꯀꯔꯤꯝꯇ ꯊꯥꯗꯅ ꯍꯟꯒꯦ ꯇꯧꯕ ꯃꯇꯧ ꯑꯗꯨꯗ ꯕꯩꯁꯨ ꯑꯝꯇ ꯉꯥꯏꯈꯣ ꯅꯪꯅ ꯃꯁꯤꯒꯤ ꯒꯤꯐꯁꯤꯡ ꯑꯁꯤ ꯑꯩꯉꯣꯟꯗ ꯄꯤꯊꯣꯔꯛꯂꯤꯕꯁꯤ ꯃꯁꯤꯒꯤ ꯒꯤꯐꯁꯤꯡ ꯑꯁꯤ ꯑꯩꯉꯣꯟꯗ ꯗꯔꯀꯥꯔ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ꯭ꯔꯥ ꯅꯪꯒ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯑꯩ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯈꯤꯗꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯣꯠꯁꯤꯡ ꯑꯁꯤ ꯀꯩꯗꯧ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯥꯡꯊꯣꯛꯏ ꯃꯗꯨꯗ ꯕꯩꯁꯨꯅ ꯅꯪ ꯅꯀꯣꯛ ꯆꯥꯕꯣ ꯑꯗꯨꯒ ꯅꯪꯅ ꯃꯁꯤꯒꯨꯝꯕ ꯀꯣꯛ ꯆꯥꯛꯄꯩ ꯊꯕꯛ ꯑꯁꯤ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯁꯛ ꯑꯗꯣ ꯃꯌꯥꯝꯗ ꯎꯠꯂꯨ ꯉꯔꯥꯡ ꯎꯠꯈꯤꯕꯗꯣ ꯀꯔꯤꯕ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯑꯕ ꯍꯣꯏ ꯃꯗꯨꯗ ꯕꯩꯁꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯌꯨ ꯊꯛꯆꯤꯜꯂꯗꯨꯅ ꯅꯪꯒꯤ ꯃꯔꯨꯞ ꯑꯁꯤꯗꯒꯤ ꯅꯪꯅ ꯀꯥꯟꯅꯕ ꯂꯧꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯑꯩꯁꯨ ꯅꯨꯄꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝꯗ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯂꯣꯏꯅ ꯊꯥꯖꯒꯅꯤ ꯅꯪ ꯀꯔꯤ ꯇꯧꯗꯣꯔꯤꯕ ꯑꯗꯨꯅꯅꯦ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯑꯃꯨꯛ ꯍꯟꯅ ꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯛꯑꯅꯨ ꯃꯗꯨꯒꯤꯗꯤ ꯕꯩꯔꯥꯖꯅ ꯍꯥꯏꯔꯛꯏ ꯑꯣ ꯕꯩꯁꯨ ꯅꯪꯅ ꯍꯥꯏꯁꯤꯅꯗꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯅ ꯇꯧꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯍꯣꯏ ꯑꯗꯨꯗꯤ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯃ ꯄꯨꯊꯣꯔꯛꯏ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯁꯤ ꯄꯞ ꯑꯗꯨꯒꯤ CCTV ꯀꯦꯃꯦꯔꯥꯗꯒꯤ ꯂꯧꯊꯣꯔꯛꯄ ꯚꯤꯗꯤꯑꯣꯅꯤ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯃꯈꯣꯏꯅꯤꯅ ꯀꯤꯁ ꯇꯧꯅꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯌꯥꯎꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯕꯩꯁꯅꯕꯤ ꯌꯥꯝꯅ ꯉꯛꯈꯤ ꯑꯃꯁꯨꯡ ꯌꯥꯝꯅ ꯄꯥꯈꯠꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯕꯩꯁꯅꯕꯤ ꯆꯞ ꯌꯨꯡꯗꯨꯅ ꯃꯪꯗꯨꯅ ꯂꯩꯈꯤ ꯃꯗꯨꯗꯒꯤꯗꯤ ꯕꯤꯔꯥꯖꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯑꯩꯉꯣꯟꯗ ꯈꯛꯇ ꯂꯩꯕ ꯚꯤꯗꯤꯑꯣꯅꯤ ꯑꯩꯅ ꯑꯩꯒꯤ ꯈꯛꯇꯪ ꯄꯔꯁꯣꯅꯦꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯅꯕ ꯊꯝꯕ ꯚꯤꯗꯤꯑꯣꯅꯤ ꯀꯅꯥꯝꯇꯗ ꯌꯦꯡꯍꯟꯗ꯭ꯔꯤ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯔꯝ ꯑꯗꯨꯅ ꯀꯅꯥꯝꯇꯗ ꯄꯤꯊꯣꯛꯇ꯭ꯔꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯅꯪꯒꯤ ꯃꯤꯡꯆꯠ ꯊꯤꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯀꯛꯊꯠꯅꯕ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤꯕꯅꯤ ꯃꯗꯨꯝꯗ ꯀꯛꯊꯠꯄꯤꯌꯨ ꯍꯥꯏꯗꯨꯅ ꯕꯩꯁꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯕꯤꯔꯥꯖꯅ ꯑꯩ ꯀꯛꯄ ꯉꯝꯃꯣꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯤꯉꯣꯟꯗ ꯑꯩꯕꯨ ꯗꯁꯥ ꯇꯥꯅꯕ ꯑꯃꯨꯛ ꯍꯣꯠꯅꯔꯛ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯂꯣꯏꯅ ꯇꯧꯕ ꯉꯝꯒꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯂꯥꯛꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯃꯍꯥꯛꯅ ꯑꯐꯕ ꯁꯥꯔꯗꯨꯅ ꯕꯩꯁꯅꯕꯤꯗ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯕ ꯍꯧꯔꯝꯃꯤ ꯃꯁꯤ ꯎꯔꯗꯤ ꯅꯪꯒꯤ ꯏꯖꯠ ꯃꯥꯡꯕ ꯇꯥꯔꯦ ꯑꯗꯨꯅ ꯅꯪꯕꯨ ꯑꯋꯥꯕꯗ ꯇꯥꯍꯟꯕꯗꯤ ꯉꯝꯃꯣꯏ ꯃꯔꯝ ꯑꯗꯨꯅ ꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯩꯁꯨꯗ ꯍꯥꯏꯈꯤ ꯕꯩꯁꯨꯁꯨ ꯀꯤꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯥꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯈꯣꯝꯒꯠꯂꯗꯨꯅ ꯄꯨꯗꯨꯅ ꯑꯃꯨꯛ ꯆꯠꯈꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯧꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨ ꯂꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯩꯗꯤ ꯂꯧꯁꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯌꯥꯝꯅ ꯄꯥꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯑꯉꯥꯎ ꯑꯐꯩ ꯅꯠꯇꯦ ꯅꯪꯉꯣꯟꯗ ꯅꯨꯃꯤꯠ 6ꯅꯤ ꯄꯤꯔꯤ ꯅꯨꯃꯤꯠ 6ꯅꯤꯁꯤꯗ ꯄꯥꯎꯈꯨꯝ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯇꯧꯐꯝ ꯈꯪꯗꯅ ꯊꯣꯛꯂꯛꯏ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨꯗ ꯚꯤꯗꯤꯑꯣ ꯑꯗꯨ ꯕꯤꯔꯥꯖꯅ ꯑꯃꯨꯛ ꯊꯥꯖꯤꯜꯂꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯑꯅꯟ ꯑꯃꯁꯨꯡ ꯕꯩꯁꯅꯕꯤ ꯎꯅꯈꯤꯗꯦ ꯀꯣꯂꯦꯖꯇ ꯆꯠꯄ ꯃꯇꯝꯗꯁꯨ ꯕꯤꯔꯥꯖ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯂꯣꯠꯆꯈꯤ ꯃꯈꯣꯏꯅꯤ ꯎꯅꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯑꯅꯟꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯗꯨꯅ ꯎꯅꯁꯤ ꯍꯥꯏꯕ ꯃꯇꯝꯗꯁꯨ ꯃꯍꯥꯛ ꯊꯕꯛ ꯆꯤꯜꯂꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯌꯩꯊꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯕꯩꯁꯅꯕꯤꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤ ꯅꯨꯃꯤꯗꯥꯡꯗ ꯃꯍꯥꯛ ꯌꯨ ꯊꯛꯆꯤꯜꯂꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯄꯥꯗ ꯃꯅꯝ ꯅꯝꯗꯅꯕ ꯃꯃꯥꯏ ꯑꯗꯨ ꯈꯨꯝꯃꯗꯨꯅ ꯃꯃꯥꯏ ꯂꯣꯠꯂꯗꯨꯅ ꯆꯠꯂꯤ ꯍꯧꯖꯤꯛꯇꯤ ꯕꯤꯔꯥꯖꯅ ꯐꯣꯟ ꯇꯧꯔꯛꯄꯁꯨ ꯄꯥꯏꯗ꯭ꯔꯤ ꯃꯗꯨꯗꯒꯤꯗꯤ ꯑꯅꯟꯅ ꯐꯣꯟ ꯇꯧꯔꯛꯄꯁꯨ ꯄꯥꯏꯈꯤꯗ꯭ꯔꯤ
ꯃꯁꯤꯅꯤ ꯍꯤ ꯑꯅꯤ ꯇꯣꯡꯕ ꯇꯥꯔꯒꯗꯤ ꯀꯔꯥꯡ ꯁꯦꯒꯥꯏ ꯍꯥꯏꯕꯗꯨꯅꯤ ꯅꯨꯄꯥ ꯑꯃꯁꯤꯅ ꯀꯣꯏꯗ ꯌꯥꯗꯕꯒꯤ ꯀꯣꯏꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯍꯥꯟꯅꯒꯤꯁꯤꯁꯨ ꯃꯍꯥꯛꯅ ꯂꯧꯅꯝ ꯇꯧꯕꯗꯤ ꯄꯥꯝꯗ꯭ꯔꯤꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯅꯟꯅ ꯐꯣꯟ ꯑꯗꯨ ꯅꯝꯇꯧ ꯇꯧꯔꯛꯄꯗꯒꯤ ꯃꯍꯥꯛ ꯄꯥꯏꯈꯠꯇꯕ ꯌꯥꯗꯕꯗꯒꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯈꯤ ꯀꯩꯗꯧꯔꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯂꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯅꯟꯅ ꯍꯧꯖꯤꯛꯀꯥꯟꯁꯤ ꯌꯥꯝꯅ ꯆꯤꯟꯕ꯭ꯔꯅꯦ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯋꯦꯇꯤꯡ ꯂꯩꯕ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯪꯉꯤ ꯍꯥꯏꯕꯗꯤ ꯕꯤꯖꯤ ꯂꯩꯕ ꯑꯗꯨꯅ ꯍꯪꯉꯤ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯆꯤꯡꯅꯕ ꯍꯧꯔꯕ꯭ꯔꯥ ꯌꯥꯝ ꯊꯥꯖꯗꯕꯒꯤ ꯃꯑꯣꯡꯂ ꯊꯥꯖꯗꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯅꯪꯕꯨ ꯅꯤꯡꯁꯤꯡꯕꯒꯤ ꯁꯨꯝ ꯐꯣꯟ ꯇꯧꯔꯛꯄꯅꯤꯗ ꯋꯥꯔꯤ ꯉꯥꯛꯇꯪ ꯁꯥꯟꯅꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯃꯗꯨꯗ ꯑꯩ ꯈꯤꯇꯪ ꯆꯦꯜꯂꯦ ꯀꯣꯟꯅ ꯁꯥꯟꯅꯁꯤ ꯃꯗꯨꯗ ꯑꯅꯟꯅ ꯀꯩꯒꯤꯅꯣ ꯅꯪꯅꯁꯨ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯏꯒꯅꯣꯔ ꯇꯧꯕꯤꯔꯤꯁꯤꯕꯣ ꯋꯩꯁꯅꯕꯤꯅ ꯍꯥꯏꯔꯛꯏ ꯑꯅꯟ ꯑꯩ ꯁ꯭ꯄꯦꯁ ꯈꯔ ꯄꯥꯝꯃꯤ ꯀꯩꯅꯣ ꯁ꯭ꯄꯦꯁ ꯍꯥꯏꯕꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯅꯪꯒ ꯑꯩꯒ ꯃꯇꯝ ꯈꯔ ꯄꯥꯎ ꯐꯥꯎꯅꯒꯨꯝꯁꯤ ꯍꯥꯏꯕꯅꯤ ꯃꯗꯨꯗ ꯑꯅꯟꯅ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯀꯥꯏꯅꯔꯁꯤ ꯍꯥꯏꯔꯤꯕ꯭ꯔꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯅꯠꯇꯦꯃꯤ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯃꯇꯝ ꯈꯔ ꯄꯥꯎ ꯐꯥꯎꯅꯒꯨꯝꯁꯤ ꯍꯥꯏꯕꯅꯤ ꯑꯩꯉꯣꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯔꯦ ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯁꯣꯜꯕ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯒꯦ ꯇꯧꯕꯅꯤ ꯃꯗꯨꯗ ꯑꯅꯟꯅ ꯋꯩꯁꯅꯕꯤ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯣ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇꯕ꯭ꯔꯣ ꯑꯩꯗꯤ ꯁꯣꯝꯅꯇꯒꯤ ꯕ꯭ꯔꯦꯛ ꯑꯃ ꯄꯥꯝꯕꯒꯤ ꯋꯥꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯣ ꯅꯪꯒꯤꯁꯦ ꯇꯁꯦꯡꯅ ꯕ꯭ꯔꯦꯛꯑꯞ ꯇꯧꯕ ꯄꯥꯝꯕꯒꯤ ꯋꯥꯔꯥ ꯀꯔꯤꯒꯨꯝꯕ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯕ꯭ꯔꯦꯛꯑꯞ ꯇꯧꯔꯝ ꯇꯥꯔꯒꯗꯤ ꯃꯉꯣꯟꯗꯁꯨ ꯌꯥꯝꯅ ꯋꯥꯔꯤꯕꯁꯦ ꯋꯥꯔꯣꯏꯗꯕꯅꯤ ꯃꯗꯨꯒꯤꯗꯤ ꯋꯩꯁꯅꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯒ ꯑꯩꯒ ꯏꯍꯥꯟ ꯍꯥꯟꯅ ꯎꯅꯕ ꯃꯇꯝꯗ ꯅꯪ ꯑꯁꯦ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯑꯇꯣꯞꯄ ꯃꯤꯁꯛ ꯑꯃꯠꯇꯗ ꯅꯨꯡꯁꯤꯔꯣꯏ ꯍꯥꯏꯗꯨꯅ ꯂꯦꯞꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯈꯤꯇꯁꯨ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏꯅꯤ ꯄꯥꯎ ꯐꯥꯎꯅꯗꯅ ꯂꯩꯁꯤ ꯃꯍꯥꯛꯅꯗꯤ ꯄꯥꯎ ꯐꯥꯎꯅꯗꯅ ꯂꯩꯁꯤ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯅꯨꯡꯁꯤꯖꯕꯤ ꯅꯨꯄꯤ ꯑꯃꯗ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯐꯣꯟ ꯑꯁꯤ ꯄꯥꯏꯈꯠꯂꯛꯇꯕ ꯃꯇꯝꯗꯗꯤ ꯊꯃꯣꯏꯒꯤ ꯃꯤꯍꯨꯟ ꯑꯁꯦ ꯀꯗꯥꯏ ꯇꯥꯟꯅ ꯆꯦꯟꯈꯠꯂꯤ ꯍꯥꯏꯕꯁꯦ ꯅꯨꯄꯥꯒꯤ ꯊꯃꯣꯏꯗꯅ ꯈꯪꯉꯝꯒꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯋꯩꯁꯅꯕꯤ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯅ ꯃꯍꯥꯛ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯤꯛ ꯂꯥꯎꯅ ꯀꯞꯇꯨꯅ ꯂꯩ ꯃꯄꯥꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯄꯥꯎꯈꯨꯝ ꯄꯤꯈꯤꯗꯦ ꯃꯗꯨꯒꯤ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯁꯤꯇꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯝꯃꯤ ꯃꯗꯨꯗꯒꯤ ꯁꯤꯇꯥꯅ ꯍꯥꯏꯔꯛꯏ ꯀ꯭ꯂꯥꯁ 10ꯗꯒꯤ ꯅꯪ ꯑꯁꯤ ꯅꯈꯣꯏꯒꯤ ꯕꯁꯇꯤ ꯑꯗꯨꯗ ꯅꯪꯒꯤ ꯈꯪꯅꯕ ꯕꯣꯏꯐ꯭ꯔꯦꯟ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯅꯪꯅ ꯅꯪꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯇ ꯀꯤꯁ ꯄꯪꯇꯧꯗ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤꯅꯦ ꯁꯤꯇꯥ ꯅꯪꯁꯨ ꯉꯥꯛꯇ ꯒ꯭ꯌꯥꯟ ꯇꯧꯒꯗꯧꯔꯒꯦ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯂꯨꯔꯦ ꯑꯩ ꯃꯁꯤ ꯀꯅꯥꯗ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯕꯒꯤ ꯅꯉꯣꯟꯗ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ ꯑꯩ ꯃꯍꯥꯛꯀꯤ ꯒꯤꯐꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯤꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯂꯦꯞꯂꯝꯅꯤ ꯍꯥꯏꯗꯨꯅ ꯋꯩꯁꯅꯕꯤꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯊꯥꯗꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏ ꯁꯤꯡꯉꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯂꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯀꯔꯤ ꯇꯧ ꯍꯥꯏꯔꯤꯕꯅꯣ ꯑꯩꯕꯣ ꯃꯗꯨꯒꯤꯗꯤ ꯁꯤꯇꯥꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣ ꯃꯥꯒꯤꯁꯤꯗꯤ ꯋꯥꯔꯤ ꯑꯃ ꯂꯩꯔꯦꯅ ꯅꯪꯅ ꯃꯍꯥꯛꯄꯨ ꯉꯥꯏꯍꯥꯛ ꯂꯩꯇ ꯔꯤꯖꯦꯛ ꯇꯧꯕꯤꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯍꯥꯛꯅ ꯄꯤꯔꯛꯄ ꯒꯤꯐꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯟꯗꯣꯛꯂꯛ ꯐꯥꯎꯕ ꯅꯪꯉꯣꯟꯗ ꯁꯨꯝ ꯌꯦꯠꯇꯨꯅ ꯂꯩꯔꯤꯁꯤꯅꯗꯤ ꯃꯍꯥꯛꯅ ꯅꯪꯉꯣꯟꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯥꯝꯃꯤ ꯀꯩꯅꯣ ꯃꯍꯥꯛꯅ ꯄꯥꯝꯂꯤꯁꯤꯕꯣ ꯁꯦꯛꯁ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯍꯥꯛ ꯑꯁꯦ ꯅꯪꯒ ꯑꯍꯤꯡ ꯂꯦꯟꯕꯗꯨꯅꯤ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕꯁꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯅꯨꯄꯥꯁꯤꯡ ꯑꯁꯤꯅ ꯄꯥꯝꯂꯤꯕꯁꯤ ꯃꯗꯨꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯗ ꯃꯗꯨꯒꯤ ꯄꯣꯠ ꯑꯗꯨ ꯍꯦꯛ ꯄꯤꯕꯤꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯥ ꯆꯥꯗꯨꯅ ꯂꯩꯔꯤꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯆꯥꯕ ꯂꯥꯛꯂꯔꯣꯏ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕꯗꯣ ꯃꯗꯨ ꯐꯪꯈ꯭ꯔꯗꯤ ꯑꯃꯨꯛ ꯍꯟꯅ ꯅꯪꯉꯣꯟꯗ ꯌꯦꯠꯂꯔꯣꯏ ꯅꯪꯅ ꯃꯉꯣꯟꯗ ꯀꯔꯤ ꯂꯣꯏꯅ ꯄꯤꯊꯣꯛꯄꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯁꯨꯞꯅꯇꯒꯤ ꯃꯍꯥꯛꯀ ꯑꯍꯤꯡ ꯑꯃ ꯂꯦꯜꯂꯨꯔꯣ ꯑꯗꯨꯒ ꯅꯪꯅ ꯃꯉꯣꯟꯗꯗꯤ ꯀꯟꯗꯤꯁꯟ ꯑꯃꯗꯤ ꯊꯝꯒꯗꯕꯅꯤ ꯃꯍꯥꯛꯅ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯀꯔꯤꯝꯇ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏ ꯑꯗꯨꯒ ꯚꯤꯗꯤꯑꯣꯗꯨꯁꯨ ꯗꯤꯂꯤꯠ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯒꯗꯕꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯋꯩꯁꯅꯕꯤꯅ ꯀꯩꯅꯣ ꯚꯥꯏ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯩꯅ ꯑꯩꯒꯤ ꯑꯍꯥꯟꯕ ꯀꯦꯁ ꯑꯁꯤ ꯃꯉꯣꯟꯗ ꯇꯧꯗꯅ ꯕꯤꯔꯥꯖꯇ ꯇꯧꯔꯤꯕꯅꯤ ꯃꯁꯤꯗ ꯈꯜꯂꯨꯕꯗ ꯑꯩ ꯈꯨꯗꯧ ꯁꯥꯎꯒꯠꯄ ꯄꯣꯛꯂꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯃꯍꯥꯛꯀ ꯇꯨꯃꯤꯟꯅꯧ ꯍꯥꯏꯔꯤꯁꯤꯅ ꯀꯝꯗꯧꯕ ꯃꯁꯤꯗ ꯑꯩ ꯇꯧꯕ ꯉꯝꯗꯧ ꯃꯥꯟꯗꯦ ꯑꯇꯣꯞꯄ ꯀꯔꯤ ꯑꯥꯏꯗꯤꯌꯥ ꯂꯩ ꯑꯝꯇꯗꯤ ꯄꯤꯌꯨꯗꯅ ꯃꯗꯨ ꯁꯤꯇꯥꯅ ꯍꯥꯏꯔꯛꯏ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯐ꯭ꯌꯨꯆꯔ ꯑꯁꯤ ꯀꯔꯤ ꯑꯣꯏꯒꯗꯕꯅꯣ ꯍꯥꯏꯕꯁꯤꯗꯤ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯁꯪꯁꯪꯅ ꯎꯔꯦ ꯌꯦꯡꯉꯨ ꯍꯧꯖꯤꯛꯇꯤ ꯕꯤꯔꯥꯖꯅ ꯅꯪꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯕ ꯈꯛꯇꯅꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯁꯤ ꯃꯥꯅ ꯍꯦꯛ ꯈꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯗꯨꯅꯁꯨ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤ ꯈꯪꯒꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯃꯃꯥꯡꯗ ꯄꯨꯔꯥ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ ꯃꯗꯨꯀꯥꯟꯗ ꯅꯪ ꯅꯊꯟꯗ ꯁꯨꯁꯥꯏꯠ ꯇꯧꯗꯨꯅ ꯁꯤꯖꯕ ꯍꯥꯏꯕꯗꯨꯅꯤ ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯖꯔꯦ ꯍꯥꯏꯗꯨꯅ ꯋꯩꯁꯅꯕꯤꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯤꯇꯥꯅ ꯍꯥꯏꯔꯛꯏ ꯇꯧꯊꯣꯛꯀꯗꯧꯔꯒꯦ ꯃꯗꯨ ꯇꯧꯕꯗ ꯌꯥꯝꯅ ꯂꯨꯕ ꯄꯣꯠꯁꯨ ꯅꯠꯇꯕꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯣꯗꯔꯟꯒꯤ ꯋꯥꯈꯜ ꯆꯦꯜꯂꯤꯕꯅꯤꯅ ꯑꯗꯨꯝꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯇꯧꯕꯇꯕꯨ ꯋꯩꯁꯅꯕꯤꯗꯤ ꯕꯁꯇꯤꯗ ꯂꯩꯕ ꯃꯤꯁꯛꯅꯤꯅ ꯃꯈꯣꯏꯗꯤ ꯃꯁꯤ ꯌꯥꯝꯅ ꯀꯤꯖꯕ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯕꯅꯤ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯔꯝꯗꯨꯅ ꯁꯤꯇꯥ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯋꯩꯁꯅꯕꯤ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯍꯧꯏ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯇꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯒ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯩꯅꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯕꯤꯔꯥꯖꯀ ꯃꯍꯥꯛꯀꯁꯤꯕꯨ ꯑꯁꯨꯝꯅ ꯇꯧꯅꯈꯤꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯅꯪꯗꯤ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯂꯧꯔꯤꯕ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯏꯌꯔꯗ꯭ꯔꯣꯞ ꯇꯧꯕꯅꯤ ꯃꯍꯥꯛꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯉꯣꯟꯗ ꯌꯦꯡꯍꯟꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯁꯠ ꯂꯥꯎꯅ ꯀꯥꯞꯁꯤꯜꯍꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ
ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯨꯝꯅ ꯇꯧꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤ ꯌꯥꯝ ꯆꯥꯎꯈꯠꯇꯕ ꯅꯨꯄꯤꯅꯤꯗ ꯑꯩꯒꯤ ꯂꯨꯈꯥꯛ ꯐꯥꯎꯕ ꯆꯥꯕꯒꯤ ꯊꯥꯛ ꯂꯩꯇꯕ ꯅꯨꯄꯤ ꯑꯁꯤꯅ ꯚꯤꯔꯥꯖꯀꯁꯨ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯅꯕ ꯍꯣꯠꯅꯔꯤꯅꯦ ꯌꯦꯡꯇꯥꯔꯦꯗꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯜꯂꯒ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤ ꯏꯖꯠ ꯃꯥꯡꯍꯟꯕ ꯇꯥꯕꯅꯤꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯚꯩꯁꯅꯕꯤꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯤꯇꯥꯅ ꯁꯣꯝ ꯅꯥꯀꯟꯗꯅ ꯚꯤꯔꯥꯖꯇ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯅꯨꯄꯤ ꯑꯐ ꯅꯨꯄꯤꯁꯤꯗꯤ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯂꯃꯟ ꯁꯤꯡꯕ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯑꯍꯤꯡ ꯑꯃ ꯂꯦꯜꯂꯕ ꯃꯇꯨꯡꯗ ꯂꯃꯟ ꯁꯤꯡꯕ ꯍꯥꯏꯗꯨꯅ ꯁꯛꯅꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅꯁꯨ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯉꯣꯟꯗ ꯍꯥꯏꯔꯝꯂꯕꯅꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯃꯍꯥꯛ ꯃꯁꯥꯃꯛ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯚꯤꯔꯥꯖꯇ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯗꯨꯗ ꯚꯤꯔꯥꯖꯁꯨ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯒꯅꯨ ꯇꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯗꯨꯒꯤꯗꯤ ꯈꯪꯍꯧꯗꯅ ꯚꯩꯁꯅꯕꯤꯅ ꯐꯣꯟ ꯇꯧꯔꯛꯏ ꯚꯩꯁꯅꯕꯤꯅ ꯐꯣꯟ ꯇꯧꯗꯨꯅ ꯚꯤꯔꯥꯖꯇ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯚꯥꯞ ꯇꯥꯔꯦ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯄꯥꯝꯂꯤꯕꯁꯦ ꯑꯩꯕꯨ ꯅꯠꯇꯦ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯅꯠꯇ꯭ꯔꯥ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯊꯥꯗꯈꯤꯕ ꯁꯦꯜꯁꯤꯡ ꯑꯗꯨ ꯁꯤꯡꯅꯕꯒꯤꯗꯃꯛꯇ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯤꯔꯒꯦ ꯃꯗꯨꯒꯤ ꯄꯣꯠ ꯑꯗꯨꯅ ꯅꯪꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ ꯑꯩꯅ ꯃꯁꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯇꯧꯈꯤꯗ꯭ꯔꯤ ꯑꯗꯨꯒ ꯃꯁꯤ ꯅꯪꯅꯁꯨ ꯄꯥꯝꯃꯦ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯁꯨ ꯅꯪꯒ ꯑꯍꯤꯡ ꯑꯃꯈꯛ ꯇꯨꯃꯤꯟꯅꯕꯗꯣ ꯌꯥꯔꯒꯦ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯚꯤꯔꯥꯖꯀꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯈꯤ ꯚꯩꯁꯅꯕꯤꯁꯨ ꯃꯍꯥꯛꯀꯤ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯪꯅ ꯄꯤꯔꯛꯈꯤꯕ ꯒꯤꯐꯁꯤꯡꯒ ꯂꯣꯏꯅꯅ ꯐꯣꯟ ꯑꯗꯨꯁꯨ ꯑꯩ ꯅꯪꯉꯣꯟꯗ ꯍꯟꯗꯣꯛꯂꯒꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯪ ꯑꯩꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯅꯨ ꯃꯔꯨꯞ ꯑꯣꯏꯅꯁꯨ ꯂꯥꯛꯂꯅꯨ ꯌꯦꯡꯅꯕ ꯑꯣꯏꯅꯁꯨ ꯂꯥꯛꯂꯅꯨ ꯚꯤꯔꯥꯖꯁꯨ ꯐꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯗꯨ ꯆꯥꯡ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯚꯩꯁꯅꯕꯤꯅꯁꯨ ꯍꯥꯏꯔꯛꯏ ꯑꯩ ꯈꯪꯉꯤ ꯅꯪꯅ ꯃꯁꯤ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕꯗꯨ ꯐꯔꯦ ꯀꯔꯝ ꯀꯥꯟꯗ ꯑꯩ ꯀꯗꯥꯏꯗ ꯂꯥꯛꯑꯣ ꯍꯥꯏꯔꯤꯕꯅꯣ ꯃꯗꯨꯗ ꯚꯤꯔꯥꯖꯅ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 6 ꯇꯥꯕ ꯃꯇꯝꯗ ꯑꯌꯨꯛ ꯉꯟꯇꯥꯗ ꯂꯥꯛꯑꯣ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯚꯩꯁꯅꯕꯤꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯄꯨꯡ 9 ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯕꯕꯥ ꯏꯃꯥꯁꯤꯡ ꯑꯗꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯀꯅꯤ ꯃꯈꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯈꯤꯕꯗꯨ ꯄꯨꯡ 9 ꯐꯥꯎꯕꯗꯤ ꯍꯜꯂꯛꯑꯣꯏ ꯇꯟꯖꯥ ꯑꯗꯨꯗ ꯑꯩꯈꯣꯏꯅꯤ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯨ ꯇꯧꯔꯁꯤ ꯚꯩꯁꯅꯕꯤꯅꯁꯨ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯅꯟꯒꯤ ꯐꯣꯟ ꯑꯗꯨꯗ ꯐꯣꯟ ꯑꯃ ꯂꯥꯛꯏ ꯐꯣꯟ ꯂꯥꯛꯂꯤꯕꯁꯤ ꯃꯍꯥꯛꯅꯗꯤ ꯚꯩꯁꯅꯕꯤꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯕꯅꯤ ꯇꯧꯕꯇꯕꯨ ꯃꯃꯥꯟꯅꯕꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯃꯉꯣꯟꯗ ꯍꯦꯄꯤ ꯕꯥꯔꯊꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯚꯩꯁꯅꯕꯤꯅ ꯃꯉꯣꯟꯗ ꯍꯥꯟꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯍꯦꯄꯤ ꯕꯥꯔꯊꯗꯦ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯚꯩꯁꯅꯕꯤꯗꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄ ꯐꯥꯎ ꯁꯪꯈꯤꯗꯦ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯐꯣꯟ ꯄꯥꯏꯈꯠꯄ ꯃꯇꯝꯗ ꯌꯥꯝꯅ ꯇꯟꯅ ꯄꯥꯏꯈꯠꯂꯤꯕꯗꯤ ꯃꯗꯨꯗ ꯑꯅꯟ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯐꯣꯟ ꯑꯁꯤ ꯚꯩꯁꯅꯕꯤꯅ ꯇꯧꯔꯛꯂꯤꯅꯦꯅ ꯈꯜꯂꯨꯕꯅꯤ ꯃꯗꯨꯗ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯌꯥꯔꯦ ꯅꯪꯒꯤ ꯅꯨꯄꯤꯗꯨꯅ ꯅꯪꯒꯤ ꯕꯥꯔꯊꯗꯦ ꯑꯁꯦ ꯄꯨꯔꯥ 100% ꯀꯥꯎꯔꯤꯕꯁꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯅꯟꯗꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯚꯩꯁꯅꯕꯤꯁꯨ ꯐꯤꯔꯣꯜ ꯂꯣꯏꯁꯤꯟꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯚꯤꯔꯥꯖꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯉꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯁꯥꯔꯤ ꯁꯦꯠꯂꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯀꯤ ꯁꯥꯔꯤ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯌꯨꯝꯗ ꯂꯥꯛꯑꯣ ꯑꯗꯨꯒ ꯑꯩ ꯅꯉꯣꯟꯗ ꯁꯥꯔꯤ ꯑꯃ ꯄꯤꯔꯒ ꯁꯥꯔꯤꯗꯨ ꯍꯣꯡꯗꯣꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯚꯩꯁꯅꯕꯤꯅ ꯍꯥꯏꯔꯛꯏ ꯑꯩ ꯀꯣꯏꯊꯤ ꯊꯤꯔꯒ ꯁꯦꯠꯂꯛꯑꯒꯦ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯀꯚꯔ ꯑꯗꯨ ꯑꯁꯨꯝ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯅꯟꯅ ꯃꯉꯣꯟꯗ ꯄꯤꯔꯛꯈꯤꯕ ꯁꯥꯔꯤ ꯑꯃ ꯊꯦꯡꯅꯩ ꯁꯥꯔꯤꯁꯤ ꯁꯦꯠꯇꯨꯅ ꯑꯝꯇ ꯎꯕ ꯐꯪꯗ꯭ರೆ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯂꯣꯏꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯅꯪꯅ ꯁꯥꯔꯤ ꯁꯦꯠꯄꯁꯦ ꯑꯩ ꯑꯃꯨꯛꯇ ꯎꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯁꯥꯔꯤ ꯑꯁꯤ ꯑꯃꯨꯛꯇ ꯁꯦꯠꯇꯨꯅ ꯑꯃꯨꯛꯇꯗꯤ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯥꯡ ꯆꯥꯕ ꯑꯣꯀꯦꯖꯟ ꯑꯃꯗ ꯁꯦꯠꯀꯦ ꯍꯥꯏꯗꯨꯅ ꯚꯩꯁꯅꯕꯤꯅ ꯍꯥꯏꯈꯤꯕ ꯁꯥꯔꯤꯅꯤ ꯃꯔꯝ ꯑꯗꯨꯅ उपाय लेतबदगी माहला अनन पिरक सारी शेरप ताखे मदगी माहला कैब बुक तौनबदमता फोन कैब तौब मतमदा कैब सिंग अदु लोइनि बिजी ओइरे हैदुन हैरखे मतो उसुन माहग लाप फरकतारनि हैदुन विराज हाइब मतमदा विराज कद फल तौकनु यारोय मद्र वैष्णविना अतोपन मिनमदा थेनबदि यारोइद्रा हैदुन हंगी मदुला विराज नंग से कद फद तौरिबनिने नंग नगुन से इन चपचाना खंगी मरमदुना करिगुम नंग सुन तौब तारगदि अइना कई तौके यंगु हैदुन हैरे उपाय लेतबदगी हौजिकते वैष्णवी करी तौगदमनु हैदुना महाग खजानदुना लेरमे मदुरगिदी महाग आनंद निचंगै आनंदबु महान फोन तौदुना थबमदा जमिनरुसी अई मानबदा नोट्स लेगरे नोट्सिंग अदु लौदबा यारो हैदुन हैरे मतो उसुना आनंदसु महाग योक्तोर थौदुकनु लै तसेंग नायबतागदि महान नुक्सिजरिब नुपादुना पिरखिबा सारीदु सेलदुना महाग नुपादु कौलदुना अतोप नुपा अमगा लेमिनरुनबैदमदा थिललिबा हैबदो ओइरिबनि ngasi आनंदगी बर्थडे सु तारिबनि अदुगा बर्थडे नुमित अदुदा सारी अदु सेतुना लापगि मौंग अदु उरुबा मतमदा आनंदगी थमोइददि पेंजबा हैबदो ओइखि मानो खंजरिबसिदि वैष्णवीना महाकी बर्थडे अदु विश तौतबदुदि सारी सि सेलदुना मंगोन सरप्राइज पिनबैदमदा तौतबनि अदुगा माना महाकी बर्थडे सि निसिंगि हैदुना खंजखि मदगिदि मखोइन मफम अदु यौरपा मतमदुदा वाली मिनिट अमनिदा सानबा यागदरा
Madura Vaisnavina Yani Hadna, Makoni family the voice like Alanare, Vaiso. None like Bunusiba have say, I did. Karam the computer when you have the common de Maram de, none like Buyam Hinanusipazani. Tasina Mahana Haralivasi Yam Harauj and Harakibani. Nang saying what Anangasi Hawale Aduga, Tabakaru Vamale had no tole. Tobuda Nahana, Aina Pikivasari Seladuna. I be happy about the wisdom of Vitamata, Natana Libanine. Why do Tarabamatam Somlakanda Vaisnavidi, complete Kanki, Amazon, Marky Birthday, see call crabs in Changay. Madidi Yam Harana Analatamze, Vaiso. Yunguna Marupsinati, Nanga say, I body call Fregan Harivani. Ado Yango. Nanga see a body in Sing Biduna. I need Piri Vasariga Setun Lalipase. I Yam Harawi. I love you, Vashu. Madidi Vaisuna. Happy birthday. Aduga, I don't want a moment to hike you. Madam Sabo, Kajanam Dana and the set can hike you though. Madame see Setun Lalipini Hydron Hajan K. Vaiso, Yango. I know you was a Russian dream among the none hitter was a company. Adabu, in a city, no wonder I was a completely the Hajagi habit Mapung Pan Hajagi. Hilo Hydona, Washuna had a key. Karigu Tamushin and Nusibataragadi, Nusibaduna again out later Bataragadi, Agi Haksangi Sora say. I believe Nuxas or Holy Basisu, again at the Hydro Kanjay. Nusinari Bami could demand the high, Nang Yavana Ihimba Palm Day. Otherwise, the Himbapame. I know Sikraga, Nangi memory singer say, Mangan Palm Day. Masai Lapki, best party Abaduni. Madi the Vice Navida Makatare, Anan. Yango. Kaito we told him no, Amazon, come down to told him no have say. Masiwa Pomasi, Equi, Kandara Comsi. Mina hiding by Jesano, Adubo. I say, Nangin the Pini. Adugo Masikaram to the Hondo Kusungamoi, Aduga. Haying Hivan with the Sidagiti. I say, Nangita Watani, Nangin no I never lay anything dripsy. A Siba have no love for Tarakasu. Nanga Igalab never have say, I Shungamoy. Otherwise, Nangu, the singer Nushi. Wafoma to Tarabo Matam da. Mahoti Yam Harauza by the K. But Osuna Makwani jealousy Hiduna. We'll ask him to Tilake. But Osuna Vice Navida Chackpa Mikopatuda. Mana Muhalatuna. Anangimare Bakta Nushina Chapirami. Matawudus Homla Kanadi. Anangimakuna Atia Lampambaga Chapmana K. But Osuna Vice Nabiso, Viraski Mahim Chanki, Virasam Mahapu, Yaman Tijan and Idol Lemi, Marki Pamunga do Pajana Siamladuna, Makwani say, Romance over Holy, Hividi, intimate whenever, whenever Holy. Asumto the Somla Kandana, Anansusa Taktuna, Vice Nabibunga Idol Lemi, Mana Masaman and Shizari Pidabo, Atopuna Palm at the Sinaraduna Mahana Sangmaga Chamana K. Matosuna, Tabagato Leva Matunda, Vice Nabila Tolapo Matamda. Mahaka and get another very more tole. Asum Todana, was never some Makona tabli lay, Mahona tabli some lapum matamadura. Mahak, Sitagi mem the lay. Sitagi mem the Mamma of a singado, Nisapusa Zaduna, Mopsina Duna Lerame. Madili Mahakso, Mapamadra Change, Amazon, Mapamadra, Pantaratuna, you Lima Tangaladuna Taki. Matodu Rubamatamda, Sitana Mahaki Mamma of a singado, Chalo Hadra Mapamadri Tantoke. Mapamadra, Home no K. Madigi Sitana, Kadole, Karigun Dam Noidi, Madura Vaisnavina, Naside, no Lingua Pawi. Young Tiny Queen electum of Pomata Madura, Telugu chapter da, I queen a worry Mayawi. What is it? What do you do? Tavalo Matumda, Masida question a Mayawi. Question is a Kaino Hitaragadi. What is the game? Moral of the story is a Karino Hydon Hangmane. I believe what is in I quit at a Miribus a Karino Hydon Hibane. Otherway, young. Habiti Ayu Warisina, Nakoi Mayam the Miribus in a Kariwariba. I believe Ayu Warigi, moral of the story is in a Kariwariba. Young Mamma Taki Matamda Anana. I want a Masigi Pipa Mase, Tagani Haduna, Hanjin Hajakibani. Otherwise, a Tabi Bakobaleki. Masigi Wapamase, a Koibabana swing on the high kibani, Adabo. I a Tabi by the lake day. I ego, I in a panna, Puno Mangan by the way. Makwin and Alibu was in a door. I nap the Tabi the Bene. Otherway, you. Alanga Iga, let me never matamda. Mahana, I want a corn Garapum Madamaduzane. I know could I say. I go any character knock to night, Queenie, Lengonabani. Otherway, young city. I can go Misagamaga, 2 minutes do not power Halaledana. Why do Tarabu Matamda? Sita the Yamaka, Madame de Tolly with Hodosi Mahala, Tolu had no colony, Tobutabo. Assume the Tolopi Matago to the mark, Naxuyamane, Amazon, Hello by the Soy K. Madidi Sitanari, Alu Taragadi, Nakwini to Mina trouble. Why do Tarabu Matamda? Why Snavina? Why?
ꯑꯩꯈꯣꯏꯅꯤ ꯇꯨꯃꯤꯟꯅꯔꯨꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯅꯪ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯤꯇꯥꯗ ꯋꯩꯁꯅꯕꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤꯕꯨ ꯇꯧꯔꯨꯅꯤ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯆꯠꯄꯅꯤ ꯄꯥꯝꯃꯤꯕꯁꯦ ꯑꯩ ꯏꯁꯥ ꯁꯦꯡꯗꯣꯛꯄꯅꯤ ꯄꯥꯝꯂꯤꯕꯁꯦ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯣ ꯆꯨꯝꯃꯤ ꯃꯍꯥꯛꯅ ꯄꯥꯝꯂꯝꯂꯤꯕꯁꯦ ꯃꯁꯤꯃꯛꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯥꯅꯟꯗ ꯂꯨꯍꯣꯡꯂꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤ ꯌꯨꯝꯕꯥꯜ ꯄꯨꯟꯁꯤꯗ ꯈꯣꯡꯗꯥꯃꯤꯟꯅꯔꯒꯦ ꯌꯦꯡꯉꯨ ꯑꯩꯒꯤ ꯑꯥꯅꯟ ꯑꯁꯤꯗꯤꯅꯦ ꯄꯨꯔꯥ ꯃꯅꯤ ꯃꯨꯛꯇꯥꯅꯤ ꯌꯦꯡꯉꯨ ꯃꯥꯗꯤ ꯑꯩꯗꯧꯅ ꯆꯤꯠ ꯇꯧꯕ ꯍꯩꯇꯕꯅꯤ ꯌꯦꯡꯉꯨ ꯑꯩꯒꯤ ꯋꯥꯔꯤꯗꯒꯤ ꯂꯧꯁꯤꯟꯕ ꯌꯥꯕꯁꯦ ꯀꯩꯅꯣ ꯈꯪꯉꯕ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯤꯁꯛ ꯑꯃꯗ ꯅꯝꯊꯥꯛ ꯇꯧꯔꯨꯕ ꯇꯥꯔꯒꯗꯤ ꯃꯗꯨꯗꯒꯤꯗꯤ ꯅꯥꯟꯊꯣꯔꯛꯄꯗꯤ ꯌꯥꯝꯅ ꯂꯥꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯏꯁꯥꯗ ꯅꯝꯊꯥꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯄꯨꯡꯃꯥꯡ ꯃꯥꯡꯕ ꯍꯥꯏꯕꯗꯣ ꯑꯣꯏ ꯍꯌꯦꯡꯗꯒꯤꯗꯤ ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯅꯤ ꯑꯗꯨꯒ ꯑꯩ ꯁꯥꯟꯇꯤꯗ ꯍꯤꯡꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯑꯥꯅꯟꯒꯤ ꯃꯃꯥꯟꯅꯕꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯚꯤꯗꯤꯑꯣ ꯂꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯚꯤꯗꯤꯑꯣꯗꯨ ꯃꯍꯥꯛꯅ ꯂꯧꯔꯕ ꯃꯇꯨꯡꯗ ꯁꯤꯇꯥ ꯊꯣꯛꯂꯛꯇꯨꯅ ꯂꯣꯏꯅ ꯅꯝꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯅꯝꯂꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯈꯤ ꯌꯦꯡꯉꯨ ꯑꯩ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣꯗꯨꯁꯨ ꯊꯥꯔꯛꯀꯦ ꯑꯗꯨꯁꯨ ꯂꯧꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯁꯤꯇꯥꯅ ꯃꯃꯥꯟꯅꯕꯗꯨꯗ ꯀꯥꯞꯁꯤꯟꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯥꯅꯟꯁꯨ ꯃꯍꯥꯛꯀꯤ ꯕꯥꯔꯗꯦ ꯄꯥꯔꯇꯤ ꯑꯗꯨ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯨꯃꯤꯗꯥꯡꯗ ꯇꯧꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯁꯨ ꯌꯨ ꯊꯛꯂꯗꯨꯅ ꯑꯥꯅꯟꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯤꯕꯗꯤ ꯃꯗꯨꯗ ꯑꯥꯅꯟ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯋꯩꯁꯅꯕꯤꯅ ꯑꯩꯉꯣꯟꯗ ꯆꯨꯞꯄꯤꯔꯝꯃꯤ ꯀꯗꯥꯏꯗ ꯆꯨꯞꯄꯤꯕ ꯂꯥꯏꯕꯛꯇꯕ ꯅꯣꯛꯇꯧꯗ ꯉꯥꯏꯔꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯥꯅꯟꯁꯨ ꯍꯥꯏꯐꯦꯠ ꯉꯛꯂꯞ ꯇꯧꯏ ꯇꯁꯦꯡꯅ ꯃꯃꯥꯟꯅꯕꯗꯨꯅꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯀꯦꯔꯦꯛꯇꯔ ꯑꯁꯤ ꯈꯪꯂꯕꯅꯤꯅ ꯃꯃꯥꯟꯅꯕꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒ ꯂꯥꯞꯊꯣꯛꯅꯍꯟꯅꯤꯡꯕꯅꯤ ꯃꯗꯨꯒꯤ ꯑꯥꯅꯟꯅ ꯅꯣꯡ ꯆꯨꯔꯛꯀꯗꯕ ꯃꯥꯜꯂꯦ ꯆꯠꯂꯨꯔꯁꯤꯔꯥ ꯃꯗꯨꯅ ꯃꯃꯥꯟꯅꯕꯗꯨꯅ ꯆꯨꯖꯁꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯈꯔꯁꯨ ꯆꯣꯠꯄ ꯇꯥꯕꯅꯤ ꯌꯥꯔꯁꯦ ꯅꯪꯒꯤ ꯕꯥꯔꯗꯦꯒꯤꯗꯃꯛꯇ ꯑꯩꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯁꯤꯜꯂꯕꯅꯤ ꯀꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯣ ꯑꯩꯈꯣꯏ ꯕꯁꯇꯦꯗ ꯑꯅꯩꯕ ꯅꯨꯄꯤ ꯑꯃ ꯂꯥꯛꯑꯕꯅꯤ ꯄꯨꯡꯗ ꯂꯨꯄꯥ 1,000 ꯂꯧꯋꯦ ꯍꯥꯏꯕꯅꯤ ꯆꯠꯂꯨꯔꯁꯤ ꯑꯩꯈꯣꯏꯅꯤ ꯉꯥꯎꯔꯨꯁꯤ ꯑꯥꯅꯟꯅ ꯀꯩꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯀꯩꯅꯣ ꯑꯩ ꯉꯥꯏꯁꯤꯕꯣ ꯑꯁꯦꯡꯕꯅꯤ ꯑꯥꯅꯟꯅ ꯀꯩꯅꯣꯃꯤ ꯑꯩ ꯋꯩꯁꯅꯕꯤꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯃꯁꯤ ꯇꯧꯋꯦꯅꯕꯨ ꯃꯥꯅ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯃꯁꯤꯒꯤ ꯋꯥꯁꯤꯗꯤ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯈꯛꯇ ꯂꯩꯒꯗꯕꯅꯤ ꯀꯩꯗꯧꯕꯩ ꯈꯪꯉꯣꯏꯗꯅꯣ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯌꯥꯗꯦ ꯑꯗꯨꯒ ꯌꯦꯡꯉꯨ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯋꯩꯁꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒ ꯇꯧꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯀꯔꯝꯅ ꯂꯦꯟꯒꯅꯤ ꯃꯗꯨꯒꯤꯗꯤ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯣ ꯃꯍꯥꯛꯅ ꯇꯧꯈ꯭ꯔꯕꯅꯤ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯑꯥꯅꯟꯒꯤ ꯃꯀꯣꯛꯇ ꯕ꯭ꯂꯗ ꯀꯌꯥꯃꯔꯨꯝ ꯇꯥꯔꯛꯄꯒ ꯆꯞ ꯃꯥꯟꯅꯈꯤ ꯀꯩꯅꯣ ꯅꯪꯒꯤꯗꯣ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯕꯩ ꯋꯥꯔꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯆꯒꯠ ꯉꯥꯡꯉꯤꯗꯨ ꯀꯩꯒꯤꯅꯣ ꯀꯣꯂꯦꯖꯀꯤ ꯁꯥꯇ꯭ꯔ ꯑꯃꯒ ꯇꯨꯃꯤꯟꯅꯈ꯭ꯔꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯑꯥꯅꯟꯅ ꯃꯍꯥꯛꯄꯨ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯈꯤ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯐꯨꯔꯒ ꯑꯁꯦꯡꯕꯁꯤꯕꯨ ꯍꯣꯡꯒꯗ꯭ꯔꯣ ꯃꯍꯥꯛꯅꯦ ꯀꯣꯂꯦꯖꯇ ꯅꯨꯄꯥ ꯑꯃꯒ ꯇꯨꯃꯤꯟꯅꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯅꯪꯕꯨ ꯅꯝꯊꯥꯛ ꯇꯧꯔꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯑꯥꯅꯟꯅ ꯁꯥꯎꯗꯨꯅ ꯕꯥꯔꯗꯦ ꯀꯦꯛ ꯀꯛꯄꯒꯤ ꯊꯥꯡ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯋꯩꯁꯨꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯍꯟꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛ ꯇꯥꯔꯒꯗꯤ ꯅꯪꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯀꯩꯅꯣ ꯅꯪꯅ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯉꯤꯁꯦ ꯃꯗꯨꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯀꯔꯤ ꯂꯩ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯗꯨꯅ ꯐꯣꯟ ꯄꯨꯊꯣꯔꯛꯇꯨꯅ ꯐꯣꯟ ꯑꯗꯨ ꯃꯍꯥꯛꯅ ꯑꯥꯅꯟꯗ ꯌꯦꯡꯍꯟꯈꯤ ꯁꯦ ꯌꯦꯡꯉꯨ ꯃꯁꯤꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯅꯤ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯋꯩꯁꯅꯕꯤꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯥꯅꯟꯁꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯌꯦꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯤꯅꯅꯦ ꯃꯃꯥꯡꯗ ꯃꯇꯝ ꯊꯥ ꯑꯃꯅꯤꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯅꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯍꯥꯏꯕꯗꯤ ꯀ꯭ꯂꯕꯇ ꯃꯈꯣꯏꯅ ꯀꯤꯁ ꯇꯧꯅꯕꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯑꯃꯨꯛ ꯌꯦꯡꯉꯤ ꯃꯗꯨ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯥꯅꯟꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯑꯥꯅꯟ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯈꯤꯗꯦ ꯚꯥꯏ ꯅꯪ ꯃꯁꯤ ꯑꯁꯦꯡꯕ ꯅꯠꯇꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯃꯁꯤ ꯑꯣꯏꯗꯕꯅꯤ ꯃꯁꯤ ꯅꯝꯊꯥꯛꯅꯤ ꯍꯔꯁ ꯅꯪꯁꯨꯅꯦ ꯃꯁꯤ ꯅꯝꯊꯥꯛꯅꯤ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯃꯁꯤ ꯑꯣꯏꯗꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯥ ꯃꯃꯥꯟꯅꯕꯗꯨꯗꯤ ꯀꯔꯤꯝꯇ ꯈꯨꯝꯈꯤꯗꯦ ꯑꯥꯅꯟ ꯁꯣꯔ ꯃꯄꯤ ꯍꯣꯟꯈꯤ ꯍꯔꯁ ꯑꯩ ꯁꯣꯔ ꯐꯨꯜꯂꯕ꯭ꯔꯥ ꯀꯔꯝ ꯇꯧꯔꯦ ꯑꯩ ꯁꯣꯔ ꯍꯣꯟꯕ ꯐꯥꯎ ꯌꯥꯗ꯭ꯔꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯔꯁ ꯃꯍꯥꯛꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤꯅꯦ ꯑꯩꯒꯤ ꯋꯩꯁꯅꯕꯤꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯥꯅꯟ ꯂꯩꯕꯥꯛ ꯃꯈꯥꯗ ꯊꯔꯣ ꯃꯔꯣ ꯑꯣꯜꯂꯗꯨꯅ ꯀꯞꯇꯨꯅ ꯂꯩꯈꯤ ꯃꯥꯅ ꯍꯔꯁꯇ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯦ ꯑꯩꯅ ꯀ꯭ꯂꯥꯁ 10 ꯀꯥꯕ ꯑꯗꯨꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯄꯅꯦ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯃꯥꯟꯅꯕꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯀꯔꯤꯅꯣ ꯃꯁꯤꯕꯨ ꯑꯩꯉꯣꯟꯗ ꯅꯠꯇ꯭ꯔꯗꯤ ꯊꯣꯛꯄ ꯌꯥꯗꯕ꯭ꯔꯕ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯞꯇꯨꯅ ꯂꯩꯈꯤ ꯃꯗꯨꯗꯤ ꯃꯃꯥꯟꯅꯕꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯚꯥꯏ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯈꯥꯗ ꯊꯔꯣ ꯃꯔꯣ ꯑꯣꯜꯂꯤꯗꯣ ꯀꯩꯒꯤꯅꯣ ꯍꯧꯒꯠꯂꯣ ꯃꯗꯨꯗ ꯑꯥꯅꯟꯅ ꯚꯥꯏ ꯑꯩ ꯁꯤꯈꯤꯕꯅ ꯐꯔꯦ ꯑꯩ ꯁꯤꯖꯈ꯭ꯔꯒꯦ ꯌꯥꯔꯦ ꯆꯠꯂꯁꯤꯔꯣ ꯌꯨꯝ ꯆꯠꯂꯁꯤꯔꯣ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯥꯅꯟ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯟꯈꯤ ꯃꯐꯝ ꯑꯗꯨꯗ ꯇꯥꯔꯤꯕ ꯊꯥꯡ ꯑꯗꯨ ꯈꯨꯜꯂꯗꯨꯅ ꯑꯩ ꯋꯩꯁꯅꯕꯤꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ
Mawana badunadi Ananbo Kamjana Bohonaki, Matosuna Anansu, Vaisnavi Memdalai, Vaisnavi Memdala Pumatamda, Vaisnavi, Mapam Maduda, Netana Tundra Labi Momad OK, Mahak, Saupan Hem Kiduna, Vaisnavi Buhalagi Hydra Kali, Tawatabo, Mana Vaisnavi Heart Putting Amzakidi, Mal, Mapam Madugi Falanga Drangaraduna, Mal no pen of Petodun Hare. I know what Harpangamway, Harpaswangamway. Karigiru Kavana. Madigi Mana, Vaisnavi Manata Junction Hare. Maramdi, Nangse, I Vaisnavini. Madigi Anana, Vaisnavi Mapi Marolado, Pazana Shembiki Amasung, Pajubado, 19 Subsan Birame, Aduba Parene. Nang Donatory Pizzi Karikino, Aduga. Nangse, Nasai this Hari to the Kiadi Fazakre, Nana Bindig and Andra Latuna, no Pinaga Toba, Amasung. Nang Boina Kiampam they have say, Nang the country. Nang Maka to Minajuni Mamanda, Aigase, Luina Cockrabra. I quit in Sinabase, Asuyano Mapanga Litavra. Nang Boina Harpamatamda, Karina Powder with the Cambra. Yango, Karigumbai Quinaquari Pams of Posagama, Kanago Miat open a season Natuna, Second Olan Biram Matamata, I quit a moina powder with a Carino. Masi, Yano Soundingba, Yano Noita by the Varitra. What was on a mark, Vaisnavi Harpanum Kide. Mark Tanga do long talk to na, upon the Pamdana Litoke. You are in a Gidamata, Sariado. Pazan is three get Laka, no one the people ugly. Madu Selo and one Salale, Atuga. Nang Boina, Octo to the Nitizana, Pamaladuna, Puraduna Saladuna, Marki Malak the Tilurene. Wah, a neighbor pussy rotari. Neo, Masigan and say, Nang the hero the gay, Aibu, broker or Lanbirene. Matosuna so, Wakayan Waitana, Mapam Madrid Holake. No one Pumatamda, Viraso, Basti to the Lautana, Vaisnavi Quitiki, Quayang Hanki. Mala Mapam Madrid Lautang Mamanda, Sitaga Waisanabani. Sitaga Marco Waisanabamatam the Man Haripase. I say, none have to Ilam Watamani. Mark City, Kumari with no leremy, Habiti, Virgin with no leremy. Aduga, Mahagase, I know Yamna Lana Lowry, Aduga. I Mongo not in a bit of the higher than a Mahapo, I love Sangani, I am Mahakal Hongani, Kanana Timungami and Mataradina. Madra, Sitan had a clipasy, Mark in the pa, Marky boyfriend am living, Mamina and Copoli. One thing of Kani, Kainoisabo, Marky boyfriend labor. When it lane, none to do la line. Aduga, Sahi, young Mahakti, class tea and the gay, Marky boyfriend Duga, Tinaduna them la Kibani. Adu Target Mahan, I got one who never heard in a Karigi. Nang si Inakara Masana, Aduna Taritana. Mona Pisa Daga de Panapa, Pamba, you and Bay. Magasayam na home on Pinida. Assume some tea to la Poma to Maduda Mahana, Anan Gatina K. Anan Sumawana by Octoki manning the Pumder Labini. Madura, Vaisnavi photo Putoladuna, Vaisnavi Sikara, Lady Haduna Hanguma Madura, Mamana Bududa, Nankum Dagro, Ayana Putahoraki Haduna, Manamana Buduzalan K. Nang Vaisnavi Pami haven't throw, Pare. Otos Tonkalo Timbira Haduna, whereas Muhana Vaisnavi Mayum the Pudra Lai. Mayum the La Matamadda, Vaisnavi the Mahana Fontaway. Nang Mapom was Rayam to Notolo, Aduga, Equini William Sanase. Ahamada de Vaisnavi Tolo Yadi, Madagidi, Makoy Mayum give photo of Kabladuna, Mana Vaisnavi Tazam Badagi, Vaisnavi Gentura K. Madili Vaisnavi Tolotana, Octo Tonsele, Octo Tongtona, Mapamada, Anala Prahaduna Mala Yangrele, Adubu Gari Tolki Pasiti Anane. Makoy Naganda, Anan Yokto to Kamlu Labing Mongadura, Anan Lady Hadra Mala Kanjaki, Mana Mapoma Sidagi Salo, Aigananga Kona Warisanrasi Hadun Hare. Vaisnavina, Nangin in the Laga, Umko Warisan Susanase, other Hojiki Tapiro Yara Hadun Hare. Maduri the Sonakanda Anana, to be obsolete no more phone Kengi, Pona Duto Momatamada, Aguita Mopontore, Namapom Sidayam to Tapiro, Madigi, Nangi boyfriend and Canano, Karai Hadun Hangi, Masimatana Kona Warisanrasi Haduna. Masuma from Madrid Tole Amazon, Fona do Bakat K. Pona do Bakalapum Matamda Sonakanda Anana, Fona do Lord Speaker Tami, Aduga, Pona the Maka Waisanabado, Virasatali, Kanago Waisan Ribino Hadun Hangi, Madura, Aquita Mugo Waisanabani, Anapogita Moni Hadun Hare, Wapum to Tabamatam Maquay and Maquid Sogot by the K. For the Targade, Aquay, how to me on Batokana Timanatalo, Waisanasi Hadun Hare, Asum Todra, Somakanda, Anana Mahapung Hydro Leremy. Mahapo Anana, neither lay be more with Urubumatamda, Mastriana Pakan Anangamalai. I say, Nayamani the head and heady. Madrigi Mahana Maning Truk Matamdi,
ꯃꯅꯤꯡꯗꯁꯨ ꯕꯤꯔꯥꯖ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯈꯤꯗꯦ꯫ ꯃꯗꯨꯒꯤ ꯕꯤꯔꯥꯖ ꯆꯪꯁꯤꯜꯂꯛꯄꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯅ ꯕꯤꯔꯥꯖꯀꯤ ꯃꯊꯕꯥꯛ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯏꯜꯂꯗꯨꯅ ꯃꯤꯅꯤꯠ 10 ꯄꯤꯌꯨ ꯑꯗꯨꯒ ꯑꯩ ꯅꯪꯒ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯕꯤꯔꯥꯖꯀ ꯅꯞꯁꯤꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯑꯅꯟꯗ ꯅꯨꯡꯉꯥꯏꯈ꯭ꯔꯔꯣꯏ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯇꯣꯛꯏ꯫ ꯃꯗꯨꯒꯤꯗꯤ ꯑꯅꯟꯁꯨ ꯃꯃꯤꯠꯇꯩ ꯃꯄꯤ ꯔꯥ ꯆꯦꯜꯂꯗꯨꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯕꯗꯒꯤ ꯃꯍꯥꯛ ꯃꯃꯥꯏ ꯂꯩꯗꯨꯅ ꯍꯜꯂꯛꯏ꯫ ꯑꯅꯟꯗ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯋꯩꯁꯅꯕꯤꯅ ꯃꯍꯥꯛꯄꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯗꯨꯅ ꯑꯃꯨꯛꯇ ꯉꯥꯏꯈꯣ, ꯑꯩꯅ ꯅꯨꯡꯁꯤꯔꯤꯕꯁꯦ ꯅꯪ ꯈꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯔꯥꯖꯅ ꯀꯔꯤꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ? ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯅ ꯑꯩꯒ ꯑꯍꯤꯡꯗ ꯇꯨꯃꯤꯟꯅꯔꯤꯕꯗꯨꯅ ꯀꯔꯤꯒꯤ? ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯋꯩꯁꯅꯕꯤ ꯕꯤꯔꯥꯖꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯕꯤꯔꯥꯖꯀꯤ ꯃꯈꯥꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯑꯣꯝꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯀꯨꯝꯍꯩꯒꯤ ꯀꯨꯝꯍꯩ ꯉꯥꯛꯇꯅꯤ꯫ ꯋꯩꯁꯅꯕꯤꯅ ꯕꯤꯔꯥꯖꯇ ꯌꯥꯔꯦ, ꯅꯪ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯆꯠꯄꯤꯈ꯭ꯔꯣ, ꯃꯐꯝ ꯑꯁꯤꯗꯅꯦ ꯀꯨꯝꯍꯩ ꯊꯣꯛꯄꯒ ꯆꯞ ꯃꯥꯟꯅꯗꯣꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯕꯤꯔꯥꯖꯅ ꯃꯍꯥꯛꯀꯤ ꯒꯂꯥꯗꯨ ꯄꯥꯏꯗꯨꯅ ꯀꯔꯤꯕ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯗꯣ? ꯅꯨꯡꯁꯤꯅꯕꯅ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯕ ꯑꯗꯨꯒ ꯁꯤꯖꯤꯟꯅꯕꯅ ꯑꯩꯕꯨ ꯁꯤꯖꯤꯟꯅꯕ, ꯅꯪꯒꯤꯁꯤꯗꯤ ꯌꯥꯝꯅ ꯇꯨꯀꯠꯆꯩꯅ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯑꯅꯟ ꯆꯪꯂꯛꯇꯨꯅ ꯕꯤꯔꯥꯖꯀꯤ ꯒꯂꯥ ꯑꯃꯨꯛ ꯄꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯩꯈꯤ꯫ ꯃꯗꯨꯒꯤ ꯕꯤꯔꯥꯖꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤꯁꯦ ꯁꯥꯎꯅꯤꯡꯉꯤꯕ ꯍꯥꯏꯕꯗꯨꯅꯤꯅꯦ꯫ ꯃꯍꯥꯛꯀ ꯑꯩꯒꯁꯦ ꯑꯍꯤꯡ ꯂꯣꯏꯅꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯁꯤ ꯅꯉꯣꯟꯗ ꯀꯔꯤꯝꯇ ꯀꯥꯟꯅꯔꯔꯣꯏ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯅꯟ ꯍꯜꯂꯤ꯫ ꯃꯗꯨꯒꯤꯗꯤ ꯕꯤꯔꯥꯖꯅ ꯑꯃꯨꯛ ꯑꯅꯟꯒꯤ ꯈꯧꯔꯤ ꯄꯥꯏꯗꯨꯅ ꯎꯄꯥꯏ ꯂꯩꯇꯅ ꯃꯍꯥꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯦ ꯃꯍꯥꯛ ꯋꯩꯁꯅꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯅꯤꯅꯦ꯫ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯦ ꯈꯪꯗ꯭ꯔꯦ꯫ ꯃꯐꯝ ꯑꯁꯤꯗꯅꯦ ꯅꯪꯕꯨ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯊꯥꯡ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨ ꯍꯥꯠꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯊꯥꯡ ꯑꯗꯨ ꯂꯪꯊꯣꯛꯏ꯫ ꯃꯍꯥꯛꯅ ꯆꯨꯝꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯅꯟꯒꯤ ꯃꯃꯤꯠꯇ ꯌꯦꯡꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯁꯤꯗ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯤꯕ ꯅꯪꯒꯤ ꯅꯨꯄꯥꯁꯤꯒꯤ ꯃꯤꯠ ꯑꯁꯤꯗ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯇꯥꯕꯁꯤ ꯎꯕ ꯃꯇꯝꯗ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯄ ꯉꯝꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕ ꯑꯗꯣ ꯃꯇꯥꯡ ꯑꯁꯤꯗ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯅꯪꯁꯦ ꯌꯥꯝꯅ ꯇꯨꯀꯠꯆꯩ ꯑꯗꯨꯒ ꯅꯪꯉꯣꯟꯗꯒꯤꯗꯤ ꯀꯩꯊꯦꯜ ꯊꯥꯕ ꯅꯨꯄꯤ ꯑꯃꯅ ꯍꯦꯟꯅ ꯔꯦꯁꯄꯦꯛ ꯂꯩꯒꯅꯤ, ꯏꯖꯠ ꯂꯩꯒꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯁꯤꯇꯥꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅ ꯈꯪꯂꯛꯄ ꯇꯥꯔꯒꯗꯤ ꯅꯪ ꯅꯊꯟꯗꯅ ꯁꯨꯁꯥꯏꯗ ꯇꯧꯖꯗꯨꯅ ꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯈꯨꯠꯇ ꯊꯥꯡꯅ ꯑꯅꯤꯔꯛ ꯂꯦꯜꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯧꯔꯤꯗ ꯑꯃꯨꯛ ꯂꯦꯜꯂꯤ꯫ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯝꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯋꯩꯁꯅꯕꯤ ꯃꯐꯝ ꯑꯗꯨꯗ ꯁꯨꯁꯥꯏꯗ ꯇꯧꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯈꯤ꯫ ꯁꯨꯁꯥꯏꯗ ꯇꯧꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯋꯩꯁꯅꯕꯤꯕꯨ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯈꯤ꯫ ꯁꯣꯝ ꯅꯥꯀꯟꯗꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯗꯨꯅ ꯐꯨꯕ ꯍꯧꯔꯛꯏ꯫ ꯇꯧꯕꯇꯕꯨ ꯕꯤꯔꯥꯖꯇꯤ ꯃꯄꯥꯅ ꯐꯣꯟ ꯇꯧꯔꯛꯄꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨꯗꯤ ꯈꯨꯠ ꯊꯥꯈꯤꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤ ꯑꯆꯧ ꯑꯁꯥꯡ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯃꯐꯝ ꯑꯗꯨꯗ ꯑꯆꯧ ꯑꯁꯥꯡꯒꯤ ꯇꯥꯏꯞꯇ ꯊꯝꯃꯤ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗ ꯑꯅꯟꯕꯨꯗꯤ ꯇꯞ ꯇꯥꯅ ꯐꯨꯈꯤ꯫ ꯃꯃꯥ ꯂꯣꯟ ꯊꯣꯛꯇꯕꯤ ꯑꯗꯨꯅ ꯑꯅꯟꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯀꯌꯥꯔꯛ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯃꯃꯥꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯀꯟꯕꯗꯤ ꯉꯝꯖꯈꯤꯗꯦ, ꯐꯨꯕꯅ ꯍꯦꯟꯈꯤ꯫ ꯁꯣꯝ ꯅꯥꯀꯟꯗꯅ ꯗꯣꯛꯇꯔꯅ ꯂꯥꯏꯀꯠꯅꯕꯗꯒꯤ ꯋꯩꯁꯅꯕꯤꯒꯤ ꯊꯋꯥꯏꯗꯨ ꯐꯥꯎꯕꯗꯤ ꯍꯤꯡꯍꯧꯏ, ꯋꯩꯁꯅꯕꯤ ꯁꯤꯈꯤꯗꯦ꯫ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯋꯩꯁꯅꯕꯤꯒꯤ ꯃꯄꯥ ꯃꯃꯥꯒ ꯂꯣꯏꯅꯅ ꯕꯤꯔꯥꯖꯀꯤ ꯃꯄꯥ ꯃꯃꯥꯒ ꯂꯣꯏꯅꯅ ꯄꯨꯂꯤꯁꯅꯦ ꯗꯣꯛꯇꯔꯅꯦ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯄꯦꯁꯦꯟ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯅꯤꯅ ꯄꯨꯈꯤꯕ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤꯗꯤ ꯕꯤꯔꯥꯖꯀꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ, ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯦꯁ ꯐꯥꯏꯜ ꯇꯧꯗꯨꯅ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ? ꯑꯩ ꯅꯈꯣꯏꯗ ꯂꯥꯛ 10 ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯃꯥꯗꯨꯅ ꯏꯆꯥꯅꯨꯄꯤ ꯀꯣꯂꯦꯖ ꯇꯝꯍꯟꯕ ꯃꯇꯝꯗ ꯄꯩꯁꯥ ꯃꯌꯥꯝ ꯆꯪꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯐꯔꯦ, ꯂꯥꯛ 50 ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯄꯩꯁꯥ ꯌꯥꯝꯈꯠꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯅ ꯃꯃꯥꯗꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯇꯧꯕꯇꯕꯨ ꯃꯄꯥꯗꯨꯅ ꯁꯥꯎꯗꯨꯅ ꯃꯃꯥꯗꯨꯗ ꯈꯨꯄꯥꯛ ꯊꯥꯖꯤꯜꯂꯤ꯫ ꯃꯗꯨꯅ ꯃꯃꯥꯗꯨꯅ ꯁꯟꯒꯠꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯄꯥꯅ ꯑꯃꯨꯛ ꯈꯨꯄꯥꯛ ꯊꯥꯖꯤꯟꯈꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯥꯟꯅꯗꯤ ꯃꯃꯥꯁꯤꯅ ꯃꯄꯥꯁꯤꯕꯨ ꯉꯝꯃꯝꯕꯅꯤ ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯍꯥꯛꯇꯛꯇꯒꯤ ꯃꯄꯥ ꯑꯁꯤ ꯃꯩ ꯇꯥꯅ ꯁꯥꯎꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯃꯜꯕꯨ ꯄꯩꯁꯥꯒ ꯃꯇꯦꯡꯅꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥꯗꯨ ꯐꯨꯊꯈꯤ꯫ ꯋꯩꯁꯅꯕꯤ ꯅꯥꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯈꯨꯁꯨꯝꯁꯨ ꯂꯥꯛꯇꯨꯅ ꯎꯅꯈꯤ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗꯅ ꯋꯩꯁꯅꯕꯤꯁꯤ ꯅꯥꯕ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯅꯟ ꯑꯃꯁꯨꯡ ꯕꯤꯔꯥꯖꯄꯨꯁꯨ ꯄꯨꯂꯤꯁꯅ ꯊꯥꯗꯣꯔꯛꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯛꯏ, ꯁꯪꯁꯥꯔ ꯄꯨꯝꯕꯅ ꯅꯪꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯇꯥꯔꯒꯁꯨ ꯅꯪꯒꯤ ꯅꯄꯥꯅꯗꯤꯅꯦ ꯅꯪꯒꯤꯗꯃꯛꯇ ꯃꯇꯝ ꯆꯨꯞꯄꯗ ꯂꯦꯞꯀꯅꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯅꯟꯁꯨ ꯆꯥꯛ ꯆꯥꯒꯦ ꯇꯧꯕꯗ ꯆꯥꯛ ꯆꯥꯕ ꯉꯝꯈꯤꯗꯦ꯫ ꯃꯍꯥꯛ ꯋꯩꯁꯅꯕꯤꯒꯤ ꯋꯥꯈꯜ ꯑꯗꯨꯅ ꯆꯥꯛ ꯆꯥꯕ ꯉꯝꯈꯤꯗꯦ꯫ ꯃꯗꯨꯒꯤꯗꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯃꯥꯗꯨꯅ ꯂꯩ ꯉꯝꯗꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯑꯃꯁꯨꯡ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡ ꯑꯗꯨ ꯌꯣꯟꯊꯣꯛꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯂꯁꯤ, ꯅꯪꯒꯤ ꯃꯑꯣꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯃꯥꯗ ꯍꯥꯏꯈꯤ꯫ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯤꯟꯊꯔꯛꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥꯗꯨ ꯃꯃꯥꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯂꯥꯜꯂꯦ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯒꯦ ꯂꯥꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯃꯃꯥꯅ ꯇꯨꯝꯂꯤꯕ ꯑꯗꯨ ꯍꯧꯗꯣꯛꯄ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯋꯩꯁꯅꯕꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ
ꯃꯐꯝꯗꯨꯗ ꯃꯤ ꯀꯌꯥꯃꯔꯨꯝ ꯌꯣꯝꯁꯟꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯑꯥꯅꯟꯒꯤ ꯃꯃꯥꯗꯨ ꯁꯤꯈꯤꯗꯨꯅ ꯃꯐꯝꯗꯨꯗ ꯄꯨꯊꯣꯛꯇꯨꯅ ꯑꯥꯅꯟꯁꯨ ꯃꯪꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯕꯩꯁꯅꯕꯤꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯕꯁꯨ ꯌꯥꯗꯒꯨꯝ ꯇꯧ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯦ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛ ꯁꯤꯊ ꯀꯞꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯃꯥꯟꯅꯕ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯑꯥꯅꯟꯗ ꯚꯥꯏ ꯏꯃꯥꯒꯤ ꯐꯣꯇꯣ ꯑꯝꯇ ꯂꯩꯇꯕ꯭ꯔꯥ ꯏꯃꯥꯒꯤ ꯐꯣꯇꯣ ꯑꯝꯇ ꯂꯩꯇꯦꯅꯦ꯫ ꯋꯥꯍꯩꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯑꯥꯅꯟ ꯅꯤꯡꯉꯝꯗꯕꯒꯤ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯍꯥꯏꯔꯦ ꯚꯥꯏ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯩꯅ ꯕꯩꯁꯅꯕꯤꯕꯨ ꯅꯨꯡꯁꯤꯗꯅ ꯃꯍꯥꯛꯀꯤ ꯄꯨꯜꯂꯝꯕ ꯔꯤꯕꯟꯁꯤꯡ ꯃꯍꯥꯛꯅ ꯆꯥꯂꯝꯕ ꯆꯣꯀ꯭ꯂꯦꯠꯀꯤ ꯃꯀꯨꯁꯤꯡ ꯃꯍꯥꯛꯅ ꯄꯤꯔꯛꯈꯤꯕ ꯂꯩꯁꯤꯡ ꯂꯣꯏꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯤ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯐꯣꯇꯣ ꯑꯃ ꯐꯥꯎꯕ ꯑꯩ ꯆꯦꯛꯁꯤꯟꯅ ꯊꯝꯕ ꯉꯝꯍꯧꯗ꯭ꯔꯦ ꯃꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯣꯔꯤꯕꯅꯣ꯫ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯄꯇꯦꯜꯁꯨ ꯂꯥꯛꯇꯨꯅ ꯏꯃꯥꯗꯣ ꯉꯔꯥꯡ ꯑꯩꯈꯣꯏꯗ ꯂꯥꯛꯇꯨꯅ ꯅꯪꯒꯤ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯄꯤꯔꯝꯕꯅꯤ ꯌꯥꯔꯦ ꯄꯩꯁꯥꯁꯤꯡ ꯑꯁꯦ ꯅꯪ ꯂꯧꯖꯔꯣ ꯑꯗꯨꯒ ꯅꯪꯒꯤ ꯑꯣꯛꯇꯣꯗꯨꯁꯨ ꯂꯧꯖꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯑꯥꯅꯟꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯔꯗꯨꯅ ꯍꯤꯛꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯦ ꯏꯃꯥꯁꯦ ꯑꯩꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯋꯥꯖꯕꯅꯤ ꯑꯩꯒꯤ ꯈꯜꯂꯒ ꯃꯍꯥꯛ ꯑꯁꯦ ꯁꯤꯈ꯭ꯔꯦ꯫ ꯁꯣꯝ ꯅꯥꯀꯟꯗꯅ ꯕꯩꯁꯅꯕꯤꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯃꯈꯥꯖꯥꯏꯗ ꯃꯊꯟꯗꯅ ꯈꯨꯄꯥꯛꯅ ꯊꯥꯖꯔꯗꯨꯅ ꯀꯞꯆꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯥꯅꯟꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯦ ꯏꯃꯥ ꯉꯔꯥꯡ ꯑꯍꯤꯡꯗꯣ ꯑꯩꯁꯨ ꯅꯉꯣꯟꯗꯒꯤ ꯂꯥꯟꯖꯔꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯀꯅꯥꯅ ꯈꯪꯖꯅꯤ ꯅꯪꯗꯤ ꯑꯩꯒꯤ ꯋꯥꯍꯩ ꯑꯝꯇ ꯇꯥꯗꯅ ꯆꯠꯈ꯭ꯔꯦꯗꯣ ꯅꯪ ꯇꯨꯝꯕ ꯀꯥꯏꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯀꯔꯤꯝꯇ ꯍꯥꯏꯈꯤꯗꯕꯅꯤ ꯑꯩ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯆꯥꯅꯣ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯥꯅꯟꯁꯨ ꯍꯤꯛꯅ ꯀꯞꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯃꯥꯒꯤ ꯃꯊꯧ ꯃꯉꯣꯝꯁꯤꯡ ꯑꯗꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨ ꯎꯟ ꯋꯥꯏ ꯑꯃꯨꯛ ꯆꯤꯛꯈꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯥꯅꯟꯒꯤ ꯂꯩꯐꯝ ꯑꯁꯤ ꯊꯣꯡ ꯂꯣꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯑꯥꯅꯟ ꯑꯁꯤꯕꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣꯅꯤ ꯍꯥꯏꯗꯨꯅ ꯕꯩꯁꯅꯕꯤꯅꯁꯨ ꯈꯟꯖꯗꯨꯅ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤꯗꯤ ꯕꯩꯁꯅꯕꯤꯒꯤ ꯃꯄꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯃꯍꯥꯛ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯕꯁꯦ ꯑꯃꯨꯛꯇꯗꯤ ꯊꯤꯔꯒꯗꯤ ꯌꯦꯡꯁꯤꯗꯅ ꯃꯍꯥꯛꯀ ꯋꯥꯔꯤ ꯑꯗꯨꯗꯤ ꯁꯥꯟꯅꯁꯤ ꯕꯕꯥꯗꯨꯕꯨ ꯌꯥꯒꯗ꯭ꯔꯅꯦ꯫ ꯃꯗꯨꯅ ꯃꯄꯥꯗꯨꯅ ꯌꯥꯔꯦ ꯆꯠꯂꯁꯤ ꯂꯥꯎ ꯏꯕꯥꯅꯤ ꯃꯍꯥꯛꯄꯨ ꯊꯤꯔꯨꯁꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯃꯍꯥꯛꯅ ꯒꯥꯔꯤꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯑꯥꯅꯟꯕꯨ ꯊꯤꯕ ꯂꯥꯛꯏ꯫ ꯑꯥꯅꯟꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗ ꯑꯥꯅꯟ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯊꯤꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯒꯤ ꯃꯊꯛꯇ ꯃꯍꯥꯛ ꯑꯁꯤ ꯆꯥꯛꯅꯤꯕ ꯃꯒꯨꯝꯅ ꯈꯕꯔꯅ ꯌꯣꯝꯁꯤꯜꯂꯗꯨꯅ ꯃꯍꯥꯛ ꯌꯨ ꯉꯥꯎꯗꯨꯅ ꯇꯥꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯊꯛꯇ ꯂꯩꯕꯅꯤ ꯍꯥꯏꯕ ꯃꯄꯥꯅ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯕꯩꯁꯅꯕꯤꯁꯨ ꯑꯥꯅꯟ ꯎꯅꯕ ꯂꯥꯛꯈꯤ꯫ ꯑꯥꯅꯟꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯕꯩꯁꯅꯕꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯣꯔꯣ ꯇꯥꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯑꯥꯅꯟꯕꯨ ꯃꯍꯥꯛꯅ ꯀꯧꯖꯩ꯫ ꯑꯥꯅꯟꯁꯨ ꯉꯛꯆꯥꯟꯅꯔꯗꯨꯅ ꯍꯧꯒꯠꯂꯛꯏ ꯑꯃꯁꯨꯡ ꯕꯩꯁꯅꯕꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯕꯩꯁꯅꯕꯤꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯑꯥꯅꯟꯅ ꯌꯥꯔꯦ ꯆꯠꯄꯤꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯕꯩꯁꯅꯕꯤꯅ ꯑꯩꯅ ꯍꯥꯏꯖꯒꯗꯧꯔꯤꯕ ꯋꯥꯁꯦ ꯑꯃꯨꯛꯇꯗꯤ ꯇꯥꯕꯤꯌꯨ ꯀꯩꯗꯧꯒꯦ ꯑꯩꯉꯣꯟꯗ ꯇꯟꯖꯥ ꯑꯃꯇꯗꯤ ꯄꯤꯕꯤꯌꯨꯗꯅ ꯑꯩꯒꯤ ꯋꯥꯁꯤꯡ ꯑꯁꯦ ꯃꯐꯝ ꯑꯁꯤꯗ ꯊꯝꯃꯝꯗꯨꯅ ꯑꯩ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯆꯠꯆꯈꯤꯒꯦ꯫ ꯑꯥꯅꯟ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯀꯔꯤꯝꯇ ꯇꯥꯕ ꯄꯥꯝꯗ꯭ꯔꯦ꯫ ꯕꯩꯁꯅꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯍꯣꯏ ꯆꯨꯝꯃꯤ ꯑꯩ ꯏꯔꯥꯜ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯃꯃꯥꯡꯊꯛꯇꯁꯨ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯊꯕꯛ ꯃꯌꯥꯝ ꯇꯧꯈ꯭ꯔꯦ ꯌꯨ ꯀꯌꯥꯃꯔꯨꯝ ꯊꯛꯈ꯭ꯔꯦ ꯅꯪꯅ ꯑꯩꯕꯨ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯀꯌꯥꯔꯛ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯃꯗꯨꯒꯤ ꯇꯥꯏꯌꯣꯟꯅꯕ ꯊꯕꯛ ꯉꯥꯛꯇ ꯇꯧꯏ ꯑꯗꯨꯒ ꯑꯩ ꯑꯋꯥꯐꯝꯗꯁꯨ ꯇꯥꯔꯦ꯫ ꯑꯋꯥꯐꯝꯗ ꯇꯥꯕꯁꯤꯕꯨ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩ ꯑꯇꯣꯞꯄ ꯃꯤ ꯑꯃꯒꯁꯨ ꯇꯨꯃꯤꯟꯅꯔꯨꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯤꯛꯅ ꯀꯞꯊꯣꯔꯛꯏ꯫ ꯕꯩꯁꯅꯕꯤ ꯃꯊꯟꯗ ꯄꯣꯔꯣꯛ ꯆꯥꯈꯤ ꯑꯃꯁꯨꯡ ꯃꯁꯥ ꯃꯊꯟꯗ ꯃꯈꯣꯡ ꯊꯤꯟꯗꯨꯅ ꯀꯞꯆꯩ꯫ ꯑꯥꯅꯟꯁꯨ ꯀꯞꯇꯨꯅ ꯂꯩ꯫ ꯃꯗꯨꯒꯤꯗꯤ ꯕꯩꯁꯅꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯥꯅꯟ ꯑꯩꯅ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯪꯉꯣꯟꯗ ꯂꯣꯠꯇꯨꯅ ꯊꯝꯕꯒꯤ ꯃꯔꯝꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯅꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯝꯇꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯪꯆꯠꯐꯝ ꯄꯤꯗ꯭ꯔꯤꯕꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯕꯁꯦ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯗꯨꯅꯤ꯫ ꯅꯪꯁꯨ ꯑꯝꯇꯗꯤ ꯈꯜꯂꯒ ꯌꯦꯡꯉꯨꯗꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯨꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯑꯃꯨꯛ ꯍꯟꯗꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯈꯤꯗ꯭ꯔꯥ? ꯑꯥꯅꯟ ꯍꯧꯖꯤꯛꯇꯤ ꯅꯪ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕ ꯉꯝꯂꯔꯣꯏ ꯑꯥꯅꯟ ꯑꯩ ꯅꯪꯒꯤ ꯅꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯌꯨ ꯍꯥꯏꯕꯁꯨ ꯍꯥꯏꯖꯒꯦ ꯑꯩꯕꯨ ꯑꯔꯣꯏꯕ ꯇꯟꯖꯥ ꯑꯃꯇꯗꯤ ꯄꯤꯕꯤꯌꯨꯗꯅ꯫ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯩꯁꯅꯕꯤ ꯍꯤꯛꯅ ꯀꯞꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯥꯅꯟ ꯍꯧꯒꯠꯂꯛꯏ꯫ ꯌꯦꯡꯉꯨ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯅꯨꯡꯁꯤꯠꯅ ꯏꯄꯣꯝ ꯍꯧꯔꯛꯇꯨꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯇꯥꯛꯄꯅꯤ꯫ ꯕ꯭ꯔꯖ ꯇꯥꯔꯝꯗꯥꯏ ꯃꯇꯝꯗꯁꯨ ꯅꯣꯡ ꯀꯌꯥꯅ ꯕ꯭ꯔꯖ ꯇꯥꯔꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯄꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯊꯧꯗꯣꯛ ꯑꯃ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯁꯥꯃꯩꯅꯕꯗꯤ ꯄꯤꯕꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅꯅꯦ
ꯅꯪꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯁꯥꯃꯤꯟ ꯄꯤꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯌꯦꯡꯉꯣ ꯑꯩꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯔꯝꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯌꯨꯛ ꯄꯨꯡ 9 ꯍꯧꯒꯠꯂꯦ ꯁ꯭ꯀꯨꯜ ꯆꯠꯂꯦ ꯑꯗꯨꯒ ꯏꯃꯥꯟꯅꯕꯁꯤꯡꯒ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯍꯜꯂꯒ ꯌꯨꯝꯗ ꯂꯥꯛꯑꯒ ꯑꯃꯨꯛ ꯇꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯑꯩꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ꯫ ꯌꯦꯡꯉꯣ ꯑꯩꯁꯨꯅꯦ ꯀꯔꯤꯒꯨꯝꯕ ꯄꯥꯁꯇꯒ ꯆꯠꯂꯗꯨꯅ ꯏꯃꯥꯗ ꯑꯩꯒꯤ ꯁꯣꯏꯈꯤꯕꯁꯤꯡ ꯑꯗꯨꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯉꯝꯖ ꯇꯥꯔꯒꯗꯤ ꯀꯌꯥꯝ ꯐꯒꯅꯤ? ꯋꯥꯏꯁꯨ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ꯫ ꯌꯦꯡꯉꯣ ꯅꯪꯒ ꯍꯦꯛ ꯊꯦꯡꯅꯔꯨꯕꯗꯒꯤꯅꯦ ꯅꯪꯅ ꯑꯩꯅ ꯍꯥꯏꯗꯣꯏꯕ ꯋꯥꯁꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯇꯥꯗꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯨꯟꯅꯗꯤ ꯇꯥꯔꯣ꯫ ꯅꯪꯒ ꯑꯩꯒ ꯍꯦꯛ ꯊꯦꯡꯅꯔꯨꯕꯗꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯁꯛꯐꯝ ꯑꯁꯤꯗ ꯅꯪꯒꯤ ꯁꯛ ꯑꯗꯨꯅꯤ ꯑꯩꯅ ꯎꯔꯨꯔꯤꯕꯁꯤ꯫ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯅꯪꯗ ꯎꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯣ ꯅꯪꯅ ꯃꯍꯥꯛꯀ ꯍꯦꯛ ꯇꯨꯝꯃꯤꯟꯅꯔꯨꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯪꯒ ꯃꯍꯥꯛꯀꯅꯤ ꯑꯩꯅ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯎꯕ ꯐꯪꯂꯤꯕꯁꯤ꯫ ꯑꯣꯇꯣ ꯊꯧꯗꯨꯅ ꯆꯠꯄ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯃꯐꯝ ꯑꯁꯤꯗ ꯐꯝꯗꯨꯅ ꯌꯨ ꯊꯛꯄ ꯑꯣꯏꯔꯣ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯅꯈꯣꯏ ꯑꯅꯤꯇꯅꯤ ꯎꯔꯤꯕꯁꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗꯅꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯏ ꯈꯪꯕ꯭ꯔꯥ? ꯑꯩꯒꯤ ꯀꯣꯛ ꯑꯁꯦ ꯊꯨꯒꯥꯏꯖꯔꯗꯨꯅꯅꯦ ꯑꯩꯒꯤ ꯀꯣꯛ ꯑꯁꯦ ꯂꯧꯊꯣꯛꯇꯨꯅ ꯃꯈꯥ ꯑꯁꯤꯗ ꯂꯪꯊꯈꯤꯕꯁꯤꯅꯦ ꯑꯩꯅ ꯄꯥꯝꯃꯤꯕꯁꯤ꯫ ꯑꯩꯉꯣꯟꯗ ꯀꯃꯥꯏꯅ ꯐꯥꯎꯔꯝꯒꯅꯤ ꯈꯟꯕ꯭ꯔꯥ? ꯑꯩ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯕ꯭ꯔꯥ? ꯑꯩꯁꯨ ꯋꯥꯔꯦ꯫ ꯌꯦꯡꯉꯣ ꯑꯩꯒꯤ ꯀꯣꯛꯇ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯋꯥꯏꯁꯨ ꯕꯤꯔꯥꯖ ꯈꯛꯇ ꯉꯥꯏꯔꯦ꯫ ꯃꯁꯤ ꯈꯜꯂꯨꯔꯒ ꯑꯩ ꯀꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯌꯦꯡꯉꯣ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯦ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯅꯨꯡꯁꯤꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯗꯨꯅ ꯂꯩꯕꯁꯤꯁꯨ ꯌꯦꯡꯕ ꯉꯝꯃꯣꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯋꯥꯏꯁꯨꯅ ꯍꯥꯏꯔꯛꯑꯦ, ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ, ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯥ? ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯛꯎ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯨꯅ꯫ ꯍꯣꯏ ꯆꯨꯝꯃꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ, ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯅꯨꯡꯁꯤꯒꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯗꯅꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯈꯛꯇꯅꯤ ꯂꯩꯔꯤꯁꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯄꯁꯨ ꯉꯝꯒꯅꯤ ꯑꯗꯨꯒ ꯅꯪꯒꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯕ ꯐꯥꯎ ꯉꯝꯒꯅꯤ꯫ ꯑꯩ ꯑꯅꯤꯃꯛ ꯂꯣꯏꯅ ꯇꯧꯕ ꯉꯝꯒꯅꯤ ꯑꯗꯨꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯕꯨ ꯇꯨꯀꯠꯆꯕ ꯐꯥꯎꯔꯒ ꯅꯨꯡꯁꯤꯕꯁꯨ ꯉꯝꯒꯅꯤ꯫ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯉꯝꯕ ꯊꯃꯣꯏꯗꯨꯗꯤ ꯑꯩꯉꯣꯟꯗ ꯄꯥꯟꯗ꯭ꯔꯦ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨꯁꯨ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯦ꯫ ꯅꯪꯒ ꯂꯩꯃꯤꯟꯅꯕꯁꯤꯁꯨ ꯑꯩ ꯉꯝꯃꯔꯣꯏ꯫ ꯑꯩꯗꯤ ꯆꯨꯝꯅꯒꯤ ꯑꯅꯟꯅꯤ, ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔꯅꯤ꯫ ꯑꯩꯗꯤ ꯑꯁꯨꯝꯅ ꯑꯗꯨꯝ ꯍꯤꯡꯂꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯅꯝꯊꯥꯛ ꯇꯧꯔꯝꯕꯗꯣ ꯃꯗꯨꯗꯤ ꯑꯩ ꯀꯥꯎꯕ ꯉꯝꯂꯔꯣꯏ꯫ ꯑꯩ ꯅꯪꯕꯨ ꯄꯥꯝꯗ꯭ꯔꯦ, ꯃꯐꯝ ꯑꯁꯤꯗ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯃꯥ ꯍꯤꯡꯅ ꯀꯞꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯋꯥꯏꯁꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯦꯆꯦꯛ ꯀꯣꯟꯁꯤꯜꯂꯤ꯫ ꯇꯧꯕꯇꯕꯨ ꯑꯅꯟꯅ ꯃꯍꯥꯛꯄꯨ ꯏꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯖꯈꯤ꯫ ꯑꯅꯟꯅ ꯁꯨꯝ ꯏꯟꯊꯣꯛꯄꯗꯨ ꯌꯥꯔꯛꯇꯕꯗꯒꯤ ꯑꯩꯕꯨ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯀꯁꯝ ꯄꯤꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯣꯡꯊꯗꯨꯅ ꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤꯗꯤ ꯋꯥꯏꯁꯨꯁꯨ ꯍꯤꯡꯅ ꯀꯞꯂꯗꯨꯅ ꯃꯍꯥꯛꯅ ꯑꯅꯟꯕꯨ ꯊꯥꯗꯣꯛꯄ ꯇꯥꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯋꯥꯏꯁꯨꯕꯨ ꯃꯍꯥꯛꯅ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯈꯤ꯫ ꯋꯥꯏꯁꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯋꯥꯏꯁꯨꯕꯨ ꯃꯍꯥꯛꯅ ꯀꯧꯏ꯫ ꯃꯍꯥꯛ ꯑꯣꯟꯊꯣꯔꯛꯏ ꯍꯔꯥꯎꯖꯅ꯫ ꯏꯔꯣꯏ ꯂꯣꯏꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯪꯕꯨ ꯄꯦꯟꯅ ꯑꯃꯨꯛꯇꯗꯤ ꯌꯦꯡꯖꯕꯒꯤ ꯑꯌꯥꯕꯗꯨ ꯄꯤꯕꯤꯌꯨ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯋꯥꯏꯁꯨ ꯍꯤꯡꯅ ꯀꯞꯈꯤ꯫ ꯀꯣꯛꯇꯒꯤ ꯅꯥꯇꯣꯟ ꯐꯥꯎꯕ ꯋꯥꯏꯁꯨꯕꯨ ꯃꯍꯥꯛꯅ ꯅꯥꯟꯊꯔꯗꯨꯅ ꯁꯣꯛꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯋꯥꯏꯁꯨꯒꯤ ꯃꯈꯣꯡ ꯀꯣꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩ ꯃꯁꯤ ꯉꯝꯃꯣꯏ꯫ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯊꯕ ꯇꯥꯔꯒꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯣꯟꯊꯔꯛꯂꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯤꯡꯅ ꯀꯞꯈꯤ꯫ ꯁꯣꯝ ꯅꯥꯀꯟꯗ ꯋꯥꯏꯁꯨꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯦ꯫ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯈꯤꯗꯦ, ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯕ ꯇꯥꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯣꯇꯣ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯍꯥꯛꯄꯨ ꯈꯥꯝꯈꯤ꯫ ꯃꯐꯝ ꯑꯃꯗ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯂꯨꯍꯣꯡꯕꯒꯤ ꯄꯣꯁꯇꯔ ꯑꯆꯧꯕ ꯑꯃ ꯊꯦꯠꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗꯗꯤ ꯋꯥꯏꯁꯨ ꯑꯇꯣꯞꯄ ꯃꯤꯁꯛ ꯑꯃꯒ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯋꯥꯏꯁꯨꯁꯨ ꯍꯔꯥꯎꯕꯗ ꯌꯥꯝꯅ ꯅꯣꯛꯈꯤꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯅꯣꯛꯈꯤꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯅꯟꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯁꯛꯐꯝ ꯑꯗꯨ ꯑꯣꯟꯈꯤ꯫ ꯑꯅꯟꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯨ ꯊꯛꯂꯗꯨꯅ ꯑꯣꯇꯣ ꯊꯧꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯁꯨꯝ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯥꯏꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯐꯥꯔꯁꯠ ꯁꯤꯟ ꯑꯗꯨ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤꯁꯤ ꯂꯣꯏꯈꯤ꯫ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤꯁꯤ ꯀꯔꯤꯒꯨꯝꯕ ꯐꯖꯕꯤꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯂꯥꯏꯛ ꯑꯃꯁꯨꯡ ꯀꯃꯦꯟ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯗꯨꯒ ꯃꯨꯚꯤ ꯑꯁꯤ ꯚ꯭ꯌꯨꯗꯤ ꯌꯥꯝꯅ ꯆꯠꯇ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯚ꯭ꯌꯨꯒꯤ ꯈꯟꯖꯗꯦ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯣꯏꯔꯕꯁꯨ ꯁꯥꯡꯉꯕꯁꯨ ꯁꯥꯡꯅ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯍꯥꯎ ꯑꯁꯤꯗꯗꯤ ꯐꯪꯍꯟꯕ ꯉꯝꯅꯕ ꯍꯣꯠꯅꯖꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯍꯥꯎ ꯑꯁꯤ ꯐꯪꯕꯤꯕ ꯇꯥꯔꯒꯗꯤ ꯀꯃꯦꯟꯗ ꯂꯚ ꯁꯥꯏꯟ ꯑꯃꯗꯪ ꯊꯝꯕꯤꯔꯝꯃꯨ꯫ ꯊꯥꯒꯠꯆꯔꯤ꯫